Yaina, Gyan ga khara tai he. Ngasaidagi kapna laungno mayamduna sangsara amada lairure ai phaw. Abemna ngasidagi ibung ahum sure. Yes. Bungna Rishi nachanupa wari saru lawo. Rishi hawalaga Thanil ki manakta phammi. Thanil ipagi bungo mangalna as kappai sinje tose babu phajana dum hayuba. Rishi kaplombadagi nokthorai angawbasidi ichagi sakse nasidi peni yenglagi. Thanilna baba ai kesu tawdi ai naba pharani. Mangalna babong sakto munne yengdrasu yani aiga chap manabani ko. Rishina ontokpani da ko nangi na chinsei bungo. Thanil ipai cha ko no wari sarasi. Jotem ekonya saibok ta thosi. Angang singse wari watai saja horasanu. Bungari sigasu kadagi thokre. Thanilna yai abem lao changsilo sida. Yaina tamujo. Thanilna haune. Yaina tamujo na he wari sanabado tamu mangalo. Thanilna mani nangna nayambase seran turan khanbudo. Yaina tamujo na di engonda ka imta sa haidokdana. Thanilna aisu hana kanano karino su khangde sakmanai dani khangba adugadi saktuje egi bominaba haibu oiramine. Mangalna kai intro khutong no dude. Thanilna khoido sum song yangpa film daga oramadi flop chani tawri myamse aisibu gift tawna kopi pinaradana. Yaina tamu chawdi ngaire father ni mother ni jangdana luna doktarani. Thanilna taningre wathinga nganu thamoida yam pendriba jani khanjiluraga kaidodino na nokthobani. Tamu mangal ga suwari khara sauni no eni bo. Yaina tamu mangal aigi ming yai class 10 thajakre. Tamu gi twins brother gi manaw nupani. Mangalna haha khuhaido. Abemna aigi mingna abem class 9 kari tamu. Mangalna aigi chalduga la amadi nungai don. Hojikti ai sundogi tamu chawmak ni khaluko. Yaina abem twins ani se mijang oikrani kamai tawnya akhoni su mijang oisiko. Thanilna oidradia kida tawnuko. Mayamdu chai sing chaduna awa nungai wari sanari. Wari pumba khanglaba matu kanana su kanabu wanronadre. Hena mari chesanakre. Tumlamdai matamni. Thoibina noi hum tumdoidubu yadoribro chawba. Thanilna yani ma asuk chawu phamung sibo. Thoibina yadoedi phare phare aisu noi phamung chaladrana yengba laini. Yaina ai kadong tumo haino yambani. Thoibina nangna tumningba jagada tumu kaidore yaima. Yaina tamujo nang me ai thamodudi ko. Mangalna ai matai di hipage yarabo. Yaina yari yare tamujo part 2. Thanilna aduna kai haiba. Yaina tamujo na part 1 aduga tamu mangalna tamujo part 2. Thanilna wathi di ko tumase horen noyani na ai chakhaira di yare koidi. Ahinadu hokre. Mangal bung thoibi rishi amadi naubi hospital chatlure. Thanilga matching oiba yengnaba testing tawramaga lambi dhalai. Phone da naubina laabo nang channa lae mamoga lairi noina haiba apartment mamangduda. Naubina aikhoidi halai lambi da ngahak watkini ai angang thoholage ko. Channa hoi. Mangalna Thanilda call tawre. Machanupi lae amta koksilona. Yai chan launaba makhada kumtharai. Chan moi mamoga leptana leirami. Yaina chan lo ai yai anti naubina nang lae haire. Chan phatlei thorai. O mamo adudi ai lehaurage yarani. Chan gi mamona phare phare phajana changmina kho ai chatlage ko. Ibungo phajana changmina ro ko. Yaina hoi uncle. Yai ga chan ga lift ka khalai. Yaina nangdi yam fasaina. Channa kaibo. Yaina yam phajai haiba maitai nupi se sumai phajabro. Chan ikaibu kaibu mathanta khali sibu ngaujalo. Yaidi chanda munna munni yeng. Chandi ikaibana lore. Anidu ka yauraga changai. Thanildi TV yengaga leirami. Chan Thanil ubada aya mana TV yengdanaga leirami. Tamo nang ko nang aina ngasaidi makhada ngairi phone phange not reachable le. Nachanupi laaga thosade ne. Thanildi chanda munna yengi
ingak ngakna adum yengduna lay. Channa kaino waga ngangdakai sum yenga laydubo. Yai kanna noklay. Sidi noi tamo mangal natiye, tamo Thanil ne. Chandi kaisu khangma nati ingong ngore. Chan Thanil da munni yengi. Tanjadu da Abem se thorai. Abem na "Che Chan, aidi washroom changambane, lakwaga khanghaudre. Aina akhoi tamoga Damangalga sakyamane na thaina haikibado ningsingdro." Channa "Oh, as aidi chope he. Sorry, tamo Thanil." Thanil na "Kaino, nangdi wari machet amta khangdagai laisina. Makokta emu kapnaraga liba taribo." Channa "Kari wari?" "Yaina, ai libirage horen." Chan yaida mu yengi, Thanil da mu yengi. Abem na "Chesan se ingong ngoromani. Lao phi hongrase. Ai loina libirage. Nupa singse iche da khai leri." Changa Abemgi kala changkhre. Yaina "Tamo chao, nasan pise masak phajai he. Engonda piro." Thanil na "Hey Chandan, angang se tardi kai khandoriya na khwang tik ni nang yam haunu." Abem na wari pumba Chandali rami. Chandi wari du tabda angak poire. Mabungi manakta thoraga phami. Abem na "Tamo yai, nang somdam ta lao." Yai Abemgi manakta changai. "Kaidorage nang namu ko raisina." Abem na "Moi ani nga wari sa sanu haiba. Natradi ikainarani amo." Yai na "Angangsi gyan yam taine." Somda Chan mapi ira chelaklaga. "Tamo, Thanil su masalbu nungsini yengje. Kaigino kaplide. Ichandi masaksu yamna phajai. Gyan su taramni khangi. Nabungna ichalbu hana masak khangudrasu ngasidi khangle. Aigi chan amakhakta nate lairise. Aigi chan ani sure. Se kapkanu. Tamo wa haige. Aini yumda laitrabasu ai soidana ichan amadi ima hoibu yengsinba lakaniye. Aigidi ima baba ani sure. Nungaitabasu kaimta leite. Aibu makhoi mayamna nungsibibase asimuk wenba leitre." Channa "Tamo, aigisu bung ani sure khanbada yamna nungai. Punsidasu tajarude. Tariba mitki pise haraubagine. Mangluraba ibungbu masak khangbu phangjabase ai yam harawe." Thanil na Changi laibakta nungsina chupi. "Nangdi ningolne. Nomadi migi mayumda laikhigani. Aduna ima bababu nangna luna tawbiramuko. Mangal su lairi. Masu gyan tai heba ai khangi. Phare karisu khalruan. Haukibana haukre. Lakadoriba punsisigidamak khannabu honasi." Mihaki matung hospital chakhiba singdusu lai. Imung animak amat oibagi mongda nungsi janana wari watai sanaduna lairi. Mangal amadi naubiga Thanilgasu kidney matching oire. Adubu mangal na magi pigani haimanbadai mayamsu amat oini yarami. Bungna "Ibungo mangal, sidagidi nangsu 6 weeks ti nasado cheksinna doctor na chaba yade stress lehenba yade singdu nang khangedana." Mangal na "Kabung, ai loina khangi. Google dasu mayam yingi. Aduna ai ready oirabani." Rishina "Aisu manager da hainakre. Icha nabagi thani humdi suti oinaba. Manasu phanaba singi hare. Aduga mangalgi exam loikibagi masagi suti oire. Akhoi Changi sini lurise. 10 ga oire mama macha mayumda lairusosu yade." Channa "Ho ai adum lairi to kanna pajage. Principal da hainaraga loire. Sidasu ibung hom laisibu moinasu adum takchani." Yaina tumina khali. "Aidi nabung nate he. Wa mi soina dori." Thanil na "Phare akhoi miyamna takpa haiduni. Fail oragana amung nauna akhoi Abemga 10 kazarani." Channa "Oiroi kaisu." Mangal na "Atai lairi. Babu, ima, akhoi Thanilga aigase kanana hana poke. Aina halomdo mala ini wakhalse." Thanil na "Kariya, yam ahan saningrena." Naubi noklaga "Yare, amanabu halasu, amanabu handrasu. Minute ama phana hanaba nate ko. Ado karamana hali koli dudi imasu khangaudre." Haraga mayam pulap noi. Rishina "Noi sidi ohang yam jajat hangdori. Chop norani. Maro akhoi thoksi nupi angang singsi manakta leradi chop batare." Bungna "Haigumdana thoksi maro." Thoibina "Nungairi angang singse naubi. Makhoina harauna gyantana nade ektana leraka akhoi su penjari bani do." Naubina "Mane
ꯃꯣꯏꯅꯕꯨ ꯑꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯃ ꯑꯣꯏꯔꯒꯕꯨ ꯑꯩꯈꯣꯏꯅ ꯀꯩꯒꯤ ꯋꯥꯖꯔꯨꯅꯤ ꯍꯌꯦꯡꯋꯥꯏ ꯃꯧ ꯂꯥꯛꯑꯒ ꯃꯧꯒꯤ ꯑꯣꯏꯈꯤꯗꯣꯏ ꯉꯥꯛꯇꯅꯤꯗꯣ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯆꯟꯅ ꯑꯗꯨꯅꯤ ꯏꯃꯥ ꯍꯣꯏꯕꯨ ꯁꯦꯟꯅꯗꯣꯏꯕ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯁꯦ ꯑꯕꯦꯝꯒ ꯑꯩꯈꯣꯏꯅꯤꯗꯅꯤ ꯌꯥꯏꯅ ꯏꯃꯥ ꯑꯩꯒꯤꯗꯤ ꯏꯃꯥꯕꯨ ꯂꯨꯅ ꯁꯣꯏꯗꯅ ꯇꯧꯗꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯅꯤ ꯊꯣꯏꯕꯤꯅ ꯃꯁꯤꯃꯁꯨ ꯃꯌꯥꯝꯕꯗꯩ ꯍꯦꯟꯗꯣꯔꯤꯕ ꯈꯪꯗꯦ ꯏꯔꯥꯡ ꯐꯔꯥꯡ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯌꯥꯏꯅ ꯑꯗꯨꯐꯥꯎꯗꯤ ꯍꯦꯜꯂꯣꯏꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯆꯟ ꯌꯥꯏꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯥꯃꯣ ꯌꯥꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯛꯏꯗꯨꯅ ꯌꯥꯏꯅ ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯉꯥꯛꯇ ꯇꯨꯝꯃꯨꯒꯦ ꯋꯥꯔꯦ ꯅꯦ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯍꯧꯀꯣ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯅꯔꯤ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯃꯉꯥꯜꯅ ꯑꯩ ꯀꯅꯥꯅꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯈꯥꯏꯁꯦꯕ ꯊꯥꯅꯤꯜꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯁꯥꯏꯅꯦꯕ ꯑꯩꯈꯣꯏꯅꯤ ꯄ꯭ꯔꯤꯟꯁꯅꯦꯁꯦ ꯍꯥꯏꯗꯣꯛꯏꯒꯦꯕ ꯅꯪꯅ ꯑꯩ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯊꯥꯅꯤꯜꯅ ꯉꯝꯃꯔꯣꯏ ꯑꯩ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ ꯃꯉꯥꯜꯅ ꯀꯨꯏꯔꯣꯏꯕ ꯅꯣꯛꯁꯦ ꯇꯧꯕꯅꯤ ꯁ꯭ꯄꯦꯛꯀꯗꯣ ꯑꯝꯇ ꯂꯧꯊꯣꯛꯑꯁꯤ ꯃꯉꯥꯜꯅ ꯂꯩꯁꯅꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯊꯥꯅꯤꯜꯕꯨ ꯄꯥꯏꯍꯜꯂꯤ ꯂꯩꯁꯅꯥꯅ ꯑꯌꯥ ꯌꯥꯝ ꯎꯗꯕ ꯀꯨꯏꯔꯦ ꯅꯨꯡꯁꯤꯕ ꯅꯪꯗꯤ ꯗꯤꯜꯂꯤ ꯆꯠꯅꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟꯒ ꯑꯃꯇ ꯇꯧꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯕ ꯈꯜꯂꯤꯅꯤ ꯊꯥꯅꯤꯜꯅ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯗ ꯁꯣꯝꯗ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯏꯅꯤ ꯂꯩꯁꯅꯥꯅ ꯗꯤꯜꯂꯤ ꯂꯩꯈꯤꯕꯗꯩ ꯚꯣꯀꯦꯜ ꯌꯥꯝ ꯐꯖꯔꯝꯃꯤ ꯃꯤ ꯃꯆꯥꯗꯤ ꯅꯥꯀꯟꯗ ꯃꯉꯥꯜ ꯀꯟꯅ ꯅꯣꯛꯏ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯚꯤꯛꯁ ꯃꯤꯊꯥꯏ ꯆꯥꯔꯨꯕꯩꯅꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟꯗꯨ ꯁꯠ ꯂꯥꯎꯅ ꯃꯨꯊꯠꯂꯤ ꯃꯉꯥꯜꯅ ꯀꯩꯒꯤꯅꯣ ꯐꯣꯟ ꯃꯨꯊꯠꯂꯤꯗꯣ ꯁꯤꯔꯦ ꯅꯣꯛꯄꯗ ꯚꯤꯛꯁ ꯃꯤꯊꯥꯏ ꯆꯥꯔꯨꯕꯩꯅꯦꯅꯦ ꯊꯥꯅꯤꯜꯅ ꯅꯣꯛꯅꯤꯡꯗꯦꯀꯣ ꯃꯤꯍꯨꯟꯒ ꯌꯧꯈ꯭ꯔꯦ ꯈꯪꯈꯤꯗ꯭ꯔꯥꯅ ꯃꯉꯥꯜꯅ ꯈꯪꯉꯣꯏꯀꯣ ꯑꯩꯅ ꯈꯪꯉꯣꯏ ꯍꯥꯏꯁꯤꯅꯤ ꯁꯥꯎꯔꯝꯒꯅꯤ ꯑꯩ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯒꯦ ꯃꯉꯥꯜꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯏ ꯂꯩꯁꯅꯥꯅ ꯀꯩꯒꯤꯅꯣ ꯀꯣꯜ ꯀꯛꯏꯗꯤ ꯑꯣ ꯐꯨꯔꯤꯠꯀ ꯑꯃꯨꯛ ꯁꯤꯜꯂꯣꯏꯔꯣ ꯅꯪꯗꯤ ꯍꯥ ꯃꯉꯥꯜ ꯅꯣꯛꯏ ꯍꯣꯏ ꯐꯨꯔꯤꯠ ꯉꯁꯥꯏ ꯂꯩꯔꯨꯕ ꯑꯗꯨꯏ ꯐꯖꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕ ꯀꯣꯜꯗꯨꯗꯤ ꯁꯣꯏꯗꯅ ꯇꯠꯈꯤꯕꯅꯤ ꯂꯩꯁꯅꯥꯅ ꯃꯁꯛꯁꯤꯒ ꯑꯗꯣ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯃꯉꯥꯜꯅ ꯊꯥ 2 ꯂꯩꯔꯒ ꯂꯥꯛꯀꯅꯤꯌꯦ ꯂꯩꯁꯅꯥꯅ ꯑꯗꯨ ꯀꯨꯏꯅ ꯑꯁ ꯁꯨꯇꯤ ꯃꯅꯨꯡꯅꯤ ꯈꯔ ꯎꯅꯍꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯎꯕ ꯐꯪꯉꯔꯣꯏ ꯃꯉꯥꯜꯅ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤꯖꯥꯠꯅꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ ꯂꯩꯁꯅꯥꯅ ꯐꯔꯦ ꯑꯗꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯗꯤ ꯄꯄꯥꯅ ꯃꯄꯥꯟ ꯂꯝꯗ ꯇꯝꯃꯨ ꯍꯥꯏꯌꯦ ꯃꯉꯥꯜꯅ ꯌꯥꯔꯣꯏ ꯃꯄꯥꯟ ꯂꯝꯗ ꯇꯝꯂꯒ ꯍꯦꯛꯇ ꯍꯩꯗꯧ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯇꯝꯃꯁꯨ ꯑꯗꯨꯝ ꯍꯩꯅꯤꯀꯣ ꯂꯩꯁꯅꯥꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯆꯠꯇꯅꯕ ꯍꯣꯠꯅꯅꯤꯗ ꯅꯪꯒ ꯂꯥꯞꯅꯕꯒ ꯉꯝꯃꯣ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄꯗ ꯅꯨꯄꯤꯒ ꯊꯤ ꯂꯩꯔꯝꯃꯗꯤ ꯃꯥꯡꯖꯔꯦ ꯃꯉꯥꯜꯅ ꯑꯗꯨ ꯈꯪꯉꯤꯗꯣ ꯐꯩ ꯂꯩꯁꯅꯥꯅ ꯑꯌꯥ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣꯅ ꯃꯉꯥꯜꯅ ꯌꯥꯔꯦ ꯌꯥꯝꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯁꯤꯜꯂꯨ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯃꯥꯟꯕ꯭ꯔꯣ ꯐꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯊꯝꯃꯒꯦ ꯑꯩ ꯂꯩꯁꯅꯥꯅ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯍꯥ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯔꯛꯄꯗ ꯅꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯃꯣꯏ ꯃꯉꯥꯜꯅ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯁꯣꯝꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯤ ꯁꯣꯏꯗꯅ ꯀꯣ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯃꯤꯗꯤ ꯄꯥꯈꯪ ꯐꯥꯈ꯭ꯔꯦ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯇꯧꯗꯅ ꯍꯥ ꯃꯉꯥꯜꯅ ꯑꯗꯨꯕꯨꯗꯤ ꯅꯌꯥꯝꯕꯅꯤꯗꯅ ꯊꯥꯅꯤꯜꯅ ꯍꯣ ꯇꯥꯃꯣ ꯍꯣ ꯇꯥꯆꯧ ꯅꯪꯅ ꯑꯍꯟ ꯁꯥꯖꯅꯤꯡꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯤ ꯃꯉꯥꯜꯅ ꯍꯣꯔꯦꯟꯗꯤ ꯁꯝ ꯀꯛꯎꯁꯦ ꯑꯩꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅꯅ ꯀꯛꯁꯤ ꯊꯥꯅꯤꯜꯅ ꯌꯥꯝ ꯃꯥꯟꯅꯖꯅꯤꯡꯕ꯭ꯔꯣ ꯃꯉꯥꯜꯅ ꯑꯧ ꯌꯥꯝ ꯃꯥꯟꯅꯖꯅꯤꯡꯕꯗꯣ ꯗ꯭ꯔꯦꯁꯀꯁꯦ ꯊꯥꯅꯤꯜꯅ ꯑꯣ ꯑꯗꯨꯒ ꯅꯪꯅ ꯑꯣꯛꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯍꯟꯗꯣꯏꯕꯒꯤ ꯈꯗ꯭ꯔꯛꯇꯣ ꯇꯧꯔꯛꯑꯅꯨ ꯌꯥꯏꯅ ꯑꯁ ꯉꯥꯛꯇ ꯇꯨꯝꯒꯦꯕꯨ ꯅꯣꯏ ꯑꯅꯤꯅ ꯂꯥꯛꯃꯟꯗꯅ ꯌꯥꯗ꯭ꯔꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯔꯩ ꯇꯧꯅ ꯂꯩꯅꯦ ꯊꯥꯅꯤꯜꯅ ꯉꯁꯤꯒꯤ ꯑꯍꯟ ꯁꯥꯖꯅꯤꯡꯕꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ ꯌꯥꯏꯅ ꯅꯣꯏꯅ ꯁꯨꯝ ꯂꯥꯡ ꯂꯩꯔꯒ ꯇꯥꯃꯣꯆꯥ ꯉꯥꯛꯇ ꯇꯨꯝꯒꯦꯕ ꯃꯉꯥꯜꯅ ꯌꯥꯏ ꯅꯪ ꯇꯥꯃꯣꯆꯥ ꯍꯥꯏꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯃꯦ ꯃꯥꯅ ꯍꯟꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯃꯤꯅ ꯑꯩꯉꯣꯟꯗꯁꯨ ꯇꯥꯃꯣꯆꯧ ꯀꯧ ꯌꯥꯏꯅ ꯑꯗꯨ ꯑꯣꯏꯔꯒ ꯏꯕꯥꯏ ꯀꯧꯔꯛꯀꯦ ꯏꯍꯦ ꯚꯥꯏ ꯍꯥꯏꯕ ꯃꯉꯥꯜꯅ ꯀꯩꯕ ꯉꯁꯤꯃꯁꯨ ꯃꯌꯥꯝꯕꯁꯤꯒ ꯃꯤꯍꯨꯟ ꯃꯥꯟꯅꯩꯅꯦ ꯌꯥꯏꯅ ꯇꯥꯃꯣꯆꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒ ꯈꯦꯠꯅꯕꯅꯤꯍꯦ ꯌꯥꯝꯅ ꯑꯩꯅ ꯈꯔ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯅꯤ ꯊꯥꯅꯤꯜꯅ ꯅꯥꯀꯣꯡ ꯏ ꯇꯥꯔꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯑꯅꯥꯕꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯣ ꯃꯉꯥꯜꯅ ꯑꯅꯥꯕꯅꯤ ꯌꯥꯝ ꯅꯥꯔꯕꯅꯤꯅ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅꯦ ꯊꯥꯅꯤꯜꯒ ꯃꯉꯥꯜꯒ
kidney transplant ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯤ ꯃꯉꯥꯜꯒ ꯊꯥꯅꯤꯜꯒ ꯋꯥꯔꯗ ꯃꯅꯨꯡꯗ ꯄꯦꯁꯦꯟꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯂꯒ ꯕꯦꯗꯇ ꯍꯤꯞꯂꯒ ꯂꯩꯔꯦ ꯅꯥꯎꯕꯤ ꯋꯥꯔꯗ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯅꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯊꯣꯔꯛꯎꯀꯣ ꯃꯉꯥꯜꯅ ꯏꯃꯥ ꯅꯆꯥꯋꯣ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯊꯥꯅꯤꯜ ꯑꯁꯣꯝꯗ ꯂꯩꯔꯦ ꯅꯥꯎꯕꯤꯅ ꯍꯥ ꯅꯣꯏ ꯑꯅꯤꯅ ꯐꯤ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯦ ꯑꯩꯗꯤ ꯊꯥꯅꯤꯜ ꯃꯥꯜꯂꯨꯔꯦ ꯍꯩ ꯃꯉꯥꯜ ꯅꯪꯁꯨꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯊꯣꯔꯛꯎ ꯃꯉꯥꯜꯅ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤꯌꯦ ꯅꯆꯥ ꯀꯥꯏꯕ ꯇꯦꯛꯄꯒ ꯌꯥꯄꯣꯟꯇꯦ ꯐꯖꯅ ꯊꯣꯔꯛꯀꯅꯤ ꯅꯥꯎꯕꯤꯅ ꯃꯁꯤꯗꯤꯕ ꯅꯌꯥꯗ ꯍꯤꯒꯠꯀꯅꯣ ꯐꯠꯇꯦ ꯑꯩ ꯊꯥꯅꯤꯜ ꯃꯅꯥꯛꯇ ꯆꯪꯉꯨꯒꯦ ꯅꯥꯎꯕꯤ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯅꯥꯎꯕꯤꯅ ꯏꯃꯥꯒꯤ ꯊꯥꯅꯤꯜꯅ ꯏꯃꯥ ꯅꯆꯥ ꯐꯔꯒ ꯊꯣꯔꯛꯀꯦꯀꯣ ꯅꯥꯎꯕꯤꯅ ꯍꯩ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯗꯨꯝꯅ ꯀꯞꯄꯗꯤ ꯏꯃꯥ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯒꯅꯤ ꯊꯥꯅꯤꯜꯅ ꯏꯃꯥ ꯑꯩ ꯀꯞꯇꯤꯌꯦ ꯃꯉꯥꯜꯁꯨ ꯃꯣꯏꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯄꯤ ꯇꯥꯔꯛꯏ ꯅꯥꯎꯕꯤꯅ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯂꯩꯇꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯐꯖꯅ ꯂꯩꯌꯨ ꯏꯃꯥ ꯊꯣꯛꯑꯒꯦ ꯅꯥꯎꯕꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯒ ꯌꯥꯏꯒ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯉꯥꯜꯒ ꯊꯥꯅꯤꯜꯒ ꯆꯞ ꯃꯥꯟꯅꯅ ꯇꯣꯉꯥꯟ ꯂꯩꯕꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯏꯅ ꯀꯔꯝꯕꯅꯣ ꯑꯝꯇ ꯈꯨꯝꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯃꯉꯥꯜꯅ ꯑꯩ ꯊꯥꯅꯤꯜꯅꯦ ꯊꯥꯅꯤꯜꯅ ꯍꯩ ꯃꯉꯥꯜ ꯋꯥꯊꯤ ꯇꯧꯅꯨ ꯏꯃꯥ ꯁꯣꯝꯗ ꯊꯣꯏꯕꯤꯗꯤ ꯃꯉꯥꯜꯗ ꯑꯃꯨꯛ ꯌꯦꯡ ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯊꯣꯏꯕꯤꯅ ꯑꯉꯥꯎꯕ ꯑꯅꯤꯁꯤꯗꯤ ꯀꯣꯛ ꯍꯦꯛ ꯉꯥꯎꯍꯜꯂꯦ ꯍꯥꯏꯔꯒ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯆꯥ ꯑꯩꯐꯥꯎ ꯈꯪꯕꯤꯗꯦ ꯏꯟꯗꯣꯝꯆꯥꯗꯤ ꯌꯥꯝ ꯍꯩꯀꯣ ꯊꯣꯏꯕꯤꯅ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯐꯦꯠ ꯈꯦꯠꯅꯩꯁꯤꯗꯤ ꯌꯦꯡꯉꯣꯏ ꯑꯆꯧꯕ ꯇꯦꯟꯁꯟ ꯑꯃꯇ ꯂꯩꯕ ꯌꯥꯗꯦꯀꯣ ꯐꯖꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯆꯪꯉꯨꯀꯣ ꯊꯥꯅꯤꯜꯅ ꯍꯣꯏ ꯏꯃꯥ ꯊꯣꯏꯕꯤꯅ ꯑꯩ ꯃꯉꯥꯜꯒꯤ ꯃꯅꯥꯛꯁꯨ ꯆꯪꯉꯝꯒꯦ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯣꯄꯔꯦꯁꯟ ꯇꯧꯗꯧꯕ ꯌꯥꯏꯅ ꯇꯥꯃꯣꯆꯥ ꯒꯨꯗ ꯂꯛ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ OT ꯔꯣꯝꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝꯅ ꯃꯄꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯉꯥꯏꯍꯧꯔꯤ OT ꯔꯣꯝꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯃꯤꯕ ꯅꯔꯁꯇꯨꯁꯨ ꯃꯩꯇꯩ ꯃꯆꯥ ꯍꯦꯛ ꯑꯣꯏꯔꯝꯃꯤ ꯅꯔꯁꯇꯨꯅ ꯇꯦꯟꯁꯟ ꯐ꯭ꯔꯤꯗ ꯂꯩꯔꯣꯀꯣ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥꯅꯕ ꯗꯣꯛꯇꯔ ꯂꯥꯛꯑꯅꯤ ꯃꯉꯥꯜꯅ ꯁꯤꯁꯇꯔ ꯄꯦꯁꯦꯟ ꯇꯦꯛꯅ ꯄꯤꯔꯣꯏꯗ꯭ꯔꯣ ꯍꯣꯔꯦꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯥꯅꯤꯜ ꯀꯤꯗꯅꯤꯗꯣ ꯑꯩꯉꯣꯟꯗ ꯄꯥꯟꯁꯤꯜꯂꯝꯃꯗꯤ ꯂꯣꯏꯔꯦꯍꯦ ꯅꯔꯁꯇꯨꯅ ꯅꯣꯛꯂꯒ ꯅꯛꯅꯤ ꯑꯩꯅ ꯍꯦꯟꯅ ꯉꯥꯎꯖꯈ꯭ꯔꯦ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯃꯉꯥꯜ ꯍꯥꯏꯕꯅꯤꯀꯣ ꯃꯉꯥꯜꯅ ꯌꯦꯁ ꯑꯝꯇ ꯅꯞꯄꯤꯔꯣ ꯂꯥꯏꯕꯛꯇ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯗꯣꯛꯇꯔ ꯊꯣꯔꯛꯏ ꯕꯨꯡ ꯍꯥꯊꯨ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯖꯔꯝꯃꯤ ꯗꯣꯛꯇꯔ ꯍꯥꯎꯁ ꯗ ꯑꯣꯄꯔꯦꯁꯟ ꯗꯣꯛꯇꯔꯅ congratulations it's 100% success they will be under 2 hours observation for now and then we'll shift them back to the ward bungna thank you so much doctor doctorna pleasure is always mine mayamdu operation tikta kaidana tawkre paudu tabada haraunarami pung khragi matungda Thanil gyan lai Thanilna ima Thoibina how ima sida laiye Thanilna mangal di ima Thoibina mangal su nakandi hipi madi gyan laktri Thanilna doctor na kaishu tawre harakro Thoibina kaishu tawre ichani mak pharadoini mangal su tapna gyan lai Naubina ibungo gyan tarabo nangbo mangalna ima Thanil di Naubina Thanil su gyan lakibada ngairi nakangi bete hipi mangalna Thanil bu lapni yeng Thanilna su mangal bu yengi ngomon nokne mangalna akoi Thanil pharani ko ima Naubina pharani kaishu tawre hari doctor na mangalna aya uksidi naina Lishina pukta len babu nadradi nuaigadra mangalna as naiga haya ponte pabung sisuba Naubina Hagido matang kit chadre chando kobiruso mabung gyan taraga koro haibani Lishina tawjarake yani yaisu changai yaina tamocho gyan tarabo tamocha su taramalini Thanilna tare babadi yaina hidak leiba chakibani laani Naubina karino nabuktu pai sanai dubo mangalna chik lawe ma akoi Thanil du nadabra khangde Naubina nadradi kaino tam hidak chara pharakani pairunu se yaina tamucha kaino anawa pai sanai ro mangalna yam nungai na met sanai ni yaina adudi ai met pirora mangalna angang nang namai kai ni ko yaina huba jungo moidabada
Mangalna nang ay naba phagisanuba khangidana yaina tamachana naba phabadadi kaukidorabdo chansu changai channa tamo ngasai operation tobdo naba phawbra Mangalna phawdeda hida kapibu naba phawradi siroidro kai question nani class 10 karasibu yaina tamucha mi angang ojari tawrini nawina aina pagi manakta chatluge nang tamu manakta phamlamuko channa awima Mangalna yum chatningabo nangbo channa chaningdeda sida laibasina dum hena nunga mayanga punna yaina adum leherogero channa aduna farada khangde Mangalna lehoro aina thannu pukhrage yaina pujakhro chandi thanamu channa ngamjararoi moi chakhido already lejaningde yaina ai leisidi moi leitrasu yani chandi khangjaponte yaina ngangi myamdo icham jamna mabung amanena khalibane channa nangadi lejaningdabado Mangalna ising kita thakke channa as bottle ama phau leitra male ai mapande lorke tamo chan ising lobo thokre Mangalna pele dako mari marang mayam sina kappu kapningi pai bo kayo khonga hamningadi phajadawni yaina ko khong hamningaga nurse nipi machak phajaba ma korke Mangalna hei saktu enga saini ijat mang khrabani khangaba hanjin mangbo ngamaroi yaina ijat mang khri adusu hostel da adusu patient da Mangalna si angangse edi pudingi he pai ko palami se udro nakan sida yalido yaina ude yam ngai bidi oh pakhangani se hostel da ijat mang khrabako Mangalna mangkhre adusu mayang muthi thibi myangi mamangda yaina kanano horen laadi hero yamba ijat mahalami banapido ai case toksinki Mangalna ay amuk hanan nazaroi ko amasidi mayaga higat khaileise ikaibaga khangamoi nabaga amta phawda malemi ai kidney nama laukhibadai nabaga loi phakhra male yaina tamucha kai isauno nabaga henjilani akhu tamuchausu nai hayobani mi Mangalna na sanu masu magi natro aina ngasi nariba chopi basingse akhoi sainaga khangadi ijat mangma nupada lejaroi harani Anabadu khar pharakpadagi yumda puthare Mangalga Thanilga hogotpa chatpa khotpadi khar yare bungna thamagi matungda hanba yarani sida checkup ka phasana tawraga isina ticket kaklasira khalini bungna hoi kaksilaga thambasu yare yaina baba ko exam haidue bungna ha result ka mai tawre yaina ADPC jatle baba yare ko sina amu position laudena cherakanu Bung noklaga jairoi adudi ngasi henjang ahawba jaba tabanine yai moi kada changai thanelna midi 11 ka dore ko yaina imphal doina tamurasira khalini thanelna tamuro ai wai sangna lehorge yaina lehoro aidi tamucha hoida leikrani Mangalna lao yungi pakhon chatnaba mi leite pot leithora sin tawnaba thanelna haha adune phai yaina aya yamu sitiye phai noini amta oiraba natro lehoro naya higatana yai kadegi thorai yaina baba noi thabak to baba su pire imphal la tarage hayudana yaroidro bisina haidumdana maro imphal la laudana bungna hoi yabudi yarakani hairadi yaina yagera yaroira noi haina horo aidi imphal da tamani 11 si tamoja hoidara abokara lejaurani bisina lao akhoi do eni leirase yaina adumangni aini leining-basu changa abengana tamuyai congratulations yaina thank you bungna chatombi na school chatradi kedora abemna hayeng deni baba class hogdoido nasina tiye bungna o isi ai thabong phomda ngakta yoge ko isina hoi chalo haptam leiraga thangisu exam haidorokle handakti thanil first position da yarakle pawi tabada imung limi khudima harawbana loire channa kaiginoba tamu yaina teresta ka khalo na kawrise yaina kawrini na tholai bro channa ai diba ko ai do khara thuna yum cha khar yaina ai su imphal tam dorobado channa tamu yai akhoni sa ichini nawni haibani ima hoi khangadi lan tar ani yaina
ꯍꯣꯔꯣꯡꯒꯤ ꯆꯤꯟꯅꯥꯎꯔꯣ ꯑꯩꯈꯣꯏꯅꯤꯕꯨ ꯏꯃꯥ ꯕꯕꯥ ꯄꯨꯟꯕ꯭ꯔꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯆꯟꯅ ꯍꯣ ꯈꯪꯖꯗ꯭ꯔꯦ ꯑꯩ ꯀꯨꯝꯃꯦ ꯅꯪ ꯂꯩꯖꯍꯧꯔꯣ ꯌꯥꯏꯅ ꯆꯠꯈ꯭ꯔꯦꯅꯤ ꯅꯨꯡ ꯐꯥꯎ ꯇꯛꯂꯗꯤ ꯇꯨꯝꯖꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯇꯛꯈꯤꯅꯤ ꯑꯩ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯏꯃꯨꯡꯗ ꯃꯉꯥꯜꯅ ꯂꯥꯏꯔꯤꯛ ꯍꯩꯈꯤꯕꯁꯤꯅ ꯑꯦꯛꯖꯥꯝꯒꯗꯣ ꯅꯪ ꯀꯧꯔ ꯊꯥꯍꯜꯂꯝꯗꯧꯅꯤ ꯊꯥꯅꯤꯜꯅ ꯃꯀꯣꯛꯇꯩ ꯍꯧꯔꯁꯤꯔꯣ ꯑꯗꯨꯗꯤ ꯃꯉꯥꯜꯅ ꯑꯇꯩ ꯂꯥꯏꯔꯤ ꯊꯕꯛꯀꯤ ꯏꯟꯇꯔꯚꯤꯌꯨꯒ ꯆꯠꯂꯗꯤ ꯅꯪ ꯉꯥꯛꯇ ꯊꯥꯔꯅꯤ ꯌꯥꯍꯨ ꯑꯩ ꯊꯕꯛ ꯂꯥꯏꯅ ꯐꯪꯉꯅꯤ ꯊꯥꯅꯤꯜꯅ ꯋꯥꯎ ꯋꯥꯈꯜꯒꯗꯤ ꯅꯪ ꯂꯣꯏꯁꯤꯜꯂꯣꯍꯦ ꯃꯉꯥꯜꯅ ꯑꯣ ꯅꯪꯁꯦ ꯑꯩ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯗꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯊꯥꯅꯤꯜꯅ ꯏꯁ ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯉꯤ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜꯂꯣ ꯃꯉꯥꯜꯅ ꯌꯥꯔꯦ ꯅꯪ ꯈꯪꯉꯕꯅꯤ ꯑꯩꯅ ꯊꯥꯅꯤꯜꯅ ꯐꯔꯦ ꯅꯪꯅ ꯃꯇꯥꯡ ꯆꯥꯅ ꯈꯪꯍꯧꯔꯤꯗꯣ ꯃꯉꯥꯜꯅ ꯑꯌꯥ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯑꯩ ꯀꯤꯠꯅꯤ ꯁꯤꯡꯉꯣ ꯊꯥꯅꯤꯜꯅ ꯁꯤꯡꯉꯒꯦ ꯃꯉꯥꯜꯒꯤꯁꯨ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯉꯥꯜ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯩꯁꯅꯥꯅ 5th ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯝꯃꯤ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯄꯨꯂꯞ ꯗꯦꯜꯂꯤ ꯊꯥꯗꯣꯛꯂꯝꯂꯒ ꯏꯝꯐꯥꯜꯗ ꯂꯣꯏꯅ ꯂꯩꯔꯦ ꯃꯤꯃꯤꯅ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯇꯥꯃꯣꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯗꯧꯔꯕꯅꯤꯅ ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝ ꯐꯒꯠꯂꯕꯅꯤ ꯕꯣꯝꯅ ꯐꯔꯦ ꯏꯆꯟꯅ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯁꯦ ꯇꯥꯃꯣꯁꯨ ꯁꯤꯗꯒꯤ ꯗꯦꯜꯂꯤ ꯆꯠꯂꯔꯣꯏꯗ ꯄꯥꯔꯤꯅ ꯏꯕꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯕꯣꯝꯅ ꯆꯠꯂꯣ ꯃꯃꯥꯅ ꯏꯕꯦꯝꯃ ꯅꯪ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯏꯆꯥ ꯑꯃꯨꯛ ꯎꯔꯔꯣꯏ ꯈꯟꯕꯗ ꯏꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯃꯤꯅ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤꯌꯦ ꯃꯆꯜꯅꯨꯄꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯕꯣꯝꯅ ꯏꯕꯨꯡ ꯑꯆꯧꯕ ꯅꯆꯤꯟ ꯏꯅꯥꯎ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯊꯥꯅꯤꯜꯅ ꯕꯕꯥ ꯃꯉꯥꯜ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯕꯣꯝꯅ ꯅꯆꯟꯅꯨꯄꯤꯒꯤ ꯃꯤꯡ ꯆꯟꯕꯩꯗꯨꯗꯤ ꯌꯥꯅꯔꯕꯣ ꯊꯥꯅꯤꯜꯅ ꯌꯥꯔꯕꯅꯦ ꯕꯕꯥ ꯕꯣꯝꯅ ꯐꯔꯦ ꯆꯠꯂꯨꯔꯣ ꯁꯣꯝꯗ ꯃꯉꯥꯜꯅ ꯂꯣꯏꯁꯤꯜꯂꯕꯣ ꯉꯁꯤꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ ꯂꯩꯁꯅꯥꯅ ꯂꯣꯏꯖꯔꯦ ꯉꯥꯏꯔꯤꯕꯅꯦ ꯃꯉꯥꯜꯅ ꯉꯥꯏꯔꯝꯃꯨ ꯑꯩ ꯂꯥꯛꯑꯗꯧꯅꯤ ꯊꯥꯅꯤꯜꯁꯨ ꯃꯉꯥꯜ ꯍꯣꯏꯗ ꯆꯪꯉꯛꯏ ꯅꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯃꯉꯥꯜꯁꯨ ꯃꯥꯏ ꯀꯥꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯦ ꯅꯣꯏꯅꯤ ꯀꯥꯏꯗꯅꯣꯃ ꯆꯠꯅꯤ ꯍꯥꯏꯅꯦ ꯌꯥꯏꯅ ꯑꯩꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯊꯥꯅꯤꯜꯅ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯆꯟꯅ ꯇꯥꯃꯣ ꯌꯥꯏ ꯂꯩꯔꯣ ꯊꯥꯅꯤꯜꯅ ꯃꯉꯥꯜꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯌꯥꯏꯅ ꯑꯩꯅ ꯅꯣꯏ ꯃꯌꯥꯝ ꯁꯪꯉꯣ ꯍꯥꯏꯔꯤ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯆꯟꯅ ꯇꯥꯃꯣ ꯌꯥꯏ ꯊꯅꯝꯗꯣꯏꯔꯣ ꯃꯤ ꯅꯥꯟꯅ ꯀꯦꯔꯒ ꯂꯥꯛꯆꯩ ꯁꯤꯗ ꯌꯥꯏꯅ ꯊꯅꯝꯅꯦꯌꯦ ꯑꯩꯈꯣꯏꯅꯤꯁꯨ ꯀꯥꯏꯗꯅꯣꯃ ꯀꯣꯏꯊꯣꯛꯎꯁꯤ ꯆꯟꯅ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦ ꯉꯝꯗ꯭ꯔꯦ ꯌꯥꯏꯅ ꯉꯝꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯀꯣꯏꯕ ꯄꯨꯕꯤꯗꯧꯅꯤ ꯑꯩꯗꯤ ꯏꯝꯐꯥꯜꯒꯤ ꯖꯒꯥ ꯑꯝꯇ ꯈꯪꯗꯦ ꯃꯉꯥꯜꯅ ꯑꯣꯏ ꯊꯥꯅꯤꯜ ꯍꯥꯏꯕ ꯀꯣꯛꯆꯥꯛ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯊꯥꯅꯤꯜꯅ ꯀꯣꯛꯆꯥꯛꯇꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯅꯤꯗꯨ ꯂꯩꯁꯅꯥ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯣꯏꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯂꯣꯝꯗ ꯉꯥꯏꯔꯝꯃꯤ ꯃꯉꯥꯜꯅ ꯂꯩꯁꯅꯥꯕꯨ ꯄꯤꯛꯑꯞ ꯇꯧꯔꯦ ꯂꯩꯁꯅꯥꯅ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯅ ꯃꯉꯥꯜꯅ ꯖꯨꯗ ꯂꯩꯁꯅꯥꯅ ꯖꯨꯗꯗꯤ ꯀꯩꯗꯧꯕ ꯃꯉꯥꯜꯅ ꯌꯣꯡ ꯌꯦꯡꯕ ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯁꯤꯗ ꯑꯃꯨꯛ ꯈꯥꯝꯃꯤꯁꯤꯅ ꯃꯉꯥꯜꯅ ꯃꯤ ꯑꯃ ꯄꯨꯔꯛꯀꯦ ꯂꯩꯁꯅꯥꯅ ꯗꯦꯠ ꯆꯠꯄꯕꯨ ꯃꯤ ꯌꯥꯎꯅꯕ꯭ꯔꯣ ꯃꯉꯥꯜꯅ ꯀꯨꯝꯃꯛꯑꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯂꯩꯁꯅꯥ ꯇꯞꯅ ꯀꯨꯝꯃꯤ ꯊꯥꯅꯤꯜ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩ ꯊꯥꯅꯤꯜꯗꯤ ꯃꯉꯥꯜꯅ ꯍꯥꯏꯕꯁꯤꯡꯗꯨ ꯏꯜꯂꯤꯕꯅꯤ ꯄꯥꯈꯠꯄꯅꯁꯨ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯦ ꯂꯩꯁꯅꯥꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯃꯉꯥꯜꯅ ꯎꯔꯒ ꯈꯪꯅꯤ ꯌꯦꯡꯉꯣ ꯃꯉꯥꯜꯒ ꯂꯩꯁꯅꯥꯒ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯂꯩꯁꯅꯥꯅ ꯍꯣꯏꯅꯥꯎ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯈꯪꯉꯤꯅꯦ ꯃꯉꯥꯜꯗꯤ ꯀꯟꯅ ꯅꯣꯛꯏ ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯛ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯩꯕꯨ ꯂꯥꯏ ꯑꯣꯛꯅꯔꯤꯔꯣ ꯃꯉꯥꯜ ꯀꯔꯝꯕꯅꯣ ꯑꯩ ꯀꯣꯛ ꯉꯥꯎꯔꯛꯑꯦ ꯂꯩꯁꯅꯥ ꯇꯨꯒꯦ ꯇꯧꯏ ꯃꯉꯥꯜꯅ ꯅꯥꯀꯟꯗꯒꯤ ꯉꯥꯛꯏ ꯍꯩ ꯁ꯭ꯋꯥꯏꯗꯒ ꯋꯥꯟꯊꯔꯛꯀꯅꯨ ꯂꯥꯏ ꯑꯣꯛꯅꯕ ꯅꯠꯇꯦ ꯃꯤ ꯑꯣꯛꯅꯔꯤꯅꯦ ꯂꯩꯁꯅꯥ ꯃꯃꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯅꯣꯏ ꯃꯉꯥꯜꯅ ꯁꯔꯄ꯭ꯔꯥꯏꯖ ꯍꯥꯏꯗꯣ ꯁꯤꯅꯤ ꯂꯩꯁꯅꯥ ꯃꯉꯥꯜꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯥꯅꯤꯜꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯩꯁꯅꯥꯅ ꯑꯩ ꯃꯤꯍꯨꯟꯒ ꯌꯥꯎꯗ꯭ꯔꯦ ꯀꯅꯥꯅꯣ ꯃꯥꯅ ꯅꯪꯅ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯉꯥꯜ ꯅꯣꯛꯂꯒ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯣꯚꯔ ꯆꯠꯂꯅꯨ ꯃꯥꯅ ꯑꯩꯒꯤ ꯇ꯭ꯋꯤꯟꯁ ꯕ꯭ꯔꯗꯔ ꯊꯥꯅꯤꯜꯅꯤ ꯊꯥꯅꯤꯜꯅ ꯑꯁ ꯒꯥꯔꯤ ꯀꯥꯈꯠꯂꯁꯦ ꯉꯁꯥꯏꯗꯤ ꯂꯦꯞꯄꯤꯅꯤ ꯃꯤꯅ ꯎꯔꯒ ꯐꯖꯗ꯭ꯔꯦ ꯃꯉꯥꯜꯅ ꯂꯩꯁꯅꯥ ꯂꯥꯛꯑꯣ ꯑꯩ ꯋꯥꯔꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯔꯒꯦ ꯃꯉꯥꯜꯅ ꯂꯩꯁꯅꯥꯗ ꯒꯥꯔꯤ ꯊꯧꯅ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯤ ꯂꯩꯁꯅꯥꯅ ꯅꯪꯅ ꯍꯥꯟꯅꯁꯨ ꯍꯥꯏꯗꯦ ꯆꯣꯞꯍꯜꯂꯦ ꯑꯩꯕꯨ ꯃꯉꯥꯜꯅ ꯌꯥꯔꯦ ꯆꯣꯞꯆꯅꯤꯡꯉꯅꯨ
ꯑꯩꯈꯣꯏ ꯊꯥꯅꯤꯜꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯂꯩꯇꯕꯅꯤ 12ꯇ ꯐꯥꯔꯁ ꯄꯣꯖꯤꯁꯟꯅꯤ ꯂꯧꯔꯤꯁꯦ CBSEꯒꯤ ꯂꯩꯁꯅꯥꯅ ꯅꯪꯅ ꯀꯔꯤ ꯂꯧꯔꯤꯕ ꯃꯉꯥꯜꯅ ꯑꯩꯅ ꯅꯪ ꯂꯧꯗꯣꯔꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗ ꯊꯥꯅꯤꯜꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯅꯤꯡꯗ ꯐꯝꯃꯒ ꯂꯩꯔꯦ ꯕꯣꯔꯤꯡꯁꯨ ꯆꯨꯔꯛꯑꯕꯅꯤ ꯖꯨ ꯌꯧꯔꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯇꯤꯀꯦꯠ ꯀꯛꯅꯕ ꯃꯉꯥꯜꯒ ꯂꯩꯁꯅꯥꯒ ꯆꯪꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯊꯥꯅꯤꯜ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯎꯔꯨꯔꯦ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯊꯥꯅꯤꯜꯗꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯃꯉꯥꯜꯅ ꯍꯦ ꯊꯥꯅꯤꯜ ꯊꯥꯅꯤꯜ ꯀꯅꯥꯗꯅꯣ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯊꯥꯅꯤꯜ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥ ꯀꯩꯕ ꯃꯉꯥꯜꯅ ꯑꯣ ꯍꯦꯂꯣꯏ ꯑꯣꯛꯅꯗꯣꯔꯦꯗꯅ ꯁꯦ ꯅꯪ ꯇꯤꯀꯦꯠꯁꯦ ꯄꯥꯏꯔꯣ ꯑꯗꯨꯒ ꯆꯪꯅꯤꯡꯉꯒ ꯆꯪꯉꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯌꯦꯡꯅꯤꯡꯂꯒ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯣꯀꯣ ꯊꯥꯅꯤꯜꯗꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯀꯣꯏꯔꯦ ꯂꯩ ꯑꯗꯨꯕꯨ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯅꯤꯡꯕ ꯍꯦꯟꯅ ꯐꯥꯎꯕꯅ ꯊꯥꯅꯤꯜꯅ ꯆꯪꯉꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯕꯁꯟꯇ ꯂꯥꯍꯧꯔꯦ ꯅꯪ ꯖꯨꯔꯥꯕ ꯍꯥꯏꯗꯣ ꯃꯉꯥꯜꯅ ꯐꯔꯕꯅꯤ ꯅꯨꯄꯤ ꯊꯤ ꯈꯪꯉꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯄꯤꯔꯤꯅꯤ ꯂꯩꯁꯅꯥꯅ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯦ ꯅꯪꯗꯧꯅ ꯆꯒꯠ ꯆꯒꯠ ꯇꯧꯗꯦ ꯃꯉꯥꯜꯅ ꯑꯣ ꯅꯪꯒꯤꯁꯦ ꯃꯥ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯒꯦ ꯈꯜꯂꯤꯔꯣ ꯁꯛꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯂꯩꯁꯅꯥꯅ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯊꯥꯅꯤꯜꯗꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯅ ꯁꯥꯕ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯃꯤꯐꯝ ꯍꯣꯡꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯖꯔꯤ ꯊꯥꯅꯤꯜꯅ ꯀꯌꯥꯗ ꯆꯝꯈ꯭ꯔꯕ ꯅꯨꯄꯤꯅ ꯑꯁꯨꯛ ꯆꯝꯅ ꯅꯤꯡꯊꯤꯔꯝꯒꯅꯤ ꯊꯥꯖꯗꯦ ꯃꯥꯏꯊꯣꯡꯗ ꯌꯦꯛꯁꯤꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤ ꯆꯥꯎꯕꯤꯅ ꯕꯦꯝꯃꯥ ꯅꯪ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯏꯃꯥꯃꯨꯛ ꯇꯧꯔꯒꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯏꯆꯥ ꯋꯥꯔꯅꯤꯌꯦ ꯕꯦꯝꯕꯦꯝꯅ ꯏꯃꯥ ꯂꯥꯝꯗ꯭ꯔꯤꯗ ꯕꯣꯔꯥꯁꯦ ꯍꯧꯕ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯖꯨꯗꯨꯒꯤ ꯒꯦꯠꯇ ꯃꯃꯥ ꯃꯆꯥ ꯃꯣꯔꯦ ꯂꯩꯔꯪ ꯃꯆꯥ ꯑꯃꯒ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯂꯩꯖꯔꯤ ꯕꯦꯝꯕꯦꯝꯅ ꯁꯥꯒ ꯁꯥꯕꯅꯦ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯦ ꯇꯧꯔꯤꯁꯤ ꯈꯨꯠ ꯌꯦꯠꯅ ꯖꯔꯞꯇꯨ ꯄꯥꯏꯔꯒ ꯕꯣꯔꯥꯗ ꯑꯣꯠꯂꯤ ꯈꯨꯠ ꯑꯣꯏꯗꯨꯅ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨ ꯑꯃꯨꯛ ꯈꯣꯡꯒꯠꯇꯨꯅ ꯌꯥꯕꯣ ꯌꯥꯗꯕꯣ ꯅꯥꯔꯣꯝꯗ ꯌꯦꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯕꯣꯔꯥꯗꯨ ꯂꯧꯈꯠꯂꯒ ꯄꯣꯂꯥꯡꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯄꯗ ꯊꯥꯅꯤꯜꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯑꯃꯨꯛ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯁꯦꯝꯖꯤꯜꯂꯤ ꯊꯥꯅꯤꯜꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯍꯜꯂꯤꯕꯁꯦ ꯏꯁꯣꯔ ꯅꯪꯁꯨ ꯐꯠꯃꯟꯗꯦꯗ ꯕꯦꯝꯕꯦꯝꯅ ꯂꯩꯔꯪꯗꯨ ꯃꯩꯇꯥꯟ ꯍꯥꯞꯆꯤꯟꯅ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯊꯥꯅꯤꯜꯗ ꯌꯦꯡꯂꯤ ꯕꯦꯝꯕꯦꯝꯅ ꯀꯩꯅꯣ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯁꯤꯅ ꯄꯦꯜꯂꯦꯍꯦ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯑꯝꯇ ꯎ ꯌꯥꯔꯣꯏꯕ ꯆꯥꯎꯕꯤꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯃꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯅꯥꯅ ꯌꯦꯡꯉꯦ ꯍꯥꯏꯕꯅꯣ ꯕꯦꯝꯕꯦꯝꯅ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥ ꯆꯥꯁꯦ ꯊꯥꯡꯒꯠꯂꯒꯦꯀꯣ ꯆꯥꯎꯕꯤꯅ ꯍꯣꯏ ꯍꯣꯏ ꯊꯥꯅꯤꯜ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯧꯔꯨꯅꯤ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯈꯣꯡꯊꯥꯡ ꯇꯞꯅ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯂꯥꯛꯏ ꯊꯥꯅꯤꯜꯅ ꯏꯅꯦ ꯀꯩꯀꯩ ꯌꯥꯎꯔꯤꯒꯦ ꯕꯦꯝꯕꯦꯝꯅ ꯃꯁꯛꯁꯤꯒ ꯐꯖꯔꯕꯅꯦꯅ ꯃꯨꯛꯇꯅ ꯆꯪꯉꯛꯏꯅꯤꯅꯦ ꯃꯥꯒꯤꯁꯦ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯕꯣꯔꯥꯒ ꯀꯤꯂꯤ ꯆꯅꯥꯒ ꯂꯩꯅꯦ ꯊꯥꯅꯤꯜꯅ ꯕꯣꯔꯥꯗꯣ ꯈꯔ ꯆꯥꯖꯒꯦ ꯆꯥ ꯑꯝꯇꯒ ꯄꯤꯕꯤꯔꯛꯑꯣ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯐꯝꯃꯣ ꯁꯤꯗ ꯕꯦꯝꯃ ꯅꯪ ꯗꯗꯥꯒꯤ ꯆꯥꯒ ꯕꯣꯔꯥꯒ ꯈꯔ ꯄꯤꯔꯛꯑꯣ ꯊꯥꯅꯤꯜꯗꯤ ꯕꯦꯝꯕꯦꯝꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯕꯦꯝꯕꯦꯝꯅ ꯆꯥꯒ ꯕꯣꯔꯥꯒꯗꯣ ꯇꯦꯕꯜꯗ ꯊꯝꯃꯤ ꯊꯥꯅꯤꯜꯅ ꯏꯅꯦ ꯍꯣꯏꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯄꯥꯁꯣꯏꯗꯒꯤꯅꯤ ꯊꯥꯅꯤꯜꯅ ꯑꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯊꯣꯔꯛꯄ ꯍꯞꯇꯥ ꯐꯥꯗ꯭ꯔꯤ ꯃꯄꯥꯟ ꯂꯝꯗ ꯑꯩꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯇ ꯊꯣꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯡ ꯀꯔꯤꯁꯨ ꯈꯪꯗꯦ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯍꯥꯟꯕꯅꯤ ꯕꯦꯝꯕꯦꯝ ꯃꯊꯟꯇ ꯈꯜꯂꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯕꯅꯤ ꯀꯥꯏꯅ ꯇꯥꯛꯆꯩꯅꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯈꯪꯗꯦ ꯀꯥꯏꯅ ꯄꯛꯇꯕꯅ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤ ꯊꯥꯅꯤꯜꯅ ꯏꯅꯦ BA ꯇꯝꯕ ꯍꯧꯖꯗ ꯉꯥꯏꯔꯤ ꯆꯥꯎꯕꯤꯅ BA ꯀꯥꯏꯗꯣ ꯏꯆꯥꯁꯦ ꯇꯝꯍꯟꯅꯤꯡꯕꯅꯤ ꯄꯣꯛꯄꯗꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ 10 ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯅꯁꯨ ꯇꯝꯃꯨ ꯌꯥꯗ꯭ꯔꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤꯅ ꯅꯆꯟꯁꯤꯅ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯕꯦꯝꯕꯦꯝꯅ ꯏꯃꯥ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯣ ꯃꯤꯇꯣꯞꯇ ꯁꯥꯕꯤꯅꯨꯕ ꯊꯥꯅꯤꯜ ꯏꯀꯥꯏꯒꯨꯝ ꯂꯥꯛꯄ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯅꯤꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯀꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯆꯥꯎꯕꯤꯅ ꯅꯣꯏ ꯀꯀꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯤꯒ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯒ ꯏꯐꯝꯗ ꯊꯝꯕꯤꯔꯝꯂꯒ ꯂꯥꯏꯔꯪꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯕꯦꯝꯕꯦꯝꯅ ꯏꯃꯥ ꯇꯣꯛꯑꯣꯕ ꯗꯗꯥ ꯇꯣꯛꯄꯤꯔꯣ ꯌꯨꯝꯒꯤ ꯋꯥꯔꯤꯁꯦ ꯌꯥꯔꯒꯗꯤ ꯍꯪꯕꯤꯔꯅꯨ ꯊꯥꯅꯤꯜ ꯍꯟꯗꯛꯇꯤ ꯐꯖꯅ ꯏꯀꯥꯏꯔꯦ ꯇꯟꯖꯥꯗꯨꯗ
ꯃꯉꯥꯜꯒ ꯂꯩꯁꯅꯥꯒ ꯊꯣꯔꯛꯏ ꯃꯉꯥꯜꯅ ꯑꯩꯅ ꯂꯥꯛꯇ꯭ꯔꯦ ꯇꯧꯔꯒ ꯃꯥꯅ ꯁꯤꯗ ꯕꯣꯔꯥ ꯆꯥꯗꯅ ꯂꯩꯔꯅꯤ ꯖꯨ ꯌꯦꯡꯕ ꯂꯥꯛꯑꯒ ꯖꯨ ꯆꯪꯗꯅ ꯆꯠꯂꯗꯣꯏꯔꯣ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯏꯕꯨꯡ ꯑꯅꯤꯗꯤ ꯃꯁꯛꯁꯤ ꯆꯞ ꯃꯥꯟꯅꯩꯅ ꯅꯣꯏ ꯑꯅꯤꯕꯨ ꯐꯥꯏꯕꯣꯛꯂꯣ ꯃꯦꯝꯕꯦꯝꯅ ꯉꯛꯅ ꯃꯉꯥꯜꯒ ꯊꯥꯅꯤꯜꯒꯗ ꯌꯦꯡꯉꯤ ꯃꯉꯥꯜꯅ ꯃꯥꯅꯦ ꯏꯅꯦ ꯐꯥꯏꯕꯣꯛꯅꯦ ꯑꯗꯣ ꯑꯩꯅ ꯈꯔ ꯐꯖꯕꯅꯦ ꯃꯦꯝꯕꯦꯝ ꯇꯨꯃꯤꯟꯅ ꯃꯉꯥꯜꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯏ ꯃꯉꯥꯜꯅ ꯂꯩꯁꯅꯥ ꯑꯩꯈꯣꯏꯁꯨ ꯕꯣꯔꯥ ꯆꯥꯈꯤꯁꯦ ꯂꯩꯁꯅꯥꯅ ꯆꯥꯈꯤꯁꯦ ꯃꯉꯥꯜꯅ ꯏꯅꯦ ꯕꯣꯔꯥꯗꯣ ꯀꯣꯝꯄꯥꯛ ꯑꯝꯇ ꯍꯥꯞꯊꯔꯛꯎ ꯃꯦꯝꯕꯦꯝꯅ ꯕꯣꯔꯥ ꯈꯔ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯒ ꯄꯤ ꯃꯉꯥꯜꯅ ꯂꯩꯁꯥꯕꯤꯅ ꯍꯧꯕ ꯕꯣꯔꯥꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ ꯂꯩꯁꯅꯥꯅ ꯅꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯨ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨ ꯃꯉꯥꯜꯅ ꯏꯀꯥꯏꯕꯤꯗꯦ ꯁꯤꯗꯕꯨ ꯃꯤꯇꯣꯞ ꯌꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯁꯤꯕꯣ ꯅꯠꯇ꯭ꯔꯣ ꯏꯅꯦ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣꯁꯤꯗꯤ ꯋꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯃꯉꯥꯜ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯂꯦꯞꯈꯠꯂꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯦꯜꯐꯤ ꯑꯝꯇ ꯍꯥꯏꯔꯒ ꯐꯣꯇꯣ ꯑꯃ ꯄꯨꯂꯞ ꯁꯠ ꯂꯥꯎꯅ ꯅꯝꯃꯤ ꯂꯩꯁꯅꯥꯅ ꯕꯣꯔꯥ ꯆꯥꯎꯍꯦ ꯐꯣꯇꯣ ꯑꯃꯨꯛ ꯅꯝꯗꯅ ꯂꯩꯔꯤ ꯃꯉꯥꯜꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯇꯣꯏꯅꯦ ꯏꯇꯤꯡ ꯕꯣꯔꯥ @zoo ꯍꯥꯏꯅ ꯏꯅꯦꯒꯤ ꯏꯆꯥꯁꯤꯗꯤ ꯐꯖꯩꯍꯦ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯦ ꯂꯩꯁꯅꯥꯅ ꯃꯉꯥꯜ ꯀꯩꯅꯣꯃꯤ ꯅꯪꯕꯣ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨꯕ ꯊꯥꯅꯤꯜꯅ ꯍꯥꯏꯒꯨꯝꯗꯅ ꯈꯔꯗꯤ ꯂꯦꯝꯃꯨꯍꯦ ꯐꯥꯏꯕꯣꯛꯅꯤꯅ ꯃꯤꯅ ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯉꯥꯎꯕ ꯃꯥꯜꯂꯝꯃꯅꯤ ꯃꯦꯝꯕꯦꯝ ꯊꯥꯅꯤꯜꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯅꯤꯜꯗ ꯌꯦꯡꯂꯛꯏ ꯃꯉꯥꯜꯅ ꯕꯣꯔꯥꯁꯨ ꯍꯥꯎꯔꯦ ꯃꯔꯨꯞ ꯐꯥꯎꯕ ꯃꯤꯁꯨ ꯌꯥꯎꯔꯦ ꯊꯥꯅꯤꯜꯗꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯦꯝꯕꯦꯝꯗ ꯐꯠ ꯌꯦꯡꯉꯤ ꯍꯦꯛ ꯃꯤꯆꯥ ꯅꯧꯔꯦ ꯃꯦꯝꯕꯦꯝꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯃꯒ ꯂꯨꯛꯊꯛꯈꯤ ꯃꯉꯥꯜꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯇꯣꯏꯅ ꯂꯥꯛꯇꯧꯕ ꯃꯤ ꯌꯥꯎꯔꯤꯀꯣ ꯏꯅꯦ ꯆꯥꯎꯕꯤꯅ ꯂꯥꯛꯑꯣ ꯏꯅꯦꯅ ꯕꯣꯔꯥ ꯍꯥꯎꯅ ꯄꯤꯖꯅꯤ ꯊꯥꯅꯤꯜ ꯋꯥꯗꯤ ꯉꯥꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯥꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯆꯥꯎꯕꯤꯅ ꯏꯕꯦꯝꯃ ꯑꯁꯤꯃꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯥꯜꯂꯤ ꯇꯞꯅ ꯇꯞꯂꯤꯕ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯨꯍꯦ ꯃꯦꯝꯕꯦꯝꯅ ꯃꯤꯅ ꯍꯧꯕꯤꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯏꯃꯥ ꯆꯥꯎꯕꯤꯅ ꯏꯁ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯦꯝꯕꯦꯝ ꯅꯣꯛꯂꯒ ꯑꯗꯨꯕꯨꯗꯤ ꯇꯥꯏꯌꯦ ꯊꯥꯅꯤꯜꯗꯤ ꯃꯦꯝꯕꯦꯝꯒꯤ ꯃꯤꯅꯣꯛ ꯆꯝꯖꯔꯕ ꯃꯇꯧꯗꯨꯗ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯃꯉꯥꯜꯅ ꯄꯥꯝꯖꯔꯕꯣ ꯊꯥꯅꯤꯜꯅ ꯀꯩꯕꯣ ꯃꯉꯥꯜꯅ ꯈꯪꯉꯤꯗ ꯑꯩꯈꯣꯏꯁꯨ ꯁ꯭ꯇꯦꯖ ꯀꯥꯜꯂꯛꯇꯦ ꯊꯥꯅꯤꯜꯅ ꯃꯉꯥꯜ ꯅꯪꯁꯤꯃ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯦꯍꯦ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯂꯩꯁꯅꯥꯅ ꯃꯉꯥꯜ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯇꯥꯃꯣꯁꯦ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨꯀꯣ ꯃꯉꯥꯜ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯀꯩꯑꯕ ꯇꯥꯃꯣꯒ ꯍꯥꯏꯌꯦ ꯊꯥꯅꯤꯜꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯒ ꯉꯥꯡꯁꯤꯜꯂꯕꯅꯤ ꯂꯩꯁꯅꯥꯅ ꯏꯕꯨꯡꯉꯣ ꯈꯨꯅꯣꯛ ꯆꯥꯅꯣꯛꯇꯣ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯇꯥꯃꯣ ꯀꯧꯔꯒ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯊꯥꯅꯤꯜꯅ ꯌꯥꯏꯗ ꯇꯥꯃꯣꯕꯨ ꯀꯧꯔꯁꯨ ꯊꯥꯅꯤꯜꯕꯨ ꯀꯧꯔꯁꯨ ꯃꯉꯥꯜꯅ ꯇꯥꯃꯣꯗꯣ ꯑꯗꯨꯝ ꯀꯧꯔꯣ ꯅꯪꯅ ꯇꯥꯃꯣ ꯀꯧꯕꯗꯨ ꯌꯥꯝ ꯄꯛꯆꯩ ꯂꯩꯁꯅꯥꯅ ꯅꯪꯉꯣꯟꯗꯗꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯗꯧꯅꯤ ꯑꯍꯨꯝꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯛꯑꯦ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ ꯌꯥꯏꯅ ꯑꯁ ꯅꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕ ꯋꯥꯏꯍꯦ ꯑꯩꯅ ꯁꯣꯝꯗ ꯏꯃꯨꯡꯁꯤꯗ ꯐꯝꯃ ꯂꯩꯔꯦ ꯆꯟ ꯍꯥꯏꯔꯦ ꯀꯣꯏꯊꯣꯛꯁꯦꯁꯨ ꯌꯥꯗꯦ ꯊꯥꯅꯤꯜꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯜꯂꯁꯤꯔꯣ ꯃꯉꯥꯜꯅ ꯅꯌꯥꯝꯕꯁꯦ ꯍꯦꯂꯣꯏ ꯑꯣꯛꯅꯔꯛꯑꯕꯅꯤ ꯅꯪꯅ ꯈꯔ ꯁꯦꯟꯅꯧꯀꯣ ꯌꯥꯏꯅ ꯑꯩꯈꯣꯏ ꯇꯥꯃꯣꯕꯣ ꯍꯥꯍꯥ ꯐꯔꯦꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯣ ꯍꯦꯂꯣꯏꯗꯣ ꯊꯥꯅꯤꯜꯅ ꯌꯨꯝ ꯆꯠꯆꯍꯧꯔꯒꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯆꯣꯞꯄꯛꯑꯅꯤ ꯂꯥꯛꯑꯣ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯌꯥꯏꯅ ꯉꯁꯥꯏꯗꯩ ꯃꯥ ꯉꯥꯏꯔꯒ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯀꯥꯏ ꯇꯥꯃꯣꯆꯣ ꯑꯍꯟ ꯐꯣꯏꯗꯤ ꯍꯥꯏ ꯂꯩꯇꯦꯀꯣ ꯊꯥꯅꯤꯜꯅ ꯐꯨꯔꯨ ꯂꯥꯛꯑꯣ ꯌꯨꯝꯗ ꯑꯣꯏꯅ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ ꯌꯥꯏꯅ ꯇꯥꯃꯣꯆꯣ ꯑꯁꯦꯡꯕ ꯍꯦꯂꯣꯏ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯊꯥꯅꯤꯜꯅ ꯀꯥꯏꯗꯩ ꯍꯦꯂꯣꯏꯅꯣꯗ ꯂꯥꯏꯔꯦꯝꯕꯤꯅꯦ ꯂꯥꯏꯔꯦꯝꯕꯤ ꯌꯥꯏꯅ ꯁꯦꯁ ꯅꯩꯗꯣꯔꯦꯀꯣ ꯑꯩꯒꯤꯗꯤ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯊꯥꯅꯤꯜꯅ ꯅꯪꯒꯤꯅ ꯀꯔꯤ ꯌꯥꯏꯅ ꯅꯆꯜ ꯅꯨꯄꯤꯗꯣ ꯊꯥꯅꯤꯜꯅ ꯌꯥꯏꯗ ꯌꯦꯡꯉꯛꯏ ꯑꯣꯏ ꯌꯥꯝ ꯊꯤꯅ ꯐꯨꯒꯠꯂꯒꯅꯤꯀꯣ ꯋꯥꯊꯤ ꯇꯧꯅꯨ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯌꯥꯏꯅ ꯍꯣ ꯑꯗꯨꯅꯕꯨ ꯇꯣꯛꯆꯔꯦ ꯃꯥꯅꯁꯨ ꯃꯕꯨꯡꯗꯧꯅ ꯈꯟ ꯂꯩꯔꯒ ꯑꯩꯕꯨ ꯌꯥꯝ ꯑꯣꯛꯇꯕꯗꯧꯅ ꯑꯩꯁꯨ ꯏꯆꯜꯅꯦ ꯈꯟꯖꯔꯦ ꯊꯥꯅꯤꯜꯅ ꯅꯪꯗꯤ ꯑꯣꯛꯇꯦꯅꯦ ꯅꯆꯜꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯉꯝꯃꯤ ꯌꯥꯏꯅ ꯇꯣꯄꯤꯛ ꯆꯦꯟꯖ ꯇꯧꯔꯁꯤ ꯑꯩ ꯍꯥꯠ ꯀꯥꯏꯔꯖꯥꯠꯅꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯃ ꯁꯦꯂꯦꯛ ꯇꯧꯖꯔꯒꯦ ꯊꯥꯅꯤꯜꯅ ꯅꯪꯍꯧꯔꯣꯏꯍꯦ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯀꯣꯏꯗ꯭ꯔꯗꯤ ꯌꯥꯏꯅ ꯑꯧ ꯅꯪꯍꯧꯔꯣꯏꯗꯕꯗꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ ꯊꯥꯅꯤꯜ ꯐꯤ ꯍꯣꯡꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯦꯝꯕꯦꯝꯒꯤ ꯏꯪ ꯇꯞꯄ ꯊꯣꯠꯂꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯌꯥꯏꯅ ꯃꯤꯠ ꯌꯥꯝ ꯅꯥꯔꯛꯀꯗꯧꯔꯤꯗ ꯑꯩꯗꯤ ꯊꯥꯅꯤꯜꯗꯤ
ꯌꯥꯏꯅ ꯉꯥꯡꯕꯒ ꯇꯥꯗꯦ ꯁꯪꯁꯥꯔ ꯑꯃꯗ ꯂꯨꯞꯄꯒ ꯂꯩꯈ꯭ꯔꯦ ꯋꯥꯃꯟꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯅꯤꯜ ꯃꯊꯟꯇ ꯖꯨꯗ ꯂꯥꯛꯏ ꯃꯦꯃꯦꯝꯅ ꯍꯩꯃꯥ ꯂꯥꯛꯏꯅꯦ ꯏꯃꯥ ꯆꯥꯎꯕꯤꯅ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯊꯥꯅꯤꯜꯅ ꯏꯅꯦ ꯕꯣꯔꯥ ꯈꯛꯇ ꯆꯥꯒꯦ ꯆꯥꯎꯕꯤꯅ ꯍꯩ ꯏꯕꯦꯝꯃ ꯅꯪ ꯇꯥꯃꯣ ꯂꯥꯛꯏꯁꯦ ꯕꯣꯔꯥ ꯈꯔ ꯄꯤꯌꯨ ꯏꯃꯥꯅꯦ ꯃꯩꯇꯥꯟ ꯑꯋꯥꯠꯄꯗꯣ ꯑꯁꯥꯏꯗꯤ ꯂꯩꯔꯨꯒꯦꯀꯣ ꯃꯦꯃꯦꯝꯅ ꯍꯣꯏ ꯏꯃꯥ ꯃꯦꯃꯦꯝꯅ ꯕꯣꯔꯥꯒ ꯆꯥꯒ ꯊꯥꯅꯤꯜꯗ ꯄꯤꯔꯝꯃꯤ ꯊꯥꯅꯤꯜ ꯕꯣꯔꯥꯗꯨ ꯆꯥꯅ ꯆꯥꯅ ꯃꯦꯃꯦꯝꯕꯨ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯊꯥꯅꯤꯜꯅ ꯏꯆꯟ ꯅꯪ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ ꯃꯦꯃꯦꯝ ꯇꯞꯅ ꯇꯥꯃꯣ ꯀꯥꯏꯗꯩ ꯐꯣꯟꯅꯣꯗ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯐꯣꯟꯒ ꯄꯥꯏꯕ ꯉꯝꯗꯦꯗ ꯊꯥꯅꯤꯜ ꯅꯨꯡꯉꯥꯏꯇꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯌꯥꯗ ꯆꯪꯈ꯭ꯔꯕꯅꯣ ꯅꯪꯁꯦ ꯃꯦꯃꯦꯝ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯊꯥꯅꯤꯜꯅ ꯏꯆꯟꯗꯤ ꯈꯪꯅꯖꯕ ꯃꯔꯨꯞꯀ ꯂꯩꯕ꯭ꯔꯣ ꯃꯦꯃꯦꯝꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯇꯥꯃꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯐꯝꯁꯤꯗ ꯂꯩꯔꯕꯅꯤꯅ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯤ ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ ꯊꯥꯅꯤꯜꯁꯨ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯛꯏ ꯊꯥꯅꯤꯜꯅ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯃꯦꯃꯦꯝꯅ ꯀꯩ ꯋꯥꯅꯣ ꯇꯥꯃꯣ ꯊꯥꯅꯤꯜꯅ ꯅꯪꯒꯤ ꯆꯝꯖꯕ ꯃꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯏ ꯅꯪꯕꯨ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯆꯝꯖꯕ ꯃꯑꯣꯡꯗꯨꯕꯨ ꯅꯨꯡꯁꯤꯕꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯅꯪ ꯀꯔꯤ ꯈꯟꯒꯦ ꯃꯦꯃꯦꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯑꯃꯕꯨ ꯇꯥꯃꯣꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯅꯤꯜꯅ ꯅꯪꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯝꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯦꯃꯦꯝꯅ ꯇꯥꯃꯣꯒꯤ ꯋꯥꯐꯝꯗꯣ ꯅꯆꯜꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯕꯗꯤ ꯊꯥꯅꯤꯜꯅ ꯅꯪꯅꯕꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯗꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯃꯄꯣꯛꯁꯤꯃꯒꯤ ꯂꯦꯞꯄ ꯉꯝꯒꯅꯤꯌꯦ ꯃꯦꯃꯦꯝꯅ ꯇꯥꯃꯣꯒꯤ ꯋꯥꯈꯜꯅ ꯃꯗꯨ ꯌꯧꯔꯗꯤ ꯅꯆꯜ ꯌꯥꯖꯔꯦ ꯊꯥꯅꯤꯜ ꯃꯦꯃꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯂꯥꯡꯇꯛꯅꯕ ꯐꯥꯎꯈꯤ ꯊꯥꯅꯤꯜꯅ ꯑꯗꯨꯗꯤ ꯑꯩꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯐꯣꯟ ꯑꯃ ꯑꯩ ꯍꯌꯦꯡ ꯄꯤꯔꯛꯑꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯃꯦꯃꯦꯝꯅ ꯐꯣꯟ ꯌꯥꯎꯗ꯭ꯔꯁꯨ ꯁꯤꯗ ꯂꯥꯛꯑꯣ ꯇꯥꯃꯣ ꯐꯣꯟ ꯄꯥꯏꯔꯒ ꯀꯩꯗꯧꯔꯨꯅꯤ ꯊꯥꯅꯤꯜꯅ ꯃꯗꯨ ꯌꯥꯔꯣꯏꯗ ꯐꯣꯟ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯕ ꯍꯧꯅꯗꯦ ꯑꯩ ꯍꯌꯦꯡꯃꯛ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯄꯤꯔꯛꯀꯅꯤ ꯂꯧꯗꯕ ꯌꯥꯔꯣꯏꯀꯣ ꯇꯟꯖꯥꯗꯨꯗ ꯃꯩꯇꯥꯟ ꯂꯩꯕ ꯊꯣꯛꯈꯤꯕ ꯆꯥꯎꯕꯤꯁꯨ ꯂꯥꯛꯏ ꯊꯥꯅꯤꯜꯅ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯃꯦꯃꯦꯝꯅ ꯕꯦꯝ ꯀꯧꯋꯦ ꯇꯥꯃꯣꯒꯤꯗꯤ ꯊꯥꯅꯤꯜꯅ ꯑꯩꯒꯤꯅ ꯊꯥꯅꯤꯜ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯒꯦ ꯁꯤ ꯂꯧꯁꯜꯂꯣ ꯃꯦꯃꯦꯝꯅ ꯇꯥꯃꯣ 10 ꯈꯛꯇꯅꯤ ꯊꯥꯅꯤꯜꯅ ꯌꯥꯔꯅꯤ ꯑꯗꯨꯝ ꯊꯝꯃꯣ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯔꯒꯦ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯑꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯤꯁꯤꯅ ꯌꯥꯔꯕꯣ ꯃꯦꯃꯦꯝꯅ ꯅꯆꯥꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯀꯥꯞꯈꯤꯕ ꯇꯦꯟꯗꯣ ꯄꯥꯜꯂꯦ ꯏꯃꯥ ꯍꯌꯦꯡ ꯐꯣꯟ ꯂꯩꯔꯛꯂꯅꯤ ꯆꯥꯎꯕꯤ ꯅꯣꯛꯂꯒ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯍꯤꯡꯒꯅꯤ ꯆꯥ ꯕꯣꯔꯥꯁꯤꯅꯗꯤ ꯃꯤꯠ ꯄꯥꯡꯕ ꯉꯝꯃꯣꯏꯗꯣ ꯕꯦꯝꯕꯦꯝꯅ ꯏꯃꯥ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯋꯥꯔꯨꯅꯨ ꯑꯁꯤꯃꯗꯤ ꯈꯔ ꯇꯞꯄꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯃꯥꯜꯂꯤ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯁꯨꯝꯕ ꯂꯣꯏꯔꯦꯗꯅ ꯆꯥꯎꯕꯤꯅ ꯍꯩ ꯍꯩꯅ ꯁꯤꯡꯅ ꯂꯧꯅꯧꯀꯣ ꯁꯣꯏꯈꯤꯅꯤ ꯕꯦꯝꯕꯦꯝꯅ ꯏꯃꯥ ꯑꯩꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅ ꯊꯥꯅꯤꯜ ꯕꯖꯥꯔꯗ ꯆꯠꯂꯒ ꯐꯣꯟ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯏꯁꯩ ꯉꯪꯗꯨꯅ ꯆꯪꯉꯛꯏ ꯁꯛꯈꯪꯅꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯑꯩꯅ ꯑꯣ ꯅꯨꯡꯁꯤꯕꯅ ꯍꯥꯜꯂꯨꯔꯦ ꯑꯣ ꯅꯨꯡꯁꯤꯕꯅ ꯍꯥꯜꯂꯨꯔꯦ ꯌꯥꯏꯅ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯇꯥꯃꯣ ꯆꯧꯁꯦ ꯈꯥꯎꯗꯨꯅ ꯀꯔꯤꯅꯣ ꯊꯥꯅꯤꯜꯅ ꯌꯥꯏ ꯅꯌꯥꯝꯕꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏꯌꯦ ꯅꯣꯏ ꯚꯥꯕꯤꯒꯤ ꯐꯣꯟꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯗꯅ ꯂꯩꯔꯝꯃꯤꯁꯦ ꯃꯥ ꯃꯉꯥꯏꯔꯦ ꯌꯥꯏꯅ ꯅꯣꯏ ꯚꯥꯕꯤ ꯀꯥꯏꯅ ꯇꯥꯃꯣꯆꯧ ꯅꯨꯄꯤꯗ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯔꯨꯅꯨꯀꯣ ꯀꯥꯏꯅꯔꯒ ꯀꯧꯇꯥ ꯌꯥꯜꯂꯒ ꯆꯠꯆꯅꯤ ꯊꯥꯅꯤꯜꯅ ꯍꯩ ꯃꯥꯗꯤ ꯑꯗꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯥꯝ ꯇꯣꯉꯥꯜꯂꯤ ꯌꯥꯝ ꯆꯝꯃꯤ ꯌꯥꯝ ꯏꯪꯅ ꯐꯖꯩ ꯌꯥꯏꯅ ꯇꯣꯉꯥꯟꯕꯅꯤ ꯑꯩꯒꯤꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯤ ꯌꯥꯝ ꯇꯣꯉꯥꯟꯕꯤ ꯑꯃ ꯊꯤꯔꯨꯈꯤꯒꯦ ꯈꯔ ꯊꯨꯅ ꯀꯥ ꯄꯨꯜꯂꯒ ꯑꯃꯅ ꯔꯣꯃꯥꯟꯁ ꯇꯧꯔꯒ ꯑꯩꯅ ꯆꯥꯛꯅ ꯌꯦꯡꯕꯒ ꯉꯝꯖꯔꯣꯏ ꯊꯥꯅꯤꯜꯅ ꯀꯔꯤ ꯃꯃꯤꯡꯗꯨꯕꯨ ꯕꯦꯝ ꯍꯥꯏꯕꯅꯤꯀꯣ ꯌꯥꯏꯅ ꯇꯥꯃꯣꯆꯧ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯉꯝꯕꯅꯤ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯂꯥꯏꯔꯤꯛꯇ ꯉꯥꯎꯔꯝꯕꯗꯩ ꯅꯨꯄꯤꯗ ꯉꯥꯎꯔꯛꯄ ꯑꯗꯩꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯔꯥ ꯈꯥꯎꯗꯒ ꯉꯥꯎꯔꯛꯄ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯊꯥꯅꯤꯜꯅ ꯍꯩ ꯑꯣꯖꯥ ꯅꯪ ꯈꯪꯄꯣꯟꯇꯦ ꯑꯉꯥꯡꯅ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯨꯠ ꯊꯨꯒꯥꯏꯔꯛꯀꯅꯨ ꯍꯌꯦꯡꯒ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯖꯥꯠꯅꯤ ꯌꯥꯏꯅ ꯍꯣꯏ ꯍꯣꯠꯅꯕꯤꯌꯨ ꯋꯥꯔꯀꯥꯟꯗ ꯅꯅꯥꯎ ꯂꯩꯔꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ
ꯊꯣꯏꯕꯤꯅ ꯍꯩ ꯌꯥꯏꯃ ꯑꯝꯇ ꯂꯥꯎ ꯁꯣꯝꯗ ꯆꯦꯡꯁꯦ ꯑꯝꯇ ꯊꯥꯡꯖꯤꯟꯁꯤ ꯂꯥꯎ ꯌꯥꯏꯅ ꯍꯣꯏ ꯃꯥ ꯊꯣꯔꯛꯑꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯅꯤꯜ ꯐꯣꯟ ꯊꯤꯟꯕ ꯆꯠꯂꯝꯃꯤ ꯕꯦꯝꯕꯦꯝꯅ ꯏꯃꯥ ꯇꯥꯃꯣ ꯂꯥꯛꯑꯕ ꯃꯥꯜꯂꯤ ꯆꯥꯎꯕꯤꯅ ꯍꯩ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯨꯝꯕ ꯁꯣꯏꯔꯛꯀꯅꯨꯀꯣ ꯕꯦꯝꯕꯦꯝꯅ ꯍꯣꯏ ꯃꯥ ꯊꯥꯅꯤꯜꯅ ꯕꯦꯝ ꯁꯤ ꯂꯧꯁꯤꯜꯂꯣ ꯆꯥꯎꯕꯤꯅ ꯀꯩꯅꯣ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯃꯀꯣꯛ ꯈꯣꯠꯂꯒ ꯏꯅꯦ ꯑꯩꯅ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯅ ꯐꯣꯟ ꯑꯃ ꯂꯩꯔꯛꯄꯅꯤꯗ ꯆꯥꯎꯕꯤꯅ ꯍꯩ ꯕꯦꯝꯃ ꯅꯪꯅ ꯅꯕꯨꯡꯁꯤꯗ ꯐꯣꯟ ꯂꯩꯌꯣ ꯍꯥꯏꯔꯨꯏꯔꯥ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯕ ꯅꯕꯨꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯊꯥꯅꯤꯜꯅ ꯏꯅꯦ ꯕꯦꯝꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯄꯤꯕꯅꯤ ꯕꯦꯝ ꯂꯨꯛꯊꯔꯒ ꯂꯩ ꯆꯥꯎꯕꯤꯅ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯤꯕꯨ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯂꯩꯔꯛꯏꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯊꯥꯅꯤꯜꯅ ꯏꯅꯦ ꯂꯥꯟꯅ ꯈꯟꯕꯤꯅꯣ ꯁꯨꯝ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯗꯣꯛꯄꯤꯌꯣ ꯆꯥꯎꯕꯤꯅ ꯐꯔꯦ ꯐꯔꯦ ꯕꯦꯝꯃ ꯅꯕꯨꯡꯒꯤ ꯆꯥꯒꯗꯣ ꯍꯩꯕꯤꯌꯨ ꯕꯦꯝꯅ ꯊꯥꯅꯤꯜꯒꯤ ꯆꯥ ꯍꯩꯔꯒ ꯄꯤ ꯊꯥꯅꯤꯜꯅ ꯁꯤꯡꯁꯨ ꯍꯥꯞꯄꯕꯅꯤ ꯀꯣ ꯕꯦꯝꯅ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯕꯦꯝꯃ ꯉꯁꯤꯒꯤ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯦ ꯍꯌꯦꯡ ꯃꯔꯨꯞꯅꯤ ꯏꯃꯥꯁꯤ ꯀꯥꯎꯔꯨꯔꯦꯗꯅ ꯕꯦꯝꯅ ꯏꯃꯥ ꯂꯨꯄꯥ 500ꯃꯨꯛ ꯇꯥꯔꯦ ꯆꯥꯎꯕꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯕꯨ ꯆꯣꯞꯄ ꯇꯥꯔꯦ ꯍꯨꯟꯒꯗꯕꯗꯤ 2,000ꯅꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯂꯥꯏꯔꯤꯛ ꯂꯩꯊꯣꯛꯈꯤꯕꯒ ꯊꯥꯅꯤꯜ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯊꯥꯅꯤꯜꯅ ꯏꯅꯦ ꯑꯩꯉꯣꯟꯗ ꯄꯩꯁా ꯈꯔ ꯌꯥꯎꯔꯤ ꯁꯤꯅ ꯍꯌꯦꯡꯒꯤ ꯑꯊꯨꯕꯗꯣ ꯁꯤꯟꯕꯤꯔꯣ ꯕꯦꯝꯅ ꯇꯥꯃꯣ ꯌꯥꯔꯅꯤꯌꯦ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯀꯩꯒꯤ ꯏꯆꯥꯅ ꯇꯧꯗꯣꯏꯅꯣ ꯏꯅꯦꯅ ꯉꯝꯅꯕ ꯊꯤꯔꯨꯅꯤ ꯊꯥꯅꯤꯜꯅ ꯏꯅꯦ ꯅꯆꯥꯅ ꯌꯥꯝ ꯂꯩꯗꯅ ꯄꯤꯕ ꯅꯠꯇꯦ ꯑꯊꯨꯕꯒꯤꯗꯣ ꯁꯤꯅ ꯁꯤꯖꯤꯟꯅꯔꯣꯕ ꯑꯃꯨꯛ ꯃꯊꯥ ꯁꯥꯟꯅꯗꯅ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯅ 2,200 ꯆꯠꯄꯤ ꯑꯃ ꯄꯤꯔꯝꯃꯤ ꯕꯦꯝꯅ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯇꯥꯃꯣ ꯅꯪꯅ ꯑꯁꯨꯝ ꯇꯧꯕꯁꯦ ꯊꯥꯅꯤꯜꯅ ꯑꯁ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ ꯅꯪꯅ ꯉꯝꯕ ꯃꯇꯦꯡꯁꯨ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯥꯛꯈꯤꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯥꯅꯤꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯒꯠꯂꯛꯏ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯛꯇ꯭ꯔꯦ ꯕꯦꯝꯕꯦꯝ ꯎꯅꯕ ꯆꯠꯄꯗꯅ ꯃꯊꯧ ꯑꯣꯏꯔꯛꯏ ꯊꯣꯏꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯟꯗꯛ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒ ꯍꯦꯛ ꯍꯦꯛ ꯃꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯊꯥꯅꯤꯜꯅ ꯏꯃꯥꯟꯅꯕꯩ ꯃꯅꯥꯎꯄꯥ ꯑꯃ ꯂꯥꯏꯔꯤꯛ ꯈꯤꯇ ꯇꯥꯛꯄꯤꯌꯣꯅ ꯁꯨꯝ ꯆꯠꯄꯅꯤꯗ ꯊꯣꯏꯕꯤꯅ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒ ꯍꯟꯗꯛ ꯄꯩꯁꯥ ꯌꯥꯝ ꯅꯤꯈꯠꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣꯕ ꯊꯥꯅꯤꯜꯅ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯆꯥꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦꯕ ꯁꯣꯝꯗ ꯃꯔꯨ ꯑꯣꯏꯕꯩꯅꯦꯕ ꯊꯣꯏꯕꯤꯅ ꯏꯔꯥꯡ ꯐꯔꯥꯡ ꯇꯧꯅꯨꯀꯣ ꯏꯕꯨꯡꯉꯣ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯐꯣꯟ ꯀꯣꯜꯂꯒ ꯌꯥꯝ ꯂꯩꯕꯗꯨ ꯏꯃꯥ ꯈꯪꯉꯤꯀꯣ ꯊꯥꯅꯤꯜꯅ ꯏꯃꯥꯁꯤꯗꯤ ꯄꯥꯈꯠ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯑꯩ ꯊꯣꯛꯑꯦ ꯏꯃꯥ ꯊꯥꯅꯤꯜ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯖꯥꯠꯂ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯊꯥꯅꯤꯜ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯏ ꯕꯦꯝꯕꯦꯝꯅ ꯇꯥꯃꯣ ꯉꯁꯤꯗꯤ ꯖꯨꯗ ꯆꯪꯉꯨꯁꯦ ꯊꯥꯅꯤꯜꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯊꯥꯅꯤꯜꯒ ꯕꯦꯝꯒ ꯖꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯕꯦꯝꯅ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝꯅ ꯐꯩ ꯑꯩꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯑꯃꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯊꯥꯅꯤꯜꯅ ꯅꯪ ꯂꯥꯏꯔꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯑꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯉꯔꯥꯡ ꯅꯥꯎꯒꯤ ꯐꯤꯁ ꯊꯤꯅꯤ ꯍꯥꯏꯕꯗꯣ ꯁꯦ 5,000 ꯕꯦꯝꯅ ꯄꯩꯁꯥꯗꯨ ꯂꯧꯅꯤꯡꯗꯕ ꯁꯥꯔꯒ ꯂꯧꯁꯤꯜꯂꯤ ꯕꯦꯝꯅ ꯇꯥꯃꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤꯀꯣ ꯇꯥꯃꯣꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯊꯦꯡꯅꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ ꯊꯥꯅꯤꯜꯅ ꯕꯦꯝꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯊꯥꯅꯤꯜꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕ ꯅꯪꯒꯤ ꯆꯝꯖꯔꯕꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕꯤꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯨ ꯅꯪꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯕꯦꯝꯅ ꯇꯥꯃꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯖꯒꯦ ꯊꯥꯅꯤꯜꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯍꯟꯈ꯭ꯔꯦ ꯍꯣꯇꯦꯜꯗ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯔꯣꯀꯤ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯔꯣꯀꯤꯅ ꯍꯣꯏꯅꯦ ꯉꯔꯥꯡ ꯕꯦꯝꯅ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯁꯀꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯗꯨꯒꯤ ꯄꯤꯕ ꯂꯥꯛꯄꯅꯦ ꯆꯥꯎꯕꯤꯅ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤꯗ ꯏꯕꯨꯡꯉꯣ ꯍꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯦ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤꯗꯀꯣ ꯔꯣꯀꯤꯅ ꯏꯅꯦ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯆꯥꯎꯕꯤꯅ ꯕꯦꯝꯃ ꯅꯪ ꯇꯥꯃꯣꯒꯤ ꯆꯥꯒꯗꯣ ꯍꯩꯕꯤꯌꯨ ꯑꯝꯇ ꯕꯦꯝꯅ ꯇꯥꯃꯣ ꯆꯥ ꯊꯛꯀꯨꯑꯣ ꯆꯥꯎꯕꯤꯅ ꯏꯃꯥ ꯁꯥꯏꯐꯥꯎ ꯍꯣꯔꯦꯟꯒꯤ ꯌꯦꯟꯁꯥꯡ ꯌꯦꯡꯂꯨꯒꯦꯀꯣ ꯕꯦꯝꯅ ꯍꯣꯏ ꯏꯃꯥ ꯔꯣꯀꯤꯅ ꯕꯦꯝ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯁꯥꯎꯅꯤꯡꯉꯕꯅꯤꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯔꯁꯨ ꯖꯨꯗ ꯍꯦꯛꯇ ꯍꯥꯏ
nang nungsimanbagi ay khangabani. Bemna, tamo, aina koichat chathokladi ima mathanda kamai lehawni. Aigi awabasu khangbiyo. Tamobu aina nungsidaba nati. Rokina, aisu khangdaba nati. Nangdi atay nupigasu manade. Icham chamna leijaba natawdudani aina nangbu thadokpasu ngamde. Ado, nangse aigi ni haibado khangnaba aina haibado anta yawoba. Bemna, tamo, nupigi mapokse yam tole. Nupi ekhoigi khongphom ama hek soibada mina nuknagadoribani. Asuk wana hingliba ekhoigi punsibu lana hekta pokthokpini. Tamogi yumda laklaba matamda tamona haibu khudingma ai loina yazage. Rokina, farese, aisu nangbu nungsimanbagi pangai haibani. Nasana yadana aina nangna yadaba thaba amta tawbeira. Se nangna haib paisado sida leire. Ai amu chakhrage thaba khara lehawri. Bemna, hoi tamo chalo ko. Rokisu hotel didagi thoroktuna pamanawagi mayumda lai. Bonina, thilurabo. Rokina, thilure bai. Masi nupise ing tapchabada nate yamlusu singida. Aina haiba sumya yade. Madi soidana laurani. Mama phabi nupise leiramni thajade. Bonina, atay dudi kamdawba. Rokina, atay duna mahaki awa pothana banidana. Lawba yaba amta yawde. Sel khara piradi hairi kheloni yare. Adoma nupidubu lawba hongnabro. Bemgumadi atangbani. Mana hairi khese piningi. Aduga masagi jatpusu yamna ngakna chali. Sidabu aina kamaina thadoktoino. Somdana, Chaubina, chakrabo ibungo rokide. Bemna, chakra ima, lising mangado, pirami. Chaubina, ichadani, ichadi maramukpi gyantabini. Bemna, akhoibu sumlai raga laiba yabro ima. Sumain tawraga paisa khara talhaudradi hengwa yum panbada kari puraga chatori. Chaubina, hoine, yum panbadudi matang matam charaga afaba makok phao. Haujikti yarikai nupa macha paisa paiba singse lokthokpa yaba lokthokhodabani. Tawatabu nasagi ijati khakkawgonuko. Karigumba nasabu hek sokhraba ngamnaba nupaduda leigadabani. Khangedana imana haise. Bemna, hoima. Numidangi matamni. Mangalna Thanilda call tawi. Thanilna, hello, Mangal. Mangalna, hey chanda laba. Phone phange waiting. Yumda hare lukta lapanate. Nupiduna sumkhrabo nangbo. Thanilna, sumkhre. Nahan kaina nupi koidingaini. Haujikti nupi koirabanina mana haiba khara intaba. Mangalna, oh, loiredana. Sibu aigi twins duro. Hai, ai phausei ahu mari koine reise. Nomata pung phana wari tawdene. Nusinabasu noide dama heli. Yam laina henjinbase soklakanda fibam taroiko. Haibide haini. Thanilna, adugadi no. Aigi damak sidribau lepirakanida. Aduk chamba, aduk tappa nupiduna aigi thamoi thugairamni haidadi mangdafau mangunuko. Mangalna, nungsida Thanil nangse nupi khudombida tongkhrani do. Thanilna, Mangal kolae thamage waiting lane saukhrani. Mangalna, ngai khone e thamkhrini matamani sidia phangjadawa mina nupi korakosi sumai tawjalo. Ngasi thamoi kairaga sigidoriba midani. Nupidabu asuk yam kina koiba hongnabro. Kande small da isai dum saksanage. Somdana, yaina karino khangdre. Nupi ase tha taruk tere tangairi koirise. Pon he oli da tamu sause. Nupi nena kari nupi no khangde. Paisagi wari ngakta. Tamu chaugi scholarship phangbai paisa mayam dubu. Nupi da loina hek pithokla maleba. Baba hoi taradi haraurani. Aina iPhone X amta laibiu haibadadi. Paisa yamali pamui angangni imai payuna imai me hek lebi. Aduga nupi sidana pulap hek haijanki. Nupi dubu kayamu yamna phajab nupi oijano. Amuk tabu yeningkhreda. Tawrise yeng phaijup sima kupsilaga zuza kari waribu tawrino khangdi. Paisa khetpi nupi nabu kayam juko chadoino masa yonbi oirami. Itay maga oiro asina mangjare aidi. Aduna ai sport sanabi boxing la weightlifting la sanabi nupi ma darkar ware. Hayema side chatlaga thirurage ai. Thanil wari sanaba loirduna wanda nungaina isai ngangdi. Yaina wari loibirabo akhoi call center hangbiriba tamu chaubu. Thanilna masigidi suti thare. Yaina tamobu pungaw ngawhalibi itay madugi chehera do amte yengjagedana. Thanilna dipi thamise udro tu. Yaina
ꯁꯛꯁꯤꯗꯤ ꯋꯥꯎ ꯏꯪ ꯂꯦꯝꯕꯤ ꯁꯇꯤ ꯁꯥꯕꯤꯇ꯭ꯔꯤ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯜꯍꯟꯕꯤꯒꯗꯤ ꯅꯠꯇꯦꯀꯣ ꯊꯥꯅꯤꯜꯅ ꯑꯉꯥꯡ ꯅꯃꯥꯏ ꯀꯥꯏꯅꯤ ꯁꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯆꯤꯡꯂꯦꯝꯕꯤꯅꯦ ꯃꯥꯜꯍꯟꯕꯤ ꯅꯠꯇꯦ ꯅꯣꯏꯒꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯗꯣꯔꯤꯕꯅꯤ ꯌꯥꯏꯅ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯔꯛꯄ꯭ꯔꯥ ꯊꯥꯅꯤꯜꯅ ꯀꯩ ꯍꯥꯏꯕ ꯌꯥꯏꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯂꯨꯅ ꯇꯧꯕꯤꯗꯣꯔꯤ ꯏꯃꯥ ꯁꯛꯄꯤ ꯏꯇꯩꯃ ꯑꯣꯏꯗꯣꯔꯤ ꯍꯥꯏꯖꯕꯅꯤ ꯊꯥꯅꯤꯜꯅ ꯌꯦꯁ ꯌꯨ ꯑꯥꯔ ꯔꯥꯏꯠ ꯌꯥꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯏꯅꯦꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤꯔꯣ ꯇꯥꯃꯣꯆꯧ ꯑꯗꯨꯕꯣ ꯊꯥꯅꯤꯜꯅ ꯀꯥꯏꯗꯩꯅꯣꯍꯦ ꯃꯃꯥꯒ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯒ ꯃꯣꯏ ꯑꯍꯨꯝꯈꯛ ꯂꯩꯖꯕꯅꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯍꯤꯡꯖꯕꯅꯤ ꯌꯥꯝ ꯋꯥꯕ ꯏꯃꯨꯡꯅꯤ ꯅꯪꯁꯨ ꯃꯣꯏ ꯋꯥꯔꯤ ꯇꯥꯔꯗꯤ ꯀꯞꯀꯅꯤ ꯅꯌꯥꯝꯕ ꯐꯥꯎ ꯀꯞꯄꯤ ꯂꯥꯏꯔꯤꯛꯀ ꯇꯝꯕ ꯉꯝꯗꯗꯅ ꯇꯣꯛꯂꯒ ꯂꯩꯁꯥꯕꯤ ꯃꯥꯅ ꯍꯣꯇꯦꯜ ꯐꯝꯂꯒ ꯂꯩꯔꯤꯅꯤ ꯌꯥꯏꯅ ꯑꯣ ꯋꯥꯔꯤꯗꯤ ꯇꯥꯃꯣꯅ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦ ꯍꯣꯇꯦꯜꯗꯨꯕꯨ ꯌꯨꯝꯗꯔꯣ ꯊꯥꯅꯤꯜꯅ ꯅꯠꯇꯦ ꯖꯨꯒꯤ ꯒꯦꯠꯇꯅꯤ ꯇꯦꯕꯜ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯐꯝꯖꯕꯅꯤ ꯌꯥꯏꯅ ꯑꯣ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯨꯅ ꯊꯥꯅꯤꯜꯅ ꯑꯗꯨꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨꯅ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯤ ꯐꯔꯦ ꯅꯣꯡꯃ ꯅꯪꯒ ꯁꯛꯈꯪꯅꯍꯟꯒꯦ ꯑꯩ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯏꯔꯨ ꯑꯝꯇ ꯂꯨꯔꯨꯈꯤꯒꯦ ꯌꯥꯏꯅ ꯖꯨꯒꯤ ꯒꯦꯠꯇ ꯍꯣꯇꯦꯜ ꯐꯝꯕꯤ ꯂꯩꯁꯥꯕꯤ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯅꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯃꯦꯂꯥ ꯇꯧꯕꯤ ꯑꯣꯏꯔꯝꯗꯅꯀꯣ ꯉꯁꯤꯗꯤ ꯊꯥꯅꯤꯜ ꯕꯦꯝꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯍꯥꯏꯗꯨꯅ ꯕꯦꯝꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯩꯔꯒ ꯄꯨꯔꯝꯃꯤ ꯊꯥꯅꯤꯜ ꯍꯦꯛ ꯂꯥꯛꯄꯒ ꯔꯣꯀꯤ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ ꯊꯥꯅꯤꯜꯅ ꯀꯅꯥꯅꯣ ꯑꯁꯤ ꯅꯨꯄꯥꯁꯤꯕꯣ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯑꯩꯅ ꯎꯔꯤꯁꯦ ꯕꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯕꯦꯝꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯆꯥꯅꯤ ꯆꯥꯎꯕꯤꯅ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯏꯕꯨꯡꯗꯣ ꯑꯩꯒ ꯀꯧꯅꯗ꯭ꯔꯕꯁꯨ ꯏꯌꯥ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯆꯕꯅꯤ ꯊꯥꯅꯤꯜꯅ ꯑꯣ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯥꯜꯂꯤꯅꯦ ꯃꯥꯃꯣꯗꯨꯁꯨ ꯐꯠꯃꯟꯗꯦꯍꯦ ꯕꯦꯝꯅ ꯃꯣꯏꯗꯤ ꯄꯩꯁా ꯄꯥꯏ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩꯗ ꯊꯥꯅꯤꯜꯅ ꯐꯔꯦꯁꯦ ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯑꯁꯤ ꯑꯗꯣ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯥ ꯕꯦꯝꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯗꯤ ꯏꯔꯥꯏꯅꯤ ꯀꯩꯅꯣ ꯊꯥꯅꯤꯜꯅ ꯑꯌꯥ ꯂꯥꯛꯑꯣ ꯖꯨ ꯃꯅꯨꯡ ꯆꯪꯉꯨꯁꯦ ꯆꯥꯎꯕꯤꯗꯤ ꯋꯥꯒ ꯉꯥꯡꯗꯦ ꯃꯆꯥꯗꯨ ꯊꯥꯗꯣꯛꯏꯕꯅꯤ ꯊꯥꯅꯤꯜꯒ ꯕꯦꯝꯒ ꯖꯨ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯊꯥꯅꯤꯜꯅ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯕ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯐꯥꯎ ꯈꯪꯕꯤꯗꯦ ꯕꯦꯝꯅ ꯇꯥꯃꯣꯒꯤ ꯕꯔꯊꯗꯦꯔꯣ ꯊꯥꯅꯤꯜꯅ ꯑꯣ ꯑꯩꯒꯤ ꯕꯔꯊꯗꯦ ꯐꯥꯎ ꯌꯥꯎꯅ ꯀꯥꯎꯔꯕꯅ ꯕꯦꯝꯅ ꯇꯥꯃꯣ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯇꯥꯃꯣꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯇꯦꯜꯒꯤ ꯀꯥꯡꯒꯧ ꯈꯔ ꯉꯧ ꯕꯣꯔꯥ ꯈꯔ ꯍꯧ ꯇꯧꯕꯤ ꯑꯩꯅ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯅꯤ ꯑꯩꯈꯣꯏꯗꯤ ꯂꯋꯥꯏ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤꯅꯤ ꯊꯥꯅꯤꯜꯅ ꯑꯌꯥ ꯑꯁꯤꯒꯤꯗꯃꯛ ꯑꯃꯨꯛ ꯀꯞꯀꯦꯒ ꯇꯧꯏ ꯑꯩ ꯑꯣꯏꯅ ꯂꯥꯟꯖꯔꯦꯁꯦ ꯑꯩ ꯅꯪ ꯀꯞꯄ ꯌꯦꯡꯕ ꯉꯝꯂꯣꯏꯀꯣ ꯇꯣꯛꯑꯣꯕ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯈꯪꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ ꯉꯁꯤ ꯆꯍꯤ ꯐꯥꯔꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯩꯕꯤꯔꯛꯄꯅꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯕꯦꯝꯅ ꯈꯨꯗꯣꯞꯇꯨ ꯂꯧꯔꯒ ꯌꯦꯡꯉꯤ ꯍꯩꯃꯥ ꯁꯤꯗꯤ ꯁꯅꯥꯅꯤꯅꯦ ꯊꯥꯅꯤꯜꯅ ꯁꯅꯥꯒꯤꯅꯤ ꯄꯥꯝꯗ꯭ꯔꯕꯣ ꯑꯩꯅ ꯁꯅꯥꯒꯤ ꯄꯤꯔꯛꯑꯦꯅ ꯑꯃꯨꯛ ꯂꯧꯔꯣꯏꯗꯣꯏꯔꯣ ꯕꯦꯝꯗꯤ ꯃꯅꯨꯡꯗ ꯍꯔꯥꯎꯔꯤꯕꯅꯤ ꯊꯥꯅꯤꯜꯗꯒꯤ ꯂꯧꯈꯤꯕ ꯄꯣꯠ ꯄꯩꯁꯥ ꯄꯨꯝꯕ ꯄꯥꯝꯗꯕ ꯁꯥꯔꯒ ꯂꯧꯅꯤꯡꯗꯕ ꯁꯥꯔꯒ ꯂꯧꯊꯣꯛꯄ ꯉꯥꯛꯇꯅꯤ ꯕꯦꯝꯅ ꯑꯁ ꯀꯩꯒꯤ ꯑꯁꯨꯛ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯁꯛꯁꯦ ꯂꯩꯔꯨꯔꯤꯅꯣ ꯇꯥꯃꯣ ꯇꯥꯃꯣꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯕꯤꯔꯦ ꯁꯦꯜꯁꯨ ꯌꯥꯝ ꯇꯤꯡꯂꯝꯃꯒꯅꯤ ꯑꯩ ꯈꯜꯂꯨꯔꯒ ꯏꯀꯥꯏꯔꯛꯏ ꯊꯥꯅꯤꯜꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯕꯦꯝ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯐꯖꯕ ꯈꯨꯗꯤꯡ ꯅꯐꯝꯗ ꯄꯤꯅꯤꯡꯉꯤ ꯑꯍꯥꯎꯕ ꯈꯨꯗꯤꯡ ꯅꯪꯇꯕꯨ ꯄꯤꯖꯅꯤꯡꯉꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎ ꯉꯝꯒꯗꯕ ꯃꯥꯜꯂꯤ ꯕꯦꯝꯅ ꯇꯥꯃꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯕꯨ ꯀꯣꯜꯂꯤ ꯊꯥꯅꯤꯜꯁꯨ ꯕꯦꯝꯅ ꯀꯣꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯊꯥꯅꯤꯜꯅ ꯕꯦꯝ ꯑꯩ ꯀꯣꯂꯦꯖ ꯇꯝꯕꯁꯤ ꯂꯣꯏꯔꯒ ꯆꯦꯜꯂꯁꯤ ꯌꯥꯕ꯭ꯔꯥ ꯕꯦꯝꯅ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯊꯥꯅꯤꯜꯅ ꯆꯍꯤ 2 ꯐꯥꯗ꯭ꯔꯕꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯉꯤ ꯕꯦꯝꯅ ꯑꯩ ꯃꯇꯝꯗꯣ ꯈꯧꯔꯥꯡꯅ ꯉꯥꯏꯖꯒꯦ ꯇꯥꯃꯣ ꯕꯦꯝꯅ ꯊꯥꯅꯤꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯎꯠꯇꯨꯅ ꯊꯝꯂꯤ ꯊꯥꯅꯤꯜꯗꯤ ꯕꯦꯝꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯐꯔꯦ ꯅꯪꯁꯨ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯕꯦꯝꯅ ꯍꯣꯏ ꯊꯣꯛꯑꯁꯤ ꯊꯥꯅꯤꯜ ꯕꯦꯝꯕꯨ ꯊꯅꯝꯂꯒ ꯆꯠꯅꯕ ꯈꯣꯡ ꯊꯥꯡꯗꯣꯛꯂꯛꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯂꯪꯂꯒ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯏ ꯊꯥꯅꯤꯜꯅ ꯁꯣꯏꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯃꯔꯣ ꯈꯣꯒꯦꯟꯅ ꯑꯁ ꯃꯔꯣ ꯅꯪꯁꯨ ꯌꯥꯝ ꯍꯔꯥꯎꯃꯟꯗꯅ ꯃꯤꯒ ꯎꯗ꯭ꯔꯦꯅꯦ ꯐꯖꯅ ꯆꯠꯂꯨꯅꯦ ꯒꯥꯔꯤꯅꯒ ꯁꯣꯛꯀꯅꯤ ꯊꯥꯅꯤꯜꯅ ꯍꯣꯏ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯧꯕꯅꯤ ꯁꯥꯎ ꯌꯥꯗꯦꯀꯣ
ꯍꯥꯏꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯦꯝꯅ ꯏꯃꯥ ꯇꯥꯃꯣ ꯊꯥꯅꯤꯜꯅ ꯈꯨꯗꯣꯞ ꯑꯃ ꯄꯤꯔꯝꯃꯤ, ꯁꯅꯥꯒꯤꯅꯤ, ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ? ꯆꯥꯎꯕꯤꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯃꯁꯤꯃꯗꯤ ꯐꯖꯅ ꯄꯪꯉꯤꯍꯦ, ꯑꯗꯣ ꯃꯤꯕꯨꯗꯤ ꯐꯕ ꯃꯥꯜꯂꯤꯅꯦ, ꯉꯥꯏꯈꯣ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯈꯣꯒꯦꯟ ꯅꯠꯇ꯭ꯔꯥ? ꯕꯦꯝꯅ ꯍꯔꯦ ꯍꯔꯦ ꯊꯦꯡꯅꯔꯝꯃꯗꯤ ꯁꯤꯔꯝꯅꯤꯗ ꯑꯩ, ꯃꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯔꯗꯤ ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯍꯦꯛꯇ ꯂꯥꯛꯀꯦ ꯇꯧꯏ꯫ ꯈꯣꯒꯦꯟꯅ ꯕꯦꯝꯕꯦꯝ ꯅꯨꯡꯉꯥꯏꯔꯤꯀꯣ? ꯕꯦꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯈꯣꯒꯦꯟꯅ ꯀꯩꯒꯤꯅꯣ ꯅꯋꯥ ꯅꯄꯥꯎ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤꯀꯣ꯫ ꯕꯦꯝꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯉꯥꯏꯕꯤꯌꯨ ꯍꯥꯏꯒꯦ? ꯑꯩꯒ ꯅꯪꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗ꯭ꯔꯦ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯈꯣꯒꯦꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯄꯨꯟꯁꯤꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯩꯅ ꯆꯦꯜꯂꯝꯂꯕ ꯅꯨꯄꯤꯅꯤ꯫ ꯕꯦꯝꯅ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ, ꯃꯗꯨ ꯆꯍꯤ 5 ꯍꯦꯜꯂꯕ ꯋꯥꯔꯤꯅꯤ, ꯅꯪꯅ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯑꯩꯕꯨ ꯑꯉꯥꯡꯅꯦꯅ ꯐꯥꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯆꯦꯜꯂꯦ ꯍꯥꯏꯕ ꯐꯥꯎ ꯅꯁꯥꯅ ꯈꯪꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯅꯤꯁꯥ ꯆꯥꯕ ꯅꯪꯉꯣꯟꯗ ꯂꯩꯗꯧ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯆꯦꯟꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯖꯠ ꯃꯥꯡꯍꯧꯗ꯭ꯔꯤꯁꯦ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗ꯭ꯔꯦ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯂꯩꯁꯥꯕꯤ꯫ ꯈꯣꯒꯦꯟꯅ ꯅꯪꯅ ꯃꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯌꯨꯝꯗ ꯑꯩꯒꯤ ꯕꯕꯥꯍꯣꯏ ꯂꯥꯛꯇꯨꯅ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯦꯝꯅ ꯋꯥ ꯌꯥꯝ ꯁꯪꯗꯅꯒꯨꯝꯁꯦ, ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯤꯁꯥ ꯆꯥꯕ ꯅꯝꯕꯔ 4 ꯀꯥꯞꯄ ꯅꯪꯉꯣꯟꯗ ꯂꯩꯍꯧꯗ꯭ꯔꯤꯁꯦ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ꯫ ꯈꯣꯒꯦꯟꯅ ꯃꯇꯝꯗꯨ ꯑꯩꯁꯨ ꯅꯤꯁꯥ ꯆꯥꯈꯤ, ꯑꯩ ꯏꯁꯥꯅ ꯌꯥꯖꯩ, ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯂꯥꯞꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏ, ꯅꯪ ꯑꯩꯅ ꯆꯦꯜꯂꯝꯂꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯅꯤꯁꯥ ꯆꯥꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯆꯥꯎꯕꯤ ꯅꯥꯀꯟꯗꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯃꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯅꯪ ꯍꯥꯏꯁꯦ, ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯂꯩꯇꯦ, ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯗꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯒ ꯐꯨꯍꯟꯒꯅꯤ꯫ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯦꯁꯨ ꯈꯟꯒꯅꯨ, ꯅꯪꯒ ꯏꯆꯥꯅꯨꯄꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ꯫ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯀꯦ ꯈꯜꯂꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ, ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯈꯣꯒꯦꯟꯅ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤ, ꯅꯣꯏꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯈꯩ ꯅꯆꯥꯅꯨꯄꯤ ꯃꯋꯥ ꯅꯥꯏꯒꯅꯤ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯅꯨꯄꯤ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯂꯩꯔꯁꯨ ꯅꯨꯄꯥ ꯁꯪꯁꯊꯥꯟꯁꯨ ꯂꯩꯕꯅꯤ ꯀꯥꯎꯒꯅꯨ, ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯔꯁꯤ, ꯑꯩ ꯆꯠꯂꯦ꯫ ꯈꯣꯒꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯕꯦꯝꯅ ꯏꯃꯥ ꯑꯩꯗꯤ ꯑꯁꯤꯅꯤꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯌꯦꯠꯅꯗꯅ ꯑꯗꯨꯝ ꯂꯩꯗꯣꯔꯕ ꯈꯪꯗꯦ꯫ ꯆꯥꯎꯕꯤꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯃꯥꯏꯅ ꯊꯤꯖꯈꯤꯅꯤ, ꯃꯣꯏꯅꯕꯨ ꯀꯔꯤ ꯇꯧ ꯉꯝꯗꯣꯏꯅꯣ? ꯂꯩꯀꯥꯏ ꯊꯪꯅꯅ ꯂꯩꯕꯅꯦꯅ ꯏꯃꯥꯅ ꯊꯧꯑꯣꯏꯗꯕꯒꯤ ꯋꯥꯅꯤ, ꯍꯦꯟꯗ ꯍꯦꯟꯖꯜꯂꯛꯑꯗꯤ ꯆꯥꯎꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯌꯥꯏ ꯃꯉꯥꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯅꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯌꯥꯏꯅ ꯍꯣꯏ ꯑꯟꯇꯤ, ꯇꯥꯃꯣꯆꯥ ꯂꯩꯈꯤꯕ꯭ꯔꯣ? ꯅꯥꯎꯕꯤꯅ ꯃꯥꯏ ꯀꯥꯗ ꯂꯩꯈꯤꯕꯅꯤ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯌꯥꯏ ꯃꯉꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯌꯥꯏꯅ ꯇꯥꯃꯣꯆꯥ꯫ ꯃꯉꯥꯜꯅ ꯌꯥꯏ ꯅꯣꯏ ꯇꯥꯃꯣꯆꯥ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯏꯅ ꯌꯥꯎꯔꯛꯇꯦ, ꯃꯥꯏ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦꯅ ꯂꯥꯛꯏꯅꯤ꯫ ꯃꯉꯥꯜꯅ ꯀꯩꯗꯧꯔꯒꯦ ꯃꯥꯕꯣ? ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦꯗ, ꯌꯥꯝ ꯄꯣꯡꯈ꯭ꯔꯦ꯫ ꯌꯥꯏꯅ ꯇꯥꯃꯣꯆꯥ ꯅꯪ ꯃꯥꯅ ꯀꯣꯏꯔꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯃꯉꯥꯜꯅ ꯀꯅꯥ ꯀꯣꯏꯔꯤꯐꯥꯎ ꯈꯪꯗ꯭ꯔꯦꯗ ꯅꯌꯥꯝꯕꯗꯤ꯫ ꯌꯥꯏꯅ ꯑꯁ ꯖꯨꯗꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯖꯨꯗ ꯊꯝꯕꯤꯗꯣ꯫ ꯃꯉꯥꯜꯅ ꯑꯣ ꯚꯥꯞ ꯇꯥꯔꯦ, ꯑꯩ ꯖꯨꯒꯤ ꯒꯦꯠꯇ ꯍꯣꯇꯦꯜ ꯐꯝꯕꯤꯗꯣ ꯑꯣꯏꯔꯝꯃꯅꯤ꯫ ꯌꯥꯏꯅ ꯇꯣ ꯃꯥꯅꯦ ꯑꯗꯨꯅꯦ꯫ ꯃꯉꯥꯜꯅ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎ ꯍꯥꯏꯗꯣꯛꯇꯦ, ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ, ꯑꯩꯅꯒ ꯃꯨꯟꯈ꯭ꯔꯅꯤ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ꯫ ꯐꯠꯇꯦꯍꯦ ꯇ꯭ꯋꯤꯟꯁ ꯑꯣꯏꯖꯔꯁꯨ, ꯑꯩ ꯌꯥꯅꯤꯡꯗꯦ, ꯙꯔꯅꯥ ꯐꯝꯅꯤ꯫ ꯌꯥꯏꯅ ꯇꯥꯃꯣꯆꯥ ꯑꯝꯇ ꯉꯥꯏꯈꯣ ꯙꯔꯅꯥꯒꯗꯣ, ꯁꯣꯝꯗ ꯇꯥꯃꯣꯆꯧꯁꯦ ꯁꯨꯝꯈ꯭ꯔꯦ, ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ, ꯃꯥꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯄꯩꯁꯥ ꯄꯨꯡꯕ ꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ, ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯏꯃꯥꯗꯒꯤ ꯄꯥꯕꯨꯡꯗꯒꯤ ꯄꯩꯁꯥ ꯄꯨꯡꯂꯧꯗ ꯂꯧꯏ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯀꯠꯁꯤꯟꯈ꯭ꯔꯦꯃꯤ꯫ ꯈꯔ ꯂꯩꯔꯗꯤ ꯑꯩ ꯐꯥꯎ ꯌꯣꯜꯂꯒ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯔꯛꯑꯅꯦꯕ, ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯅꯣꯏꯗꯤ ꯇ꯭ꯋꯤꯟꯁ ꯃꯁꯦꯟꯒꯤ ꯑꯦꯟꯇꯤꯅꯥꯒ ꯄꯨꯜꯂꯝꯒꯗ꯭ꯔꯅ ꯍꯪꯕ ꯂꯥꯛꯏꯅꯦ꯫ ꯃꯉꯥꯜꯅ ꯕꯥꯞꯔꯦ ꯕꯥ, ꯋꯥꯟꯗꯔꯐꯨꯜ, ꯍꯣꯕꯤꯐꯨꯜ, ꯏꯃꯩ ꯅꯨꯄꯤꯗꯨꯅ ꯁꯨꯝꯈ꯭ꯔꯕ꯫ ꯌꯥꯏꯅ ꯋꯥꯊꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ, ꯑꯁꯦꯡꯕꯅꯦ ꯍꯥꯏꯕ, ꯋꯥꯊꯤ ꯑꯣꯟꯊꯣꯛꯇꯣꯔꯦ ꯅꯝꯗꯅ꯫ ꯃꯉꯥꯜꯅ ꯅꯪꯁꯨ ꯅꯌꯥꯗꯣ ꯍꯤꯒꯠꯇꯅ ꯇꯝꯃꯛꯑꯣ, ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯦꯛꯇꯤꯡꯗꯨꯅ ꯍꯦꯟꯅ꯫
ꯌꯥꯏꯅ ꯄꯦꯜꯂꯦ ꯑꯩꯗꯤꯕ ꯇꯥꯃꯣꯆꯥꯒ ꯈꯔ ꯇꯥꯟꯅꯔꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯅ ꯄꯨꯔꯥ ꯖꯣꯀꯔ ꯑꯣꯟꯗꯅ ꯂꯩꯔꯦ ꯑꯃꯅ ꯃꯇꯨꯗ ꯉꯥꯎꯗꯅ ꯇꯥꯏꯕꯪꯄꯥꯟꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯉꯥꯜꯅ ꯍꯦꯔꯥ ꯌꯥꯏꯃ ꯅꯌꯥꯝꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯕꯣꯔꯥ ꯌꯣꯟꯕꯤ ꯃꯥꯅ ꯑꯩꯒꯤ ꯇ꯭ꯋꯤꯟꯁ ꯕ꯭ꯔꯗꯔ ꯁꯨꯝꯕ ꯃꯇꯤꯛꯂꯥ ꯑꯩ ꯂꯩꯔꯤ ꯑꯩ ꯅꯩꯒꯦ ꯈꯪꯅꯤ ꯃꯥꯅ ꯄꯌꯥꯝ ꯄꯋꯥꯔ ꯄꯥꯏꯗꯅ ꯑꯩꯒꯤ ꯑꯦꯛꯁꯃꯦꯟꯒꯤ ꯌꯣꯠꯁꯤꯅ ꯖꯕꯠ ꯖꯕꯠ ꯌꯥꯟꯒꯤ ꯃꯃꯥꯏꯗꯨ ꯉꯥꯏꯈꯣ ꯅꯣꯏ ꯇꯥꯆꯧ ꯀꯥꯏ ꯂꯩꯍꯧꯒꯦ ꯌꯥꯏꯅ ꯆꯠꯂꯝꯃꯅꯤ ꯅꯨꯡꯇꯤꯒꯤ ꯀꯣꯂꯦꯖ ꯍꯟꯕ ꯈꯨꯗꯤꯡ ꯆꯠꯄꯅꯤ ꯃꯉꯥꯜꯅ ꯍꯩꯁ ꯂꯥꯏꯅꯥꯁꯤꯗꯤ ꯌꯧꯔꯝꯃꯦꯗꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯪꯂꯝꯃꯗꯤ ꯀꯤꯠꯅꯤꯒ ꯄꯤꯔꯝꯃꯣꯏꯗꯕꯅꯤ ꯁꯣꯝꯗ ꯑꯩꯅ ꯀꯤꯠꯅꯤ ꯅꯥꯝꯃ ꯌꯥꯎꯗꯕꯩ ꯄꯨꯛꯁꯦ 6 ꯄꯦꯛ ꯇꯥꯗꯧꯗ 5 ꯄꯦꯛꯇ ꯂꯩꯔꯕꯅꯤ ꯈꯪꯅꯤꯗꯅ ꯃꯥ ꯌꯥꯏꯅ ꯁꯤꯗꯒꯤ ꯊꯦꯡꯈ꯭ꯔꯗꯤ ꯅꯨꯄꯤꯗꯣ ꯄꯨꯁꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯑꯩ ꯏꯇꯩꯃ ꯑꯣꯏꯕ ꯉꯝꯃꯣꯏꯕ ꯑꯩ ꯅꯨꯄꯤꯒ ꯂꯣꯏꯅ ꯈꯤꯖꯔꯦ ꯅꯨꯄꯤ ꯀꯣꯏꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯄꯩꯁా ꯊꯥꯗꯅꯕ꯭ꯔꯣ ꯃꯉꯥꯜꯅ ꯅꯨꯄꯥꯅꯕꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯥꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯣꯏꯅꯒꯗꯕꯅꯤ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏꯅ ꯌꯥꯔꯗꯤ ꯂꯣꯏꯔꯦꯅꯦ ꯅꯣꯏ ꯇꯥꯆꯧꯗꯤ ꯃꯥꯅ ATM ꯃꯁꯤꯟ ꯑꯣꯏꯔꯒ ꯅꯨꯄꯤꯗꯨꯅ ATM ꯀꯥꯔꯗ ꯑꯣꯏꯔ ꯂꯩꯔꯕꯣꯏꯔꯦ ꯌꯥꯝ ꯊꯨꯅ ꯀꯥꯔꯗ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯗ ꯌꯥꯗ꯭ꯔꯦ ꯌꯥꯏꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯉꯥꯜꯅ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯃꯗꯨ ꯅꯨꯄꯤꯗꯣ ꯀꯔꯝꯕ ꯀꯌꯥꯃꯨꯛ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯤꯅꯣꯗꯣ ꯃꯇꯝ ꯈꯔ ꯌꯦꯡꯊꯣꯛꯑꯁꯤ ꯌꯥꯏꯅ ꯑꯗꯣ ꯇꯥꯃꯣꯆꯥꯅ ꯇꯥꯃꯣꯆꯧ ꯁꯥꯔꯒ ꯌꯦꯡꯊꯣꯛꯄꯗꯤ ꯃꯉꯥꯜꯅ ꯅꯪꯁꯨ ꯅꯣꯏ ꯅꯌꯥꯝꯕꯒ ꯄꯪꯕꯗꯤ ꯈꯔ ꯃꯥꯟꯅꯕ ꯖꯥꯠꯅꯤ ꯅꯨꯄꯤꯗꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯩꯅ ꯃꯨꯛꯇꯅ ꯍꯦꯔꯣ ꯁꯥꯔꯒ ꯆꯪꯂꯨꯔꯣ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯍꯦꯔꯣ ꯑꯁꯦꯡꯕꯗꯨ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯩꯗꯤ ꯍꯦꯔꯣ ꯑꯁꯦꯡꯕꯗꯨꯅ ꯍꯦꯔꯣ ꯅꯀꯂꯤ ꯑꯩꯕꯨ ꯗꯣꯔꯕꯇꯤ ꯁꯥꯔꯤ ꯃꯨꯟꯅꯕ ꯑꯣꯏꯅ ꯈꯟꯗꯅ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯛꯑꯗꯤ ꯀꯤꯠꯅꯤꯁꯨ ꯄꯤꯕ ꯍꯥꯠꯁꯨ ꯍꯥꯠꯄꯤꯕ ꯑꯩ ꯃꯗꯨꯒꯤꯗꯤ ꯉꯝꯖꯔꯔꯣꯏ ꯏꯇꯨ ꯏꯆꯥ ꯁꯦꯝꯈꯤꯅꯤ ꯌꯥꯏꯅ ꯆꯨꯝꯃꯤꯅꯦꯀꯣ ꯑꯗꯨꯁꯨ ꯌꯥꯏ ꯌꯥꯏ ꯇꯥꯃꯣꯆꯥꯒꯤ ꯀꯣꯛꯇꯨ ꯊꯥꯗꯕꯤꯌꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯗꯅ ꯐꯅꯦꯛꯅ ꯀꯨꯞꯄꯤꯁꯦ ꯑꯝꯇ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜꯒ ꯌꯥꯏꯒ ꯎꯅꯔꯝꯃꯤ ꯃꯉꯥꯜꯅ ꯗꯗꯥ ꯌꯥꯏꯃ ꯅꯪ ꯁꯪꯕ ꯃꯇꯝ ꯉꯥꯏꯕꯗ ꯅꯣꯏ ꯇꯥꯆꯧꯗꯤ ꯊꯥꯁꯤ ꯑꯣꯏꯔꯝꯃꯅꯤ ꯌꯥꯏꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯦꯛꯖꯥꯝ ꯃꯌꯥꯗꯨꯗ ꯃꯥꯏ ꯃꯇꯨꯗ ꯑꯃꯨꯛ ꯁꯦꯟꯅꯔꯨ ꯇꯥꯔꯤꯕ꯭ꯔꯣ ꯑꯄꯪꯕꯩ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏ ꯍꯥꯏꯅꯗꯥꯏ ꯅꯍꯥꯟ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ 10ꯗ ꯍꯪꯉꯛꯏ ꯐꯖꯅ ꯏꯔꯝꯕꯅꯤ ꯃꯉꯥꯜꯅ ꯐꯨꯜ ꯃꯥꯔꯛ ꯐꯪꯅꯤ 이보 12ꯇ ꯅꯪꯁꯨ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯗꯣꯔꯤ ꯅꯌꯥꯝꯕꯗꯧꯅ ꯌꯥꯏꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯕꯣꯔꯥ ꯌꯣꯟꯕꯤꯗꯣ ꯌꯦꯡꯉꯨꯔꯁꯤ ꯃꯉꯥꯜꯅ ꯑꯣꯀꯦ ꯑꯩꯗꯤ ꯍꯦꯜꯃꯦꯠꯁꯤ ꯁꯨꯡꯂꯧ ꯂꯧꯊꯣꯛꯑꯔꯣꯏꯀꯣ ꯅꯪꯁꯨ ꯇꯨꯄꯤꯗꯨꯒ ꯒꯣꯒꯜꯁ ꯑꯃꯨꯕꯗꯨꯒ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯅꯠꯇ꯭ꯔꯗꯤ ꯃꯇꯨ ꯅꯤꯡꯕ ꯁꯠꯇ ꯁꯥꯕꯤꯇ꯭ꯔꯥꯗꯨꯅ ꯑꯃꯨꯛ ꯎꯈꯤꯅꯤ ꯌꯥꯏꯅ ꯂꯦꯠꯁ ꯕꯤꯒꯤꯟ ꯗ ꯋꯥꯔ ꯑꯅꯤꯗꯨ ꯖꯨ ꯃꯄꯥ ꯌꯧꯔꯦ ꯃꯦꯃꯦꯝꯒꯤ ꯍꯣꯇꯦꯜꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯖꯒꯥ ꯑꯃꯗ ꯂꯥꯞꯇꯛꯅ ꯂꯩ ꯌꯥꯏꯅ ꯋꯥꯎ ꯗꯥꯏꯜ ꯐꯥꯎꯗꯤ ꯐꯖꯔꯦꯍꯦ ꯗꯣꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯗꯨꯕꯨ ꯃꯥꯜꯂꯤꯅꯦ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯐꯤꯖꯤ ꯄꯥꯏꯔꯒ ꯂꯩꯁꯤꯗꯤ ꯃꯉꯥꯜꯅ ꯂꯨꯛꯁꯇꯤ ꯀꯩꯅꯣ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅ ꯀꯩꯗꯧꯔꯨꯅꯤ ꯈꯨꯆꯝꯁꯤꯒ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯑꯃꯨꯛ ꯏꯆꯝ ꯆꯝꯖꯕꯤ ꯑꯣꯏꯔꯝꯗꯅ ꯁꯥ ꯂꯥꯟ ꯁꯥꯟꯅꯅꯤ ꯌꯥꯏꯅ ꯌꯦꯡꯈꯤꯁꯤ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟ ꯐꯥꯎꯗꯤ ꯂꯥꯟꯖꯗꯕꯤ ꯏꯇꯞ ꯇꯞꯆꯕꯤ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯃꯥꯜꯂꯤꯅꯦ ꯃꯉꯥꯜꯅ ꯅꯨꯄꯥ ꯑꯃ ꯆꯪꯈ꯭ꯔꯦꯅꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯌꯥꯏꯅ ꯍꯩꯁ ꯃꯑꯣꯡ ꯑꯃꯅꯤ ꯃꯃꯥꯁꯦ ꯍꯧꯒꯠꯈ꯭ꯔꯦꯅꯦ ꯃꯉꯥꯜꯅ ꯊꯣꯛꯈ꯭ꯔꯦꯅꯦ ꯌꯥꯏꯅ ꯁꯣꯝꯗ ꯂꯥꯛꯏꯅꯦ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯅꯥꯀꯟꯗ ꯃꯉꯥꯜꯅ ꯑꯩꯁꯨ ꯈꯪꯖꯩ ꯇꯥꯛꯂꯛꯀꯅꯨ ꯍꯨꯔꯥꯟꯕ ꯌꯥꯝ ꯃꯥꯜꯂꯤ ꯌꯥꯏ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯄꯦꯠ ꯄꯦꯠ ꯃꯁꯤꯟꯅꯔꯒ ꯂꯩ ꯆꯥꯎꯕꯤꯗꯨ ꯆꯠꯈꯤꯕꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯉꯥꯜꯅ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯤꯗꯤ ꯂꯩꯁꯥꯕꯤ ꯆꯥꯕ ꯂꯥꯛꯏꯅꯤꯅꯦ ꯋꯥꯔꯤ ꯑꯣꯏꯅ ꯆꯤꯛꯊꯅ ꯂꯩꯔꯤꯅꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯖꯥꯠꯅꯣ ꯃꯣꯏꯁꯦ ꯌꯥꯏꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯄꯤꯅꯔꯦꯗ ꯄꯩꯁꯥꯁꯨ ꯌꯥꯎꯏꯅꯦ ꯇꯣ ꯁꯤꯗ ꯂꯩꯔꯦ ꯄꯣꯏꯟꯇꯤ ꯃꯉꯥꯜꯅ ꯉꯥꯏꯈꯣꯍꯦ ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯕ ꯑꯣꯏꯔꯝꯃꯗꯤ ꯌꯥꯏꯅ ꯖꯥꯠ ꯖꯥꯠ ꯄꯥꯈꯠꯅ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯃꯉꯥꯜꯅ ꯆꯠꯈꯤꯗꯣꯔ ꯃꯥꯜꯂꯤꯅꯦ ꯏꯁꯥ ꯏꯁꯥꯒꯤ ꯄꯣꯏꯁꯟꯗ ꯂꯩꯁꯤ ꯆꯤꯡꯅꯍꯟꯕ ꯌꯥꯗꯦꯀꯣ ꯌꯥꯏꯅ ꯌꯦꯁ ꯁꯥꯔ ꯅꯨꯄꯥꯗꯨ ꯆꯠꯈꯤꯕꯒ ꯆꯥꯎꯕꯤ ꯑꯃꯨꯛ ꯆꯪꯂꯒ ꯐꯝꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯉꯥꯜꯅ ꯌꯥꯝ ꯅꯣꯛꯏꯗ ꯄꯩꯁꯥꯒꯁꯦ ꯃꯃꯥꯗꯪ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯐꯕꯤꯔ ꯐꯠꯇꯕꯤꯔ ꯁꯤꯕꯣ ꯌꯥꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯨꯝꯐꯨ ꯇꯧꯔꯗꯤ ꯀꯔꯤꯃꯠꯇ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯉꯥꯜꯅ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤꯀꯣ ꯌꯥꯝ ꯂꯥꯡꯒꯅꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯃꯨꯛ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯄꯤꯔꯝꯃꯒ ꯆꯠꯈꯤ ꯃꯉꯥꯜꯅ ꯑꯁꯤꯃꯗꯤ ꯆꯥꯁꯨ ꯊꯛꯇꯦ ꯄꯩꯁꯥ ꯄꯤꯔꯝꯃꯒ ꯆꯠꯈꯤꯁꯤꯅꯗꯤ
ꯃꯣꯏꯁꯤ ꯃꯔꯨꯞꯀ ꯇꯧꯔꯝꯗꯧ ꯃꯥꯜꯂꯛꯑꯦꯗ ꯌꯥꯏꯅ ꯑꯗꯨꯅꯦ ꯃꯔꯨꯞ ꯇꯧꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯅꯨꯄꯤꯁꯤꯕꯨ ꯑꯣꯏꯅꯕ ꯖꯥꯠꯂ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯣꯏꯔꯤꯗꯣ ꯀꯌꯥ ꯊꯥꯖꯗ꯭ꯔꯦ ꯑꯁꯤ ꯃꯉꯥꯜꯅ ꯍꯩ ꯑꯥꯗ ꯂꯥꯛꯏꯁꯤ ꯅꯣꯏ ꯇꯥꯃꯣꯆꯧ ꯒꯥꯔꯤꯅꯦ ꯁꯤꯗꯤ ꯄꯣꯏꯁꯟꯅꯕ ꯌꯥꯔꯔꯣꯏ ꯆꯦꯜꯂꯣ ꯑꯁꯤꯒꯤ ꯂꯩ ꯃꯔꯨꯝꯁꯤꯗ ꯑꯅꯤꯗꯨ ꯍꯧꯒꯠꯂꯒ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯂꯩ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ ꯌꯥꯏꯅ ꯎꯁ ꯍꯧꯕꯒ ꯍꯦꯔꯣꯁꯤꯗꯨ ꯇꯧꯔꯝꯅꯤꯗ ꯁꯤꯗꯤ ꯃꯉꯥꯜꯅ ꯅꯨꯄꯤ ꯐꯥꯎꯗꯤ ꯆꯨꯝꯂꯦ ꯑꯗꯨꯕꯨ ꯅꯣꯏ ꯇꯥꯃꯣꯅ ꯄꯩꯁꯥ ꯊꯥꯗꯩ ꯅꯨꯄꯤꯗꯨꯕꯨ ꯑꯁꯤ ꯅꯠꯇꯖꯥꯠꯂꯣ ꯃꯁꯛꯁꯤꯡꯁꯤꯒ ꯃꯥꯟꯕꯨ ꯃꯥꯜꯂꯛꯇ꯭ꯔꯦ ꯊꯥꯅꯤꯜ ꯃꯦꯝꯃꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯊꯥꯅꯤꯜꯅ ꯉꯁꯤꯗꯤ ꯄꯣꯠ ꯁꯤꯠꯄ꯭ꯔꯣ ꯃꯦꯝꯃꯦꯝꯅ ꯈꯔ ꯁꯤꯠꯂꯦ ꯇꯥꯃꯣ ꯆꯥꯎꯕꯤꯅ ꯏꯅꯦꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯕꯨꯡꯉꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯐꯅꯌꯥꯝ ꯀꯣꯛꯂꯕꯅꯤ ꯅꯪꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯊꯥꯅꯤꯜꯅ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨꯗ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ ꯅꯣꯡꯃꯗꯤ ꯏꯅꯦ ꯍꯣꯏꯁꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯆꯥꯎꯕꯤꯅ ꯏꯕꯦꯝꯃ ꯅꯪ ꯇꯥꯃꯣꯒꯤ ꯆꯥꯒꯗꯣ ꯍꯩꯌꯨꯅꯦ ꯃꯦꯝꯃꯦꯝꯅ ꯍꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯦꯡꯒ ꯊꯥꯅꯤꯜꯒ ꯆꯨ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯃꯉꯥꯜꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯅꯨꯄꯤꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦꯕꯨ ꯄꯩꯁꯥ ꯂꯩꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤ ꯗꯥꯎꯠ ꯂꯩꯔꯤꯀꯣ ꯌꯥꯏꯅ ꯃꯁꯛꯄꯨꯗꯤ ꯂꯦꯝꯃꯤ ꯇꯞꯄꯤ ꯑꯗꯨꯕꯨ ꯌꯦꯡꯈꯤꯁꯤꯀꯣ ꯃꯇꯝ ꯈꯔ ꯃꯉꯥꯜꯅ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯔꯣꯀꯤꯁꯨ ꯂꯥꯛꯏ ꯆꯥꯎꯕꯤꯗꯤ ꯔꯣꯀꯤ ꯎꯕꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯔꯣꯀꯤꯅ ꯏꯃꯥ ꯕꯦꯝꯕꯦꯝꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯕꯦꯝꯕꯦꯝꯗꯣ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯉꯁꯤꯒꯤꯗꯤ ꯂꯥꯛꯑꯔꯣꯏꯅꯦ ꯔꯣꯀꯤꯅ ꯎꯁ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯦ ꯐꯔꯦ ꯏꯃꯥ ꯆꯥ ꯑꯃ ꯊꯛꯀꯦ ꯆꯥꯎꯕꯤꯗꯤ ꯄꯥꯈꯠꯂꯕꯅꯤ ꯕꯦꯝ ꯊꯣꯔꯛꯀꯗ꯭ꯔꯥꯅ ꯆꯥꯎꯕꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯥꯗꯣ ꯁꯠ ꯔꯣꯀꯤꯗ ꯄꯤ ꯆꯥꯎꯕꯤꯅ ꯈꯜꯂꯤ ꯑꯁ ꯏꯕꯦꯝ ꯑꯗꯨ ꯊꯣꯔꯛꯇ꯭ꯔꯗꯤ ꯐꯅꯤꯗ ꯁꯥ ꯂꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦ ꯊꯣꯔꯛꯑꯗꯤ ꯔꯣꯀꯤꯗꯨ ꯆꯥ ꯊꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯔꯣꯀꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯅꯤꯜꯒ ꯕꯦꯝꯒ ꯃꯌꯥ ꯍꯤꯒꯠꯇꯅ ꯊꯣꯔꯛꯏ ꯕꯦꯝꯅ ꯇꯥꯃꯣ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯊꯥꯅꯤꯜꯅ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯥꯎꯕꯤꯅ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯐꯖꯅ ꯒꯥꯔꯤꯒꯗꯣ ꯌꯦꯡ ꯆꯠꯂꯨꯀꯣ ꯊꯥꯅꯤꯜ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯥꯎꯕꯤꯅ ꯍꯔꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯔꯣꯀꯤꯗꯨ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯅꯤ ꯂꯥꯛꯑꯝꯗꯅ ꯕꯦꯝꯅ ꯍꯥ ꯑꯁ ꯃꯥꯗꯤ ꯀꯩꯒꯤ ꯂꯥꯛꯏꯕ ꯑꯩꯅ ꯄꯨꯡ 4ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯨꯀꯣ ꯍꯥꯏꯔꯃꯇꯗ ꯄꯦꯟꯖꯩꯍꯦ ꯑꯩ ꯑꯝꯇ ꯊꯦꯝꯗ ꯌꯥꯔꯔꯣꯏ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜꯒ ꯌꯥꯏꯒ ꯑꯃꯨꯛ ꯕꯦꯝꯕꯦꯝ ꯍꯣꯇꯦꯜꯗ ꯂꯥꯛꯏ ꯃꯉꯥꯜꯅ ꯑꯣꯏ ꯀꯩꯅꯣ ꯏꯁꯧ ꯂꯥꯡꯅꯕ ꯃꯥꯜꯂꯤꯗ ꯃꯣꯏꯁꯦ ꯀꯩꯅꯣꯝꯅꯦ ꯌꯥꯏꯅ ꯍꯣꯏꯅꯦ ꯈꯨꯗꯣꯝꯕꯤꯌꯣ ꯀꯩꯌꯣ ꯅꯨꯄꯥꯁꯤꯗ ꯇꯧꯔꯤꯁꯦ ꯃꯉꯥꯜꯅ ꯊꯣꯔꯛꯑꯦ ꯑꯁꯥꯏꯗ ꯈꯔ ꯂꯥꯞꯅ ꯊꯠꯂꯒ ꯋꯥ ꯍꯪꯁꯤ ꯌꯥꯏꯅ ꯍꯣꯏ ꯇꯥꯃꯣꯆꯥ ꯍꯪꯁꯦ ꯅꯨꯄꯥꯗꯨ ꯊꯣꯔꯛꯄꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯝꯃꯤ ꯃꯉꯥꯜꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯈꯣꯒꯦꯟ ꯏꯉꯛꯉꯛꯅ ꯀꯅꯥꯅꯣ ꯅꯣꯏꯕꯣ ꯃꯉꯥꯜꯅ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ ꯍꯪꯗꯣꯏꯁꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯈꯣꯒꯦꯟꯅ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯃꯉꯥꯜꯅ ꯑꯁꯤꯒꯤ ꯒꯦꯠꯇ ꯍꯣꯇꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯈꯣꯒꯦꯟ ꯃꯉꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯪꯉꯦ ꯅꯣꯏꯕꯨ ꯀꯅꯥꯅꯣ ꯃꯉꯥꯜꯅ ꯏꯌꯥꯝꯕ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯅꯨꯄꯤꯁꯤꯒ ꯈꯪꯅꯩ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯐꯖꯅ ꯈꯦꯠꯄꯤꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯣ ꯑꯝꯇ ꯈꯪꯖꯒꯦ ꯇꯧꯕꯅꯤ ꯈꯣꯒꯦꯟꯅ ꯏꯁ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯌꯥꯝ ꯉꯝꯃꯤꯅꯦ ꯃꯥꯗꯤ ꯃꯉꯥꯜꯅ ꯏꯌꯥꯝꯕ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯔꯦꯀꯣꯔꯠ ꯑꯝꯇ ꯇꯧꯖꯒꯦ ꯈꯣꯒꯦꯟꯅ ꯌꯥꯏ ꯇꯧ ꯏꯕꯣ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯍꯦꯔꯥ ꯃꯉꯥꯜꯒ ꯌꯥꯏꯒ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯉꯥꯜꯅ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯕ ꯌꯥꯏꯃ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧ ꯌꯥꯏꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯏ ꯃꯉꯥꯜꯅ ꯏꯌꯥꯝꯕ ꯋꯥꯔꯤꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯈꯣꯒꯦꯟꯅ ꯋꯥꯔꯤꯁꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯃꯦꯝꯕꯦꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯪꯅꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯐꯦꯠ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯏ ꯈꯪꯅꯔꯛꯏ ꯅꯨꯡꯁꯤꯅꯔꯛꯏ ꯃꯇꯝꯗꯣ ꯑꯩ ꯅꯤꯁꯥꯁꯨ ꯆꯥꯔꯝꯃꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯉꯥꯎꯈꯤꯕꯅ ꯅꯣꯡꯃꯗꯤ ꯑꯩ ꯃꯥꯕꯨ ꯆꯦꯜꯂꯕ ꯃꯇꯨꯡ ꯑꯩꯕꯨ ꯅꯤꯁꯥ ꯆꯥꯏ ꯈꯪꯂꯛꯄꯗꯒꯤ ꯄꯥꯝꯈꯤꯗꯦ ꯑꯃꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯃꯆꯥ ꯁꯣꯝꯗ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝ ꯅꯤꯁꯥ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯑꯩ ꯃꯥꯕꯨ ꯊꯤꯔꯛꯈꯤ ꯑꯃꯗꯤ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ
ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯥ ꯃꯐꯝꯁꯤꯗ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯩ ꯐꯥꯎ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯅ ꯂꯥꯛꯀꯅꯨ ꯃꯔꯤ ꯇꯠꯅꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯀꯌꯥꯔꯛ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯑꯗꯨꯃꯛ ꯅꯝꯗꯅ ꯂꯧꯒꯅꯤ ꯈꯟꯕꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯏꯪ ꯇꯞꯁꯤꯟꯅꯕꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕꯤ ꯅꯨꯄꯤꯅꯦꯁꯦ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯅꯤ ꯅꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯈꯪꯅꯔꯤ ꯑꯃꯗꯤ ꯁꯦꯜ ꯀꯌా ꯑꯃ ꯂꯧꯊꯣꯛꯂꯤ ꯍꯥꯏꯅ ꯊꯥꯖꯗ꯭ꯔꯒ ꯅꯨꯄꯤꯁꯦ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯍꯪꯕꯤꯌꯨ ꯑꯩꯒ ꯆꯦꯜꯂꯝꯕ꯭ꯔꯥ ꯆꯦꯜꯂꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯕꯅ ꯐꯩ ꯃꯁꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯌꯥꯏ ꯔꯦꯀꯣꯔꯗꯇꯨ ꯁꯦꯞ ꯇꯧꯁꯜꯂꯤ ꯃꯉꯥꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯒꯦ ꯈꯣꯒꯦꯟꯅ ꯅꯪꯒꯤ ꯃꯔꯨꯞꯇꯨꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯑꯩꯒ ꯎꯅꯍꯜꯂꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯍꯜꯂꯨ ꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯃꯉꯥꯜꯅ ꯐꯔꯦ ꯑꯩ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯃꯉꯥꯜꯒ ꯌꯥꯏꯒ ꯒꯥꯔꯤ ꯀꯥꯈꯠꯂꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯦ ꯀꯝꯗꯧꯅ ꯊꯥꯅꯤꯜꯕꯨ ꯀꯟꯒꯅꯤ ꯀꯟꯅ ꯈꯜꯂꯤ ꯃꯉꯥꯜꯅ ꯚꯤꯗꯤꯑꯣꯁꯤ ꯎꯠꯂꯨꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯇꯥꯔꯗꯤ ꯀꯝꯗꯧꯅꯤ ꯌꯥꯏ ꯌꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯇꯥꯃꯣꯆꯥ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤꯔꯥ ꯈꯜꯂꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏꯗ ꯃꯉꯥꯜꯅ ꯐꯔꯦ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯁꯤ ꯌꯥꯗ ꯌꯥꯔꯛꯇ꯭ꯔꯕ ꯐꯤꯕꯝ ꯌꯧꯔꯒꯅ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯅꯝꯕꯔ ꯄꯤꯔꯝꯕꯗꯨꯒ ꯎꯅꯍꯟꯕ ꯇꯥꯕꯅꯤ ꯌꯥꯏꯅ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯥꯏꯒ ꯃꯉꯥꯜꯒ ꯕꯦꯃꯦꯝ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯏ ꯃꯇꯝꯗꯣ ꯊꯥꯅꯤꯜꯗꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕꯅꯤ ꯌꯥꯏꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯁꯥ ꯅꯥꯟꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯤꯗ ꯃꯉꯥꯜꯅ ꯍꯣꯏꯅꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯊꯦꯡꯅꯗꯣꯔꯤꯕꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗ ꯄꯪꯊꯔꯤꯕ ꯊꯥꯅꯤꯜꯁꯦ ꯃꯥ ꯍꯥꯟꯅ ꯐꯨꯔꯒ ꯐꯒꯗꯧꯅꯤ ꯑꯁꯨꯛ ꯄꯪꯕꯁꯤꯕꯨ ꯑꯩꯒꯤ ꯇ꯭ꯋꯤꯟꯁꯅꯦ ꯍꯥꯏꯕꯗ ꯄꯛꯆꯗꯦ ꯌꯥꯏꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯃꯉꯥꯜꯅ ꯅꯪꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯔꯦꯀꯣꯔꯗꯔ ꯑꯦꯞꯇꯨ ꯌꯥꯎꯕ꯭ꯔꯥ ꯌꯥꯏꯅ ꯑꯩꯗꯤ ꯃꯗꯨ ꯀꯩꯗꯧꯕꯩ ꯍꯥꯞꯇꯣꯏꯕ ꯑꯩꯕꯨ ꯍꯨꯔꯥꯟꯕꯗꯧꯅ ꯃꯉꯥꯜꯅ ꯍꯩ ꯍꯨꯔꯥꯟꯕ ꯐꯥꯕ ꯆꯠꯄꯗꯤ ꯍꯨꯔꯥꯟꯕꯩ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ ꯌꯥꯝ ꯊꯨꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯩ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯏꯅ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯂꯣꯟꯅ ꯅꯝꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯂꯥꯞꯄꯤꯁꯤꯒ ꯀꯃꯥꯏꯅ ꯐꯣꯡꯅ ꯗꯥꯏꯔꯦꯛ ꯅꯝꯕꯁꯨ ꯌꯥꯔꯣꯏ ꯃꯉꯥꯜꯅ ꯅꯪ ꯑꯩꯒꯤ ꯅꯥꯀꯟꯗ ꯑꯗꯨꯃꯛ ꯂꯦꯞꯄꯨ ꯑꯗꯨꯒ ꯐꯣꯟꯗꯣ ꯈꯨꯠꯅ ꯄꯥꯏꯔꯒ ꯐꯖꯅ ꯎꯒꯗꯕ ꯃꯑꯣꯡꯗ ꯔꯦꯀꯣꯔꯗ ꯇꯧ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟꯗꯨꯗꯤ ꯃꯨꯊꯠꯂꯨ ꯃꯤꯅ ꯔꯦꯀꯣꯔꯗ ꯇꯧꯗꯕ ꯃꯥꯟꯅꯕ ꯈꯪꯉꯕ ꯑꯩ ꯊꯥꯅꯤꯜ ꯁꯥꯔꯒ ꯆꯪꯒꯦ ꯍꯨꯔꯥꯟꯕ ꯐꯥꯒꯦ ꯌꯥꯏꯅ ꯕ꯭ꯔꯣ ꯒ꯭ꯔꯦꯠ ꯑꯥꯏꯗꯤꯌꯥ ꯂꯥꯛꯑꯣ ꯏꯟꯁꯇꯣꯜ ꯇꯧꯔꯦ ꯃꯉꯥꯜꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯍꯧꯔꯣ ꯕꯦꯛ ꯀꯦꯃꯦꯔꯥꯗꯤ ꯁꯤꯖꯤꯟꯅꯧꯀꯣ ꯑꯃꯨꯛ ꯐ꯭ꯔꯟ ꯑꯣꯏꯔꯝꯗꯅ ꯑꯩꯈꯣꯏꯅꯤ ꯉꯥꯛꯇ ꯎꯅꯤ ꯌꯥꯏꯅ ꯍꯥꯍꯥ ꯍꯣꯏꯍꯦ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯌꯥꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯔꯦꯀꯣꯔꯗꯇꯨ ꯑꯣꯟ ꯇꯧꯔꯒ ꯐꯣꯟꯗꯤ ꯔꯦꯀꯣꯔꯗ ꯇꯧꯗꯕ ꯁꯥꯔꯒ ꯐꯖꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯉꯥꯜ ꯍꯣꯇꯦꯜꯗꯨꯗ ꯆꯪꯉꯛꯏ ꯃꯉꯥꯜ ꯎꯕꯗ ꯆꯥꯎꯕꯤꯒ ꯕꯦꯝꯕꯦꯝꯒꯗꯨ ꯂꯋꯥꯏ ꯂꯇꯣꯟ ꯁꯝ ꯌꯨꯡꯈ꯭ꯔꯦ ꯕꯦꯝꯕꯦꯝ ꯃꯊꯟꯇ ꯈꯜꯂꯤ ꯑꯁꯤꯅ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯀꯣꯂꯦꯖ ꯆꯠꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯆꯥꯎꯕꯤ ꯅꯣꯛꯁꯤꯟꯅꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯕꯣ ꯃꯉꯥꯜꯅ ꯏꯅꯦ ꯑꯩ ꯉꯁꯤ ꯆꯠꯆꯗ꯭ꯔꯦ ꯔꯣꯀꯤꯅ ꯀꯅꯥꯅꯣ ꯃꯥꯗꯤ ꯏꯅꯦ ꯆꯥꯎꯕꯤ ꯃꯔꯩ ꯇꯠꯂꯤ ꯏꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯉꯥꯜꯅ ꯃꯥꯗꯤ ꯀꯅꯥꯅꯣ ꯏꯅꯦ ꯆꯥꯎꯕꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯔꯣꯀꯤꯅ ꯑꯩ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯕꯦꯝꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯅꯤ ꯕꯦꯝꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯉꯥꯜꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯃꯉꯥꯜꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯣꯏꯅꯕꯅ ꯑꯩꯒ ꯀꯣꯏꯅꯔꯒ ꯅꯨꯡꯁꯤꯅꯕꯅ ꯅꯪꯒ ꯅꯨꯡꯁꯤꯅꯩꯔꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯣꯀꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯕꯦꯝꯕꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯔꯣꯀꯤꯅ ꯀꯩꯅꯣ ꯕꯦꯝ ꯃꯥꯅ ꯍꯥꯏꯁꯦ ꯍꯥ ꯕꯦꯝ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯉꯥꯜꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯣꯏꯔꯤꯕ꯭ꯔꯥ ꯍꯥ ꯔꯣꯀꯤꯅ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯍꯟꯗꯕ ꯌꯥꯎꯕꯒꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯔꯤꯕ ꯆꯥꯒꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯤꯖꯔꯤꯕ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯃꯉꯥꯜꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯀꯞꯁꯤꯟꯅꯕꯅ ꯌꯥꯔꯣꯏꯌꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤꯅ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯃꯥꯟꯅꯔꯝꯃꯤ ꯐꯔꯦ ꯂꯥꯏꯕꯛꯀꯤꯅꯦ ꯈꯜꯂꯒꯦ ꯏꯇꯥꯎ ꯅꯝꯕꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯂꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯃꯣꯏꯁꯦ ꯒꯣꯜ ꯗꯤꯒꯔꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯅꯁꯛꯇꯨꯒ ꯀꯌꯥ ꯃꯥꯟꯗ꯭ꯔꯤꯕ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯏꯃ ꯆꯠꯂꯁꯤ ꯌꯥꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯀꯔꯤꯕꯨ ꯇꯧꯔꯅꯤ ꯉꯝꯅ ꯉꯝꯅꯕ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯍꯧꯒꯦ ꯀꯣꯏꯍꯧꯔꯁꯅꯨ ꯃꯉꯥꯜ ꯊꯣꯛꯈ꯭ꯔꯦ ꯔꯣꯀꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯉꯥꯜ ꯆꯠꯈ꯭ꯔꯕꯅꯤꯅ ꯕꯦꯝ ꯋꯥ ꯉꯥꯡꯉꯛꯏ ꯕꯦꯝꯕꯦꯝꯅ
ꯇꯥꯃꯣ ꯑꯩ ꯂꯥꯜꯂꯦ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯃꯟꯕꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯌꯥꯈꯤꯕꯅꯤ ꯔꯣꯀꯤꯅ ꯑꯗꯨꯒ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗꯒꯤꯁꯨ ꯀꯔꯤꯒꯤ ꯃꯔꯟ ꯂꯧꯔꯤ ꯄꯦꯟꯗ꯭ꯔꯤꯕꯣ ꯅꯪ ꯑꯩꯅ ꯄꯤꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯃꯥꯟꯕꯨ ꯃꯥꯜꯂꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯅ ꯅꯪꯗꯤ ꯏꯪ ꯇꯞꯄꯤ ꯃꯥꯜꯍꯜꯂꯒ ꯃꯅꯨꯡꯗꯗꯤ ꯇꯤꯟ ꯆꯪꯕꯤ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯃꯇꯝ ꯃꯥꯡꯈꯤꯕ ꯅꯪꯒꯤꯗꯃꯛ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯃꯁꯤꯃꯗꯤ ꯂꯧꯍꯧꯔꯣ ꯍꯥꯏꯔꯒ ꯔꯣꯀꯤꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯤ ꯅꯪ ꯅꯠꯇ꯭ꯔꯁꯨ ꯂꯩꯖꯒꯦ ꯙꯃꯥꯗ ꯂꯩ ꯈꯪꯉꯕ ꯅꯪꯅ ꯈꯔ ꯇꯞꯄꯤꯅ ꯈꯜꯂꯨꯕꯅꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯆꯥꯎꯕꯤ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯃꯃꯥ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯔꯣꯀꯤꯅ ꯍꯩ ꯍꯅꯨꯕꯤ ꯅꯪꯁꯨ ꯈꯨꯄꯥꯛꯁꯤꯅ ꯊꯥꯕ ꯌꯥꯕꯅꯤ ꯑꯗꯨꯐꯥꯎꯗꯤ ꯇꯧꯕꯤꯔꯔꯣꯏ ꯅꯃꯥ ꯅꯆꯥ ꯃꯥꯟꯅꯔꯒ ꯁ꯭ꯋꯥꯏꯗ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯄꯨꯟꯁꯤꯗꯣ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯅꯤ ꯆꯤꯡꯈꯠꯄꯤꯒꯦ ꯅꯨꯡꯉꯥꯏꯕ ꯐꯨꯔꯥꯗ ꯂꯥꯟꯗ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤ ꯆꯥꯎꯈꯠꯇꯕ ꯃꯤꯒꯤ ꯍꯧꯅꯕꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯄꯥꯝꯕꯩ ꯋꯥꯈꯜꯗꯨꯗꯤ ꯇꯨꯀꯠꯆꯩ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯑꯃꯃꯨꯛ ꯌꯦꯡꯕꯤꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯔꯣꯀꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯦꯝꯅ ꯏꯃꯥ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯦꯝꯕꯤ ꯆꯥꯎꯕꯤꯅ ꯌꯥꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯏꯆꯥꯗꯤ ꯀꯞꯄ ꯄꯣꯛꯆꯗꯦ ꯃꯤꯅ ꯎꯈ꯭ꯔꯅꯤ ꯇꯣꯛꯑꯣ ꯅꯨꯄꯥꯕꯨ ꯃꯣꯏ ꯈꯛꯇꯔꯣ ꯄꯩꯁꯥ ꯄꯥꯏꯕ ꯙꯃꯥ ꯑꯃ ꯂꯥꯛꯈꯤꯅꯤ ꯕꯦꯝꯅ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯆꯥꯎꯕꯤꯅ ꯊꯥꯅꯤꯜꯗꯨꯕꯨ ꯀꯣꯂꯦꯖ ꯆꯠꯅꯤ ꯍꯥꯏꯕꯗꯥꯏ ꯕꯦꯝꯅ ꯍꯥꯏꯕꯅꯦ ꯀꯃꯥꯏꯅ ꯂꯥꯛꯁꯤꯜꯂꯤꯅꯣ ꯈꯪꯗꯦ ꯃꯥꯁꯨ ꯆꯥꯎꯕꯤꯅ ꯌꯥꯔꯦꯁꯦ ꯉꯁꯤꯗꯤ ꯑꯁꯨꯝ ꯊꯣꯛꯑ ꯇꯝꯕꯒꯤꯅꯤ ꯃꯊꯪꯗꯤ ꯍꯩꯅ ꯁꯤꯡꯅ ꯇꯧꯒꯗꯕꯅꯤꯀꯣ ꯁꯣꯝꯗꯅ ꯃꯉꯥꯜ ꯊꯥꯅꯤꯜꯕꯨ ꯍꯜꯂꯛꯄ ꯊꯥꯅꯤꯜ ꯍꯣꯏꯗ ꯉꯥꯏꯔꯤ ꯃꯉꯥꯜꯅ ꯂꯥꯛꯇꯤ ꯂꯥꯛꯑꯅꯤꯁꯦ ꯍꯣꯔꯦꯟꯗꯤ ꯅꯪ ꯃꯄꯥꯟꯗ ꯂꯩꯌꯨꯀꯣ ꯊꯥꯅꯤꯜꯒ ꯑꯩꯒ ꯈꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯌꯥꯏꯅ ꯍꯣꯏ ꯇꯥꯃꯣꯆꯥ ꯃꯉꯥꯜꯅ ꯊꯣꯡꯗꯤ ꯂꯣꯟꯁꯤꯟꯒꯦ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯏꯅ ꯒꯥꯔꯤ ꯃꯈꯣꯜꯗꯤ ꯇꯥꯏ ꯂꯥꯛꯑꯕ ꯃꯥꯜꯂꯤꯅꯦ ꯊꯥꯅꯤꯜ ꯔꯨꯝꯗ ꯆꯪꯉꯛꯏ ꯊꯥꯅꯤꯜꯅ ꯃꯉꯥꯜ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯉꯥꯜꯅ ꯂꯥꯛ ꯌꯥꯗ꯭ꯔꯣ ꯅꯊꯧꯔꯣ ꯅꯪ ꯐꯨꯒꯦꯅ ꯂꯥꯛꯏꯅꯤ ꯊꯥꯅꯤꯜ ꯃꯐꯤ ꯍꯣꯡꯗꯣꯛꯏ ꯇꯥꯋꯦꯜ ꯑꯃ ꯁꯦꯠꯂꯤ ꯊꯥꯅꯤꯜꯅ ꯑꯩ ꯏꯔꯨ ꯑꯝꯇ ꯂꯨꯔꯨꯈꯤꯒꯦ ꯃꯉꯥꯜꯅ ꯂꯨꯔꯨꯔꯣ ꯁꯦꯡꯅ ꯂꯨꯀꯣ ꯅꯪ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯟꯕꯤꯔꯝꯃꯗꯧꯅꯤ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯁꯣꯅꯣ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯅꯪꯒꯤ ꯈꯗꯥꯡ ꯊꯥꯗꯕ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯊꯥꯅꯤꯜꯗꯨ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯉꯥꯜꯅ ꯑꯁ ꯂꯨꯗꯣꯔꯤ ꯁꯥꯗꯣꯏꯕ ꯋꯥꯔꯤꯁꯦ ꯊꯥꯅꯤꯜ ꯅꯪꯗꯤ ꯊꯃꯣꯏ ꯀꯥꯏꯔꯅꯤꯀꯣ ꯑꯩ ꯅꯪꯕꯨ ꯀꯟꯈꯤꯅꯤ ꯏꯃꯥꯗꯁꯨ ꯋꯥꯔꯤꯗꯨ ꯁꯦꯡꯅ ꯍꯥꯏꯔꯝꯃꯕꯅꯤ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯅꯪꯒꯤꯗꯃꯛ ꯂꯩꯈꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯅꯤꯜ ꯊꯣꯔꯛꯏ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯆꯜꯂꯤ ꯃꯉꯥꯜꯅ ꯀꯥꯏ ꯆꯠꯇꯣꯏꯕ ꯑꯃꯨꯛ ꯅꯪꯅ ꯑꯩ ꯂꯩꯁꯤ ꯎꯗ꯭ꯔꯣ ꯊꯥꯅꯤꯜꯅ ꯊꯕꯛ ꯂꯩꯅꯦ ꯃꯉꯥꯜꯅ ꯀꯩ ꯊꯕꯛꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯊꯥꯅꯤꯜꯅ ꯅꯣꯏ ꯚꯥꯕꯤ ꯎꯅꯧꯒꯤ ꯃꯉꯥꯜ ꯇꯞꯅ ꯊꯥꯅꯤꯜ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯅꯪꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪꯒꯤꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯁꯦ ꯐꯃꯨꯡꯁꯤꯗ ꯑꯝꯇ ꯐꯝꯃꯣ ꯊꯥꯅꯤꯜꯗꯤ ꯃꯉꯥꯜꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯈꯧꯇꯛ ꯆꯥꯏ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯃꯉꯥꯜꯅ ꯊꯥꯅꯤꯜ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯊꯥꯅꯤꯜꯅ ꯅꯨꯡꯁꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏ ꯃꯉꯥꯜꯅ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯊꯥꯅꯤꯜ ꯑꯩ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯕꯅ ꯅꯪꯅ ꯃꯤꯠ ꯇꯥꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯕꯨ ꯚꯥꯞ ꯑꯝꯇ ꯇꯥꯍꯜꯂꯣ ꯃꯉꯥꯜꯅ ꯅꯪꯅ ꯀꯣꯏꯔꯤꯕ ꯕꯦꯝꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯝꯗꯧꯕꯅꯣ ꯅꯪ ꯂꯣꯏꯅ ꯈꯪꯂꯕꯣ ꯊꯥꯅꯤꯜꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯊꯤꯔꯤꯗꯣ मा याम फबा इंग तपचबी नुपीनी मा आइगा यामना चाने सिदा नंग यावरक्तबना फगनी खले मंगाल नुंगाइतना खंगे नंगना आइबु लाना लौखिबदी याय अदुबु आइना कैदौनुंगदा नंगी फतबा तौरोय आइदी नंगबु कनबगीदमक पुंगनमक ngangani थानेलना कैनु नंगना हाइनिंगिसे मंगालना हंदक चही अमनी खक्सिदा नंगना होंगलक्लिबा मोंग मतौ आई करिसु खंगलोय खनब्रा नंगबु आइगी इचिन नाउनी सोबो यायरो खंदुना आई नंगी बेंबेंगी मरमदा तोयना थिगतकी अदुबु मादी नंगबु नुसिबा नते नंगबु माना सिजिन्नदुना नंगोंदगी सेल लौथोकपनी वाहिदु ताबदा थानिलना मंगालदा कुपाकना थाय कैनो नंगना पामिसे हा नंगी नुसिबदा आइना येखिब्रो नंगना आइगी नुसिबबु थुगाइनबा सिलिबा करिगिनो मादी इचम चमजबीनी मोइबु लेत्रे लाइरेना आइना मतेंग खरा पांगबसिदा नंगना आइसे माना सिजिन्नबा ओइना उरिरो
ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯈꯪꯉꯕ ꯑꯐꯕꯇ ꯂꯣꯏꯅ ꯈꯪꯉꯕ ꯃꯤꯁꯛꯅꯤ ꯃꯉꯥꯜ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯨꯑꯣ ꯄꯦꯟꯅ ꯐꯨꯑꯣ ꯅꯪꯕꯨ ꯀꯅꯤꯡꯂꯨꯕ ꯅꯪꯕꯨ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯈꯟꯖꯔꯤꯕ ꯑꯩ ꯐꯥꯎꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯐꯨꯕ ꯉꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯆꯨꯝꯕꯁꯤꯗꯤ ꯈꯪꯈꯣ ꯃꯁꯤ ꯌꯦꯡꯉꯣ ꯃꯉꯥꯜꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯊꯥꯅꯤꯜꯗ ꯂꯣꯏꯅ ꯌꯦꯡꯍꯜꯂꯤ ꯊꯥꯅꯤꯜ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯇꯞꯅ ꯃꯆꯤꯟꯗꯒꯤ ꯁꯣꯟꯈꯤ ꯃꯥꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯒ ꯊꯥꯅꯤꯜ ꯂꯦꯞꯄꯝꯕꯗꯒꯤ ꯐꯝꯊꯈꯤ ꯃꯉꯥꯜꯅ ꯊꯥꯅꯤꯜꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯅꯪꯅꯗꯤ ꯊꯥꯖꯔꯝꯃꯣꯏ ꯊꯥꯅꯤꯜ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥꯗꯕ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕ ꯅꯨꯄꯤꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯔꯤꯕ ꯇꯧ ꯍꯥꯏꯕꯗ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯋꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯐꯠꯇꯕ ꯇꯧꯔꯣꯏꯌꯦ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯌꯥꯏ ꯑꯩꯈꯣꯏꯅꯤꯅ ꯊꯥ ꯀꯌꯥ ꯆꯪꯅ ꯊꯤꯒꯠꯈꯤꯕꯅꯤ ꯌꯥꯏꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯅꯪ ꯃꯤꯀꯞ ꯊꯣꯛꯑꯣ ꯊꯥꯅꯤꯜ ꯊꯥꯅꯤꯜ ꯋꯥ ꯉꯥꯡꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯉꯥꯜꯅ ꯃꯃꯥꯡꯗ ꯊꯠꯂꯤ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯍꯥ ꯊꯥꯅꯤꯜꯅ ꯍꯟꯗꯣꯛꯑꯣ ꯃꯉꯥꯜ ꯑꯩ ꯀꯩꯝꯇ ꯊꯥꯖꯗꯦ ꯑꯩ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯝꯂꯗꯤ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯃꯉꯥꯜꯅ ꯐꯝꯃꯣ ꯅꯪ ꯀꯩꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯆꯠꯀꯦ ꯍꯥꯏꯔꯒ ꯑꯩ ꯍꯥꯟꯅ ꯍꯥꯠꯂꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯊꯥꯅꯤꯜ ꯇꯧꯐꯝ ꯈꯪꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝꯊꯔꯒ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏ ꯈꯨꯝꯂꯒ ꯀꯞꯄꯤ ꯃꯉꯥꯜꯅ ꯊꯥꯅꯤꯜꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯥꯅꯤꯜ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯅꯪꯅ ꯋꯥꯔꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯅꯪꯅ ꯊꯥꯖꯗ꯭ꯔꯁꯨ ꯅꯪ ꯑꯁꯦꯡꯕꯗꯣ ꯅꯣꯡꯃꯗꯤ ꯈꯪꯉꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯊꯥꯖꯗ꯭ꯔꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯈꯜꯂꯨꯅꯨ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯒ ꯏꯃꯥ ꯑꯃꯠꯇꯅ ꯄꯨꯟꯅ ꯄꯣꯛꯃꯤꯟꯅꯔꯤꯕ ꯅꯪꯅ ꯐꯥꯎ ꯊꯥꯖꯗ꯭ꯔꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏ ꯃꯉꯥꯜꯒꯤ ꯑꯀꯟꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯊꯥꯅꯤꯜ ꯊꯃꯣꯏ ꯀꯥꯏꯅ ꯃꯉꯥꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯊꯥꯅꯤꯜꯅ ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ ꯃꯉꯥꯜ ꯑꯩꯒꯤ ꯊꯥꯖꯔꯣꯏ ꯅꯪ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯏꯌꯦ ꯑꯩ ꯑꯁꯨꯝꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅ ꯅꯨꯡꯁꯤꯕꯒꯤ ꯄꯥꯛꯇ ꯃꯤꯠ ꯇꯥꯡꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯦ ꯃꯉꯥꯜꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯍꯥꯏꯔꯕꯅꯤ ꯑꯩꯁꯨ ꯅꯪꯒ ꯂꯥꯞꯅꯈꯤꯕ ꯉꯝꯃꯣꯏꯌꯦ ꯊꯥꯅꯤꯜ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩ ꯅꯪꯕꯨꯗꯤ ꯑꯩꯅ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯟꯒꯅꯤꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯞꯅ ꯂꯩꯅꯈ꯭ꯔꯕꯁꯨ ꯊꯋꯥꯏ ꯑꯅꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯑꯁꯨꯝ ꯊꯥ ꯑꯃꯃꯨꯛ ꯍꯧꯈꯤꯕꯅ ꯊꯥꯅꯤꯜ ꯕꯦꯕꯦꯝ ꯅꯣꯡꯃꯇꯁꯨ ꯎꯅꯗ꯭ꯔꯦ ꯍꯥꯏꯕꯇꯅꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯅꯤ ꯃꯉꯥꯜꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯊꯥꯅꯤꯜꯕꯨ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗꯁꯨ ꯔꯣꯀꯤꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯕꯦꯝꯕꯦꯝꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯍꯣꯇꯦꯜꯗ ꯃꯤꯗꯤ ꯋꯥꯠꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥꯅꯤꯜꯒꯤ ꯆꯝꯖꯕ ꯃꯑꯣꯡ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯡꯁꯤꯡꯂꯛꯄꯅ ꯊꯕꯛ ꯑꯃꯠꯇ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯐꯅ ꯆꯩ ꯉꯥꯡꯂꯕꯅꯤ ꯃꯤ ꯑꯅꯧꯕ ꯂꯥꯛꯂꯁꯨ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯊꯥꯅꯤꯜꯒꯤ ꯅꯝꯕꯔ ꯁꯤꯟꯈꯤꯕꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯡ 6 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯊꯥꯅꯤꯜ ꯌꯨ ꯉꯥꯎꯔꯒ ꯄꯦꯟꯗꯕ ꯄꯨꯡꯕ ꯉꯥꯡꯂꯒꯦ ꯈꯟꯅ ꯕꯦꯝꯕꯦꯝ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯕꯦꯝꯕꯦꯝ ꯍꯣꯇꯦꯜ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯊꯥꯅꯤꯜ ꯌꯨ ꯉꯥꯎꯔꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯀꯌꯥ ꯋꯥꯠꯂꯦ ꯑꯩ ꯄꯤꯒꯦ ꯕꯦꯝꯕꯦꯝ ꯀꯞꯂꯒ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯅ ꯁꯦꯜꯗ ꯃꯤꯇꯥꯔꯨꯄꯗꯒꯤ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯃꯣꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ ꯊꯥꯅꯤꯜꯅ ꯅꯨꯡꯁꯤꯕ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥ ꯃꯌꯥꯝꯗꯒꯤ ꯅꯃꯥꯅ ꯆꯥꯅ ꯁꯦꯜ ꯈꯣꯝꯒꯠꯇꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯔꯒ ꯂꯥꯟꯖꯗ꯭ꯔꯕ ꯄꯪꯂꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯔꯝꯂꯒ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯦ ꯀꯥꯏꯅ ꯍꯩ ꯅꯁꯛ ꯐꯖꯔꯦꯅ ꯏꯪ ꯇꯞꯄꯤ ꯁꯥꯗꯅ ꯃꯤꯒꯤ ꯁꯦꯜ ꯂꯧꯅꯤꯗꯤ ꯈꯪꯕ ꯃꯤꯒꯤ ꯊꯃꯣꯏꯕꯨꯗꯤ ꯈꯪꯕ ꯉꯝꯗꯕ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯈꯨꯠꯁꯤꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯐꯥꯎꯕ ꯐꯨꯈꯤꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯄꯦꯟꯗꯕꯁꯦ ꯍꯥꯏꯔꯝꯃꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩ ꯃꯇꯝ ꯂꯩꯇꯦ ꯅꯪꯒꯤ ꯇꯥꯠ ꯑꯃꯨꯛ ꯍꯟꯅ ꯇꯥꯅꯕ ꯅꯄꯨꯟꯁꯤꯗꯣ ꯅꯣꯔꯣꯛꯀꯣꯝꯗꯩ ꯆꯤꯡꯈꯠꯄꯤꯒꯦ ꯈꯜꯂꯝꯕꯅꯤ ꯅꯃꯥꯅ ꯆꯥꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯕꯣꯔꯥ ꯌꯣꯜꯂꯒ ꯅꯄꯨꯟꯁꯤꯗꯣ ꯁꯤꯗ꯭ꯔꯤꯐꯥꯎ ꯍꯤꯡꯖꯔꯣ ꯑꯩ ꯆꯠꯂꯦ ꯕꯦꯝꯕꯦꯝꯅ ꯊꯥꯅꯤꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ ꯊꯥꯅꯤꯜꯅ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯊꯥꯅꯤꯜꯅ ꯅꯪꯒꯨꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤꯅ ꯇꯥꯞ ꯄꯥꯏꯕ ꯌꯥꯕ ꯃꯤꯔꯩꯁꯦ ꯍꯥ 3rd class ꯊꯥꯅꯤꯜ ꯒꯥꯔꯤ ꯊꯧꯔꯒ ꯊꯣꯔꯛꯏ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯊꯥ ꯁꯥꯟꯅꯔꯦ
Mangalna kai chakragi maduna aidi bako nahan nongmasu mangkhre tawraga yu thak leirambade mina paw haraktana namdana yumda puraga lai ngasi su amu leiramdre base yaina kai leiramdoino dubo si tawrani se khangbade ekhoi su kanna senari hekta khangudeba Mangalna haladi phanida thak tawdi mande amu khak thau ma nungdang aina oba singi yaina mina nupi kainaraga akhoni na phara thambai price ne Mangalna karim hangoi bideda mitop kisu nate phone phange chatte ju yo khrajalo lambida thanel gari thorokpada lambisu mamni tawbaga nupi ma chenchilai gari du brake khangpha phai thanelna hai kananu ne siningabo thani gari gi thong du kanna thilai langlenna thongse ongta hangbiyo aibo ongta kanbiyo thanelna thong du hangbaga langai manu da changlapaga thong du lonchili Langlena thau amta thuna thau haibani lapna nupa amani tanarapadu ure thanel khangboi kaibo Langlena lawrapadu da gari du kanna thawrami thanel gari thawna khalli kananu nupi sina gari su tongalagum su taw aina yuga ngawre setliba phijol siga aibu kaida pudono sibo onthokna ki greda nisagi power ga hanthare ani du wangna dana sum thorpana kai yorobano khangdre thanel di Phana lapna laabanina nupidusu wangangai Langlena oi kaidano ai purisa Thanelna khonda du de mana mathau leitadana mi gari da tongsil aga kaida puino ne Langlena aisa nupi ni ahin sumam laba nang ai chen ngam doribo ha Thanel masadu swai lawi kaka kari haiba nangbu oktabiro hapen matatuga furit macha duga yuga sungauri ne Langlena oi nammai da thajala ura ha aisa kanano khangbra imanabai birthday party ne na yawu chatluraga moi mamanaba kharana aibu yu ngawre kusira si tawbu yadabai style da aibu hekte attack tawrpani aduda aisu chen thorpani nang thingnabai izat faudi kal hore nang izat kan bibagi izat lawge hairo ha Thanelna sidi mata amani ni ai Mangalda phone to hoge Thanel gari di kumtharaga number 1 tawruge haijanare Thanelna aya aidi flight mode thamleramini network phangone phangi Mangalda call tawi Mangalna hello Thanel nang kai de lege yumda pakhatnare lao Thanelna Mangal aisu kanna pakhali nupi ama ai gari da kan biyona pakhale nupa kharan tanarape aduga aisu nupi do uraga gari kanna thore Mangalna nupi du di kamai tawroge mayumda thilomu yadro Thanelna ai gari da yauri haiba dress tuga ayam kire machin su yam kalle amadu male haiba Mangalna karino amadu haibo Thanelna as amadu paisa ga piraga yabido Mangalna ha loradana kai leino anta hairo ai lake Thanelna aisu khangde kai leino gari de pakhatana thawpana kai yorobano khangdre thawga yawamaroi Langlena mapan thokbabu adu kuibro ai thanda hundu amise aise nupi ni kawrabo Anidu numito kadaidano karino khangda kai lamhang amada gari du khamlaga gari manungda tumthakre pung mari makhai manga tagodobo uche khonglopu matamni Langlen mamit pangi tawrei mit pang thopaga Thanel lerambadu ubada khanglaw lawi ima Thanel su khangdana mikap thoraga ausinne ima Langlenna nang kanano aina leise gaidano sina kanai gari Thanelna nang kana ai gari sida kamaina no Langlen nokok tu makut ani na pairaga mamit usili tapna ningsinglai James na bai simata thau sidi beer neba Langlen na ngamaroi sungam ngamaroi ko ai James na nang aigi birthday nimit sida sibhaw yadradi ayam nungai roiba Langlen na as anam yam kalle minnai sidi yare se thaage sidi hena di ngamoroi ko Nixon na bai aigi taraptagi siamaga please Langlen na ai yum hanba yaroi haibane kaino noin tawrisa ai sawrakani Rima Soni hoi kai chakrage James na moisu nga hore asaida Nixon na please se thaoba mathang Langlen thakjanki Pritam na yam hot oida akhoi James ki matawro Langlen na mane ngasidi birthday se ai gitare ne Boni na adudi mataw jagoi sase
ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯌꯥꯝ ꯍꯩꯅꯗꯦ ꯅꯣꯏꯁꯦ ꯅꯞꯁꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯖꯦꯝꯁ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯖꯦꯝꯁ ꯅꯤꯛꯁꯟ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯄ꯭ꯔꯤꯇꯝꯅ ꯁꯦ ꯅꯤꯛꯈꯥꯏꯁꯦ ꯚꯥꯏ ꯂꯥꯡꯂꯦꯟꯅ ꯑꯩꯉꯣꯟꯗ ꯊꯦꯡꯀꯅꯨ ꯍꯟꯗꯣꯛꯑꯣ ꯑꯩ ꯆꯠꯀꯦ ꯕꯣꯅꯤꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯅꯦ ꯍꯣꯠ ꯇꯥꯕꯤ ꯂꯥꯡꯂꯦꯟ ꯃꯈꯨꯠ ꯀꯟꯊꯣꯛꯑꯝꯃꯒ ꯍꯥꯏꯔꯤ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯒꯦꯠ ꯂꯥꯟꯊꯣꯔꯛꯄꯗ ꯒꯥꯔꯤ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯊꯥꯅꯤꯜꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯂꯥꯡꯂꯦꯟꯅ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯌꯨꯝꯗ ꯍꯠꯄ ꯇꯥꯔꯦ ꯊꯥꯅꯤꯜꯅ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒ ꯏꯃꯥ ꯍꯣꯏꯒ ꯇꯥꯟꯅꯔꯁꯦ ꯂꯥꯡꯂꯦꯟꯅ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯏꯖꯠꯀꯗꯤ ꯃꯥꯡꯈꯤꯗꯦꯀꯣ ꯅꯪꯅ ꯊꯥꯅꯤꯜꯅ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯍꯟꯈ꯭ꯔꯕ ꯈꯪꯗꯦ ꯂꯥꯡꯂꯦꯟꯅ ꯑꯩ ꯁꯤꯖꯅꯤꯡꯉꯤꯍꯦ ꯊꯥꯅꯤꯜꯅ ꯏꯁꯧꯒ ꯇꯧꯔꯛꯀꯅꯨ ꯑꯩ ꯕꯕꯥꯅ ꯉꯥꯡꯂꯅꯤ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯊꯥꯅꯤꯜꯅ ꯒꯦꯠ ꯊꯤꯜꯂꯤ ꯏꯃꯥ ꯊꯣꯏꯕꯤ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯌꯥꯝꯁꯨ ꯃꯊꯪ ꯇꯥꯟꯅꯔꯦ ꯊꯣꯏꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯔꯨꯒꯦ ꯍꯥ ꯏꯕꯦꯝ ꯑꯁꯤꯅ ꯀꯅꯥ ꯊꯥꯅꯤꯜꯅ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯨꯡ ꯆꯪꯁꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯂꯤꯔꯒꯦ ꯊꯥꯅꯤꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ ꯃꯌꯥꯝꯗꯨ ꯃꯊꯥ ꯁꯥꯟꯅꯔꯦ ꯅꯨꯄꯤꯅ ꯅꯣꯡꯃ ꯍꯜꯂꯛꯇꯕꯗ ꯆꯦꯟꯈ꯭ꯔꯦꯅ ꯋꯥ ꯂꯥꯎꯅꯔꯝꯃꯅꯤ ꯈꯜꯂꯨꯕꯗ ꯊꯣꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯔꯦ ꯇꯧꯗꯣꯏꯁꯦ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯁꯨ ꯋꯥ ꯑꯃ ꯀꯥꯏꯅꯔꯛꯀꯅꯤ ꯀꯝꯗꯧꯁꯤꯒꯦ ꯃꯣꯏꯕ ꯕꯣꯡ ꯌꯥꯝ ꯁꯥꯎꯅ ꯀꯔꯤ ꯇꯧꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯣꯛꯄ ꯑꯣꯏꯅ ꯆꯠꯂꯒꯦ ꯊꯥꯅꯤꯜꯅ ꯕꯕꯥ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯤꯌꯦ ꯂꯥꯡꯂꯦꯟꯗꯤ ꯃꯌꯥꯝꯗꯨ ꯌꯦꯡꯂꯒ ꯂꯩ ꯕꯣꯡꯅ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯒꯦꯔꯥ ꯑꯍꯤꯡ ꯑꯃꯗꯤ ꯅꯪꯒ ꯂꯩꯔꯨꯔꯦꯗꯅ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯊꯣꯏꯕꯤꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯂꯥꯡꯂꯦꯟꯅ ꯋꯥꯈꯜꯒ ꯊꯣꯛꯇ꯭ꯔꯦꯗ ꯏꯃꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯕꯦꯝꯃꯗꯤ ꯀꯩꯗꯧꯔꯦ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯅ ꯀꯥꯏꯗꯩꯅꯣ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯑꯩ ꯗꯦꯟꯇꯦꯜ ꯇꯝꯃꯤꯌꯦ ꯔꯤꯝꯁꯇ 5th ꯁꯦꯃꯤꯁꯇꯔꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯩ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯕꯅꯦ ꯄꯥꯕꯨꯡ ꯏꯃꯥ ꯂꯩꯔꯤ ꯃꯣꯏ ꯑꯅꯤꯃꯛ ꯔꯤꯝꯁꯇ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯕꯅꯦ ꯌꯨꯝꯅ ꯁꯤꯡꯖꯃꯩ ꯕꯖꯥꯔ ꯃꯅꯥꯛꯇꯒꯤꯅꯦ ꯊꯣꯏꯕꯤꯒ ꯕꯨꯡꯒꯗꯤ ꯗꯁꯥ ꯇꯥꯔꯁꯨ ꯏꯆꯝ ꯆꯝꯕ ꯏꯃꯨꯡ ꯅꯠꯇꯦ ꯁꯪꯒ ꯑꯣꯏꯕꯗ ꯌꯥꯔꯦ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅꯩ ꯕꯨꯡꯅ ꯑꯩ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯏ ꯕꯕꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯗꯨ ꯆꯦ ꯑꯃꯗ ꯏꯔꯣ ꯑꯗꯨꯒ ꯏꯕꯦꯝꯃꯁꯦ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯍꯜꯂꯣ ꯃꯉꯥꯜꯅ ꯊꯥꯅꯦꯜ ꯅꯪ ꯀꯥꯗ ꯆꯪꯁꯤꯜꯂꯛꯑꯣ ꯊꯣꯏꯕꯤꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯦ ꯈꯟꯗꯣꯛ ꯐꯤ ꯍꯣꯡꯉꯨꯔꯁꯦ ꯊꯥꯅꯦꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯉꯥꯜꯅ ꯍꯩꯁ ꯌꯨ ꯉꯥꯎꯔꯨꯕꯩ ꯃꯤꯗꯤ ꯁꯅꯥ ꯈꯨꯜꯂꯦꯅꯦ ꯊꯥꯅꯦꯜꯅ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯀꯣꯛ ꯆꯤꯛꯄꯅꯦ ꯃꯉꯥꯜꯅ ꯃꯁꯛꯁꯨ ꯐꯖꯩ ꯈꯨꯗꯤ ꯊꯤꯔꯁꯨ ꯌꯥꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯍꯦꯛ ꯊꯤꯗ ꯗꯥꯎꯗꯤ ꯀꯥꯞꯄꯤꯍꯦ ꯊꯥꯅꯦꯜꯅ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨ ꯑꯩ ꯀꯞꯅꯤꯡꯉꯤꯖꯥꯅꯤ ꯃꯉꯥꯜꯅ ꯀꯞꯄꯅ ꯀꯥꯟꯅꯔꯣꯏ ꯄꯥꯈꯪ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯦ ꯅꯨꯄꯤꯁꯤꯒ ꯔꯣꯃꯥꯟꯁ ꯍꯧꯔꯣ ꯊꯥꯅꯦꯜꯅ ꯅꯪꯒ ꯍꯦꯛ ꯍꯧꯔꯨꯆꯣꯆꯣ ꯃꯉꯥꯜꯅ ꯑꯗꯨꯁꯨ ꯌꯥꯕꯖꯥꯅꯤ ꯍꯧꯔꯨꯔꯣ ꯊꯥꯅꯦꯜꯅ ꯅꯝꯃꯥꯏ ꯀꯥꯏꯅꯤ ꯀꯟꯐꯥꯔꯝ ꯑꯝꯇ ꯇꯥꯈꯤꯒꯦ ꯃꯉꯥꯜꯅ ꯄꯥꯝꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯦ ꯅꯪꯒꯤꯗꯤ ꯕꯦꯝꯕꯦꯝ ꯂꯩꯗꯨꯗꯤ ꯊꯥꯅꯦꯜꯅ ꯑꯌꯨꯛꯁꯤꯗ ꯃꯃꯤꯡꯒ ꯄꯜꯂꯛꯀꯅꯨ ꯗꯥꯎ ꯌꯥꯔꯣꯏꯀꯣ ꯃꯉꯥꯜꯅ ꯋꯥꯎ ꯗꯦꯠꯁ ꯃꯥꯏ ꯕꯣꯏ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯅꯤꯡ ꯇꯧꯕꯅꯤꯗ ꯑꯩ ꯏꯅꯥꯎꯄꯥꯁꯦ ꯃꯗꯥꯎ ꯌꯥꯔꯦꯀꯣ ꯊꯥꯅꯦꯜꯅ ꯅꯅꯥꯎꯄꯥ ꯑꯣꯏꯅꯤ ꯍꯩꯍꯟꯅꯨꯕ ꯆꯠꯂꯣ ꯁꯥꯏꯗ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯕꯨꯡꯁꯨ ꯍꯥꯏꯗꯣꯛꯄ ꯆꯠꯇꯨꯅ ꯋꯥꯔꯣꯜ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕꯅ ꯐꯔꯦ ꯀꯝꯗꯧꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯅ ꯆꯦꯜꯂꯛꯑꯕꯅꯤꯅ ꯕꯔꯊꯗꯦ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯒ ꯑꯣꯟꯊꯣꯛꯄꯅꯤ ꯃꯍꯩꯗꯨꯗ ꯇꯝꯕ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯊꯟꯇꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇꯦ ꯊꯥꯖꯈꯤꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯕꯨꯡꯅ DMꯗ 5th ꯁꯦꯃꯤꯁꯇꯔ ꯀꯥꯔꯤ ꯑꯩꯈꯣꯏꯁꯨ ꯊꯥꯖꯗꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛꯇ ꯄꯥꯖꯔꯒ ꯂꯩꯕ ꯏꯆꯥꯅꯤ ꯀ꯭ꯂꯥꯁ 12ꯇꯁꯨ CBSEꯒꯤ ꯇꯣꯄꯔꯅꯤ ꯌꯨꯍꯦꯟꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯔꯕ ꯇꯨꯡꯗ ꯐꯔꯦ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯅ ꯆꯦꯜꯂꯒ ꯀꯨꯏꯅ ꯃꯌꯨꯝꯗ ꯂꯩꯕꯁꯤ ꯍꯩꯅꯗꯦ ꯍꯟꯗꯛ ꯊꯥꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯣꯡꯉꯁꯤ ꯍꯥꯏꯕꯨ ꯀꯩ ꯀꯥꯏ ꯃꯍꯩꯗꯨꯗꯤ ꯑꯗꯣꯝꯗ ꯂꯩꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯔꯣ ꯕꯨꯡꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯟꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯖꯔꯦ ꯌꯨꯍꯦꯟꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯇꯦꯟꯁꯤꯜꯂꯁꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯣꯔꯦꯟ ꯍꯦꯛꯇ ꯊꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯨꯊꯤ ꯌꯦꯡꯂꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯂꯁꯤ ꯕꯨꯡꯅ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯍꯤꯗꯤ ꯁꯣꯝꯅ ꯈꯤꯇꯪ ꯍꯜꯂꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯏꯕꯥꯏ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯌꯨꯍꯦꯟꯕꯅ ꯍꯣꯏ ꯏꯁꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯗꯤ ꯊꯦꯡꯅ ꯂꯨꯍꯣꯡꯕꯅꯤ ꯗꯣꯛꯇꯔ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯉꯟꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦꯅꯦꯍꯦ ꯕꯨꯡꯒ ꯌꯨꯍꯦꯟꯕꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯕꯨꯡ ꯍꯟꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯅ ꯂꯨꯍꯣꯡꯕꯗꯨ ꯊꯨꯃꯟꯗ꯭ꯔꯥ ꯃꯈꯣꯏ ꯇꯥꯃꯣ ꯌꯨꯍꯦꯟꯕꯅ ꯊꯨꯖꯤꯟꯈꯤꯕꯅ ꯐꯔꯦꯗ ꯆꯦꯟ ꯆꯣꯡꯅ ꯇꯧꯔꯒ ꯀꯨꯏꯅ ꯌꯨꯝꯗ ꯊꯝꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯉꯥꯡꯗꯣ ꯐꯠꯇꯕꯁꯨ ꯃꯥꯟꯗꯦ 12ꯇ ꯇꯣꯞꯄꯔꯅꯦ ꯍꯥꯏꯗꯣ ꯐꯠꯇꯕꯗꯤ ꯑꯣꯏꯔꯣꯏ ꯃꯄꯥꯁꯤꯁꯨ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔꯅꯤ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯗꯁꯨ ꯌꯥꯔꯦ ꯅꯆꯥꯅꯨꯄꯤꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯥꯗꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯌꯨꯍꯦꯟꯕꯅ ꯑꯉꯥꯡ ꯑꯣꯏꯔꯒꯕꯨ ꯆꯦꯟꯈꯤꯗ꯭ꯔꯣ ꯅꯥꯞ ꯆꯥꯗꯕ ꯃꯄꯤꯒ ꯇꯥꯔꯤ ꯃꯥꯜꯂꯦꯅꯦ ꯆꯠꯂꯣ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯊꯦꯡꯉꯅꯤ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯁꯣꯝꯗꯅ ꯑꯕꯦꯝꯅ ꯏꯅꯝꯃꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯂꯥꯡꯂꯦꯟꯅ ꯐꯖꯕꯅꯦ ꯃꯁꯥꯒꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯑꯕꯦꯝꯅ ꯀꯩꯅꯣ ꯏꯅꯝꯃ ꯂꯥꯡꯂꯦꯟꯅ ꯅꯣꯏ ꯇꯥꯃꯣꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯃꯣꯏ ꯑꯅꯤꯁꯦ ꯇ꯭ꯋꯤꯟꯁꯂꯣ ꯑꯕꯦꯝꯅ ꯃꯥꯅꯤ ꯇ꯭ꯋꯤꯟꯁꯅꯤ ꯂꯥꯡꯂꯦꯟꯅ ꯑꯩꯗꯤ ꯅꯣꯏ ꯇꯥꯃꯣꯁꯨ ꯃꯁꯛ ꯐꯖꯅ ꯈꯪꯗꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯃꯤ ꯁꯤꯟꯅꯗꯅꯅꯦ ꯃꯁꯛꯄꯨꯗꯤ ꯂꯣꯏꯅ ꯐꯖꯩ ꯅꯣꯛꯅꯤꯡꯉꯦ ꯑꯩꯁꯤꯕꯨ ꯆꯦꯜꯂꯤꯔꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯕꯦꯝꯅ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥꯃꯣ ꯀꯧꯔꯛꯎꯔꯣ ꯂꯥꯡꯂꯦꯟꯅ ꯀꯧꯔꯛꯑꯣ ꯁꯛ ꯑꯝꯇ ꯈꯪꯍꯧꯒꯦ ꯐꯖꯅ ꯕꯨꯡꯁꯨ ꯂꯥꯛꯂꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯦ ꯊꯥꯅꯤꯜꯁꯨ ꯂꯥꯡꯂꯦꯟ ꯂꯩꯕ ꯀꯥꯗꯨꯗ ꯇꯟꯅ ꯇꯟꯅ ꯆꯪꯉꯛꯏ ꯊꯥꯅꯤꯜꯅ ꯑꯩ ꯀꯧꯕ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯀꯧꯋꯦ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯊꯥꯅꯤꯜꯅ ꯑꯩꯗꯤ ꯀꯩꯒꯤ ꯂꯥꯡꯂꯦꯟꯅ ꯑꯩꯅꯁꯨ ꯅꯝꯗꯅ ꯆꯦꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯕꯨꯗꯤ ꯁꯤꯡꯒꯜꯅꯦ ꯅꯨꯄꯥꯒ ꯀꯣꯏꯖꯗꯦ ꯏꯃꯥꯟꯅꯕꯗꯤ ꯌꯥꯝ ꯂꯩ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗꯒ ꯀꯥꯏꯗ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯏꯊꯟꯗ ꯆꯠꯂꯒ ꯄꯥꯕꯨꯡꯍꯣꯏꯗ ꯐꯖꯅ ꯍꯥꯏꯖꯧꯔꯒꯦ ꯊꯥꯅꯤꯜꯅ ꯀꯥꯏꯗꯦ ꯅꯣꯏꯗ ꯑꯩꯁꯨ ꯁꯤꯡꯒꯜꯅꯦ ꯂꯥꯡꯂꯦꯟꯅ ꯑꯗꯨꯗꯤ ꯌꯥꯅꯤꯡꯉꯕꯣ ꯑꯩꯅ ꯅꯪ ꯅꯨꯄꯤ ꯑꯣꯏꯗꯣꯏꯁꯦ ꯊꯥꯅꯤꯜ ꯂꯥꯡꯂꯦꯟꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯨꯗ ꯏꯀꯥꯏꯔꯦ ꯊꯥꯅꯤꯜꯅ ꯍꯥꯏꯇꯥꯔꯦ ꯂꯥꯡꯂꯦꯟꯅ ꯃꯌꯨꯝꯗ ꯑꯩꯅ ꯂꯩꯔꯒ ꯃꯥꯅ ꯏꯀꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯏꯀꯥꯏꯔꯨꯅꯨ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏ ꯂꯣꯏꯔꯕꯅꯤ ꯗꯦꯟꯇꯦꯜ ꯇꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯀꯣꯟ ꯐꯦꯡꯕ ꯁꯕ ꯀꯨꯆ ꯍꯩꯖꯩ ꯏꯊꯟꯗꯅꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯗꯨꯅ ꯑꯅꯤꯃꯛꯀꯤ ꯔꯣꯜ ꯑꯩꯅ ꯂꯧꯔꯤꯕꯅꯤ ꯅꯪ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯊꯥꯅꯤꯜ ꯃꯊꯟꯇ ꯈꯜꯂꯤ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯖꯥꯠꯂꯣ ꯂꯥꯡꯂꯦꯟꯅ ꯅꯪꯅꯗꯤ ꯑꯩꯁꯦ ꯁꯣꯅꯣꯆꯨꯕꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯗꯤ ꯃꯁꯥꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯜꯂꯦꯕ ꯀꯣꯂꯦꯖ ꯐꯪꯁꯟꯗꯁꯨ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯕꯤ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯃꯌꯥꯝꯅ ꯀꯧꯅꯈꯤꯕꯗꯣ ꯉꯁꯥꯏ ꯊꯥꯅꯤꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯥꯅꯤꯜꯅ ꯅꯪꯗꯤ ꯂꯥꯡꯂꯦꯟꯅ ꯅꯪꯗꯤ ꯉꯁꯥꯏ ꯑꯩꯅ ꯄꯥꯕꯨꯡꯍꯣꯏꯗ ꯍꯥꯏꯈꯤꯕꯗꯣ ꯇꯥꯍꯧꯗ꯭ꯔꯣ ꯇꯥꯔꯝꯃꯣꯏꯅꯦ ꯌꯥꯝ ꯄꯪꯕ ꯃꯥꯜꯂꯤ ꯅꯪ ꯊꯥꯅꯤꯜꯅ ꯇꯥꯍꯧꯗ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯀꯥꯎꯔꯅꯨꯀꯣ ꯇꯟꯖꯥꯗꯨꯗ ꯊꯣꯡ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯊꯣꯏꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯥꯗ ꯆꯥ ꯊꯝꯂꯝꯕꯅꯤ ꯆꯠꯂꯣ ꯊꯛꯎꯔꯣ ꯑꯩ ꯏꯕꯦꯝꯃꯒ ꯊꯛꯍꯧꯔꯒꯦ ꯊꯥꯅꯤꯜꯅ ꯍꯣꯏ ꯏꯃꯥ ꯊꯥꯅꯤꯜꯁꯨ ꯊꯣꯛꯈ꯭ರೆ ꯊꯣꯏꯕꯤꯅ ꯏꯕꯦꯝꯃ ꯆꯥ ꯊꯛꯁꯦ ꯂꯥꯡꯂꯦꯟꯅ ꯏꯃꯥꯅ ꯀꯩꯗꯧ ꯂꯣꯜꯂꯨꯏꯅꯣ ꯑꯩꯅ ꯂꯣꯜꯂꯁꯨ ꯌꯥꯕꯁꯤꯕꯨ ꯋꯥꯅꯕ ꯁꯦꯕꯥꯒ ꯇꯧꯁꯤꯜꯂꯛꯑꯦ ꯏꯀꯥꯏꯀꯣ ꯊꯣꯏꯕꯤꯅ ꯍꯌꯦꯡꯋꯥꯏ ꯏꯃꯧ ꯂꯥꯛꯑꯒ ꯄꯦꯟꯅ ꯊꯛꯇꯣꯏꯁꯤꯗꯤ ꯂꯥꯡꯂꯦꯟꯅ ꯑꯗꯣ ꯏꯃꯥ ꯉꯔꯥꯡ ꯋꯥꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯑꯩꯌꯨ ꯊꯛꯄ ꯍꯩꯇꯦꯕ ꯕꯤꯌꯔꯕꯨꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯀ ꯊꯛꯏ ꯌꯥꯝ ꯐꯕꯅꯦ ꯕꯤꯌꯔ ꯅꯨꯄꯤꯅ ꯊꯛꯄꯁꯦ ꯏꯃꯥꯁꯨ ꯊꯛꯑꯣ ꯑꯗꯣ ꯌꯨꯗꯤ ꯐꯠꯇꯦ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯗꯨꯃꯥꯏꯅꯒ ꯃꯤꯉꯣꯟꯗ ꯍꯥꯏꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯄꯪꯕꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯈꯪꯗꯦ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯑꯩꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯜꯂꯦꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯄꯨꯛꯇ ꯋꯥꯒ ꯂꯣꯠꯄ ꯑꯃꯠꯇ ꯍꯩꯇꯦ ꯁꯣꯝꯗ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯊꯥꯅꯤꯜꯅ ꯃꯉꯥꯜ ꯅꯨꯄꯤꯗꯣ ꯀꯣꯛꯀꯤ ꯒꯨꯂꯤ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯀꯤꯁꯜꯂꯛꯑꯦ ꯋꯥ ꯉꯥꯡꯕꯁꯤꯅ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯛꯏ ꯃꯉꯥꯜꯅ ꯀꯌꯥ ꯐꯠꯇꯕꯗꯤ ꯃꯥꯟꯗꯦꯗ ꯑꯁꯤꯃꯗꯤ ꯑꯩꯁꯨ ꯊꯤꯒꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯀꯝꯗꯧꯗꯣꯔꯤꯖꯥꯠꯅꯣ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯊꯥꯅꯤꯜꯅ ꯁꯥꯔꯒ ꯌꯦꯡꯉꯨꯁꯨ ꯁꯣꯅꯣ ꯆꯨꯍꯧꯕꯅꯦ ꯑꯩ ꯑꯉꯥꯎꯕꯤ ꯑꯃꯒ ꯊꯨꯡꯉꯧ ꯇꯧꯅꯅ ꯃꯥꯜꯂꯦ ꯌꯥꯏꯅ ꯑꯩꯒꯗꯤ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯏ ꯌꯥꯝ ꯆꯝꯃꯤ ꯏꯕꯨꯡꯉꯣ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ ꯏꯁꯇꯥꯏꯜꯗ ꯋꯥꯒ ꯑꯝꯇ ꯀꯣꯏꯗꯦ ꯑꯩꯒꯤ ꯁꯥꯏꯠꯇꯩ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ ꯇꯥꯃꯣꯆꯥ ꯅꯪ ꯋꯥꯔꯤ ꯁꯥꯔꯒ ꯌꯦꯡꯉꯨ ꯋꯥꯕꯨꯗꯤ ꯌꯥꯝ ꯉꯥꯡꯕꯅꯦ ꯅꯪ ꯉꯥꯡꯕꯩ ꯆꯥꯟꯁꯀ ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ
Mangalna hera aiga kanani hengine talking tauge naubiga risigasu pau tabai lai ahan masen wari sanari Mangalna langlen leiba kaduda changi thongdi launa hangdoga thammi Langlena tamacho Mangalna is kanana nangonda tamacho ko hai Langlena noina chanapina hairamini aisu kauragena khallaba Mangalna hey ai tamacho nate tamuchani magi twins brother Langlena hema yam mane yena bani disa aya kai khomana no atai lairi natai mana leiba kada kanamai tingai changai se kaigino Mangalna hare ta hare itai makaina chai jani ngang tamoko Langlena tamuchodi kai lehoge aise wayam ngangan basida ikai khangdabi male somda mini kai risi khangponte aidi ikari kairaga wa pangang minei Mangalna ikarunu noi sai oidoido yam pangbani aina magi bodyguard ni adunane nangse karamba nupino do khangboke la ini aise Langlena aibu hatabi manbra hayuni Mangalna manbudi mande aduda tangamde dana Langlena karim chingarun aisu khange aina soidana masidi karisu khangjadaba mongonda ai leiba takre masu nungairamaroi sidi semdokpasu yararoi aisu kaisu khandre babung ima hoina machagum tawbiba ubasida aisu ikaifam thokdena khandokpani aidi tumina leibasu haite yamsu nganganbani angangbudi oiri masu aisu adubu ayyumgi mau amana tawpam thokpa thabakdudi tawgani mongondasu khara haibiyo tasingnama mayam nungaitaba leiradi ai luhongbase tohangi Mangalna mana yadaba yabro aina yare aina yaba haise mana yarabani fazana gyan tana leiro ai thanildasu gyan tana haige Langlensu mayumda thinkre luhongbogi matamsu thune lepna khiduna hejingpot hapta amta ngaire adubu ahansingda hairaga makhoini unarami Langlena kai chase haino Thanilna sum gari na puba lambida Langlena film gi dialogue kaya mali bungo ado nang luhongbase nasana diyai ko Thanilna yadraga nang ai wari sanaido saramgadro ngasi unaise unaramgadro asibu wahangnina Langlena kanana khangni nana waga ingangangandre ai gibe luhongba yaramati Thanilna asengmani ai sani yaje Langlena hoine adubudi ai sakthi basu nate adusu matakta well educated oire natro sida aina sakka thitik thiramaba iroi luobi malamaba nang ai lobo kai ahingdo gari pho khamlo oi Thanil noklaga adudi khangbra Langlena aisu chapmane nang khalido nasak phajarambagi yabibe wani bungo Thanilna yare hojikti ekhoni amata oidore natro Langlena kaidanu nangna laisibo Zuda kidorugi haino Thanilna bora ahawbam pizage Langlena bora chababu asuklapna laisibo ibungo nang ngaude ko Thanilna nang ma hangha yam tawida bebhar khara tawro Langlena hari asukam chakhala matam sida ekhoni khakleibe pangangang bewani yam bebhar pambro tawjarakchani homa khoitamo bora iphamdu yobirabo nanai nupibu kadongda pubi doino asidagi nurale sabini yonba bora siro engonda pijabiga dorisibo Thanil kanna nokthorei yare pele sangsilo nakoto piro Langlen Thanil bu yengaga momo nokse aduga bememi hotel jangtuna phami Thanilna chaniga bora khitaga pibiro bememi madi chawbi Thanil ubada ikaiba phorami mi yaropana wangang busungamda chadu tapna haibada makota he haijalure bemna Ima chawbina haima kaidore na khuto poedana se thamu ima tawgi Langlena aidi masakhangdaba hotel gi pose chaba yamna ki hygiene maintain tomdo mandi nang hana dum chaba natro phadi phai ko Thanilna chai yam hawbani charaga khangni nangsu ani do ngahak bora chare Thanil bemdaga yengde Thanil hauna wangangi hayengi achapot keke piro haino hajing pot ke chapot makhal suna hapa yam pamdai nupi noide Langlena yare bungo akhoi adumba macha masuda jobte nangna phani do adum taro imani bisu yamoy ayamba doctor ngaktani laktoisu moisu achapot kaisu chaningo
ꯊꯥꯅꯤꯜꯅ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯆꯣꯞꯄ ꯂꯩ ꯑꯗꯨꯏ ꯍꯪꯗ ꯌꯥꯗꯕ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯊꯥꯅꯤꯜꯅ ꯕꯦꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦ ꯍꯥꯏꯗꯨꯅ 500 ꯆꯞꯄꯤ ꯑꯃ ꯄꯤ ꯕꯦꯝ ꯇꯞꯅ ꯑꯆꯣꯏꯕ ꯂꯩꯔꯣꯏꯌꯦ ꯊꯥꯅꯤꯜꯅ ꯌꯥꯔꯅꯤ ꯑꯗꯨꯝ ꯂꯧꯕꯤꯍꯧꯔꯣ ꯗꯥꯔꯂꯤꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯏꯀꯣ ꯕꯦꯝ ꯆꯥꯛꯅ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ ꯕꯦꯝꯅ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯣ ꯃꯥꯡꯗ ꯇꯥꯔꯕ ꯃꯅꯤ ꯐꯥꯎꯕ ꯏꯈꯨꯠꯁꯤꯅ ꯃꯅꯤꯅꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯁꯨ ꯌꯧꯔꯦ ꯐꯣꯟꯗ ꯃꯉꯥꯜꯅ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯀꯦꯔꯤꯕꯣ ꯂꯩꯁꯅꯥꯅ ꯀꯦꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅꯦ ꯌꯥꯝ ꯇꯟꯅ ꯂꯥꯛꯇꯣꯏꯅꯤ ꯃꯄꯥꯗꯁꯨ ꯍꯥꯏꯔꯦ ꯅꯪꯒꯤ ꯇ꯭ꯋꯤꯟꯁꯀꯤ ꯂꯨꯍꯣꯡꯕꯅꯤ ꯆꯠꯇꯣꯏꯁꯦꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯇꯥꯆꯥꯎꯕꯅ ꯊꯤꯜꯂꯝꯒꯅꯤ ꯃꯉꯥꯜꯅ ꯐꯩ ꯅꯄꯥꯅꯒ ꯂꯥꯛꯃꯤꯟꯅꯔꯗꯤ ꯍꯥꯠꯀꯦ ꯇꯧꯅꯤ ꯂꯩꯁꯅꯥꯅ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯂꯣꯏꯗꯣꯔꯦ ꯍꯣꯔꯦꯟ ꯌꯧꯔꯛꯄꯗ ꯍꯥꯏꯔꯛꯀꯦ ꯃꯉꯥꯜꯅ ꯍꯣꯏ ꯂꯣꯏꯁꯤꯜꯂꯣ ꯌꯥꯏꯅ ꯀꯩꯅꯣ ꯅꯪꯅ ꯁꯧ ꯂꯥꯡꯉꯤꯗꯨꯅ ꯇꯥꯃꯣꯆꯥ ꯃꯉꯥꯜꯅ ꯙꯣꯜ ꯃꯈꯣꯜꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏꯅꯦ ꯃꯈꯣꯜꯁꯤꯗ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ ꯌꯥꯏꯅ ꯌꯥꯔꯦꯍꯦ ꯄꯛꯇꯦ ꯇꯞꯅ ꯊꯕꯛꯀ ꯇꯧꯔꯒ ꯊꯤꯕ ꯌꯥꯏ ꯌꯥꯝꯅ ꯉꯧꯔꯣꯏꯗꯧꯅ ꯃꯉꯥꯜꯅ ꯅꯪꯅ ꯈꯪꯉꯣꯏ ꯑꯉꯥꯡ ꯇ꯭ꯋꯤꯟꯁ ꯍꯥꯏꯁꯦ ꯑꯃꯅ ꯀꯩꯅꯣꯝ ꯇꯧꯔꯗꯤ ꯑꯃꯅ ꯇꯧꯅꯤꯡꯉꯦꯗꯣ ꯈꯪꯉꯣꯏ ꯅꯣꯏꯗꯤ ꯌꯥꯏꯅ ꯇꯥꯃꯣꯆꯥ ꯅꯪꯀꯣ ꯑꯩꯗꯤ ꯆꯤꯡꯅꯩꯀꯣ ꯍꯣꯔꯦꯟ ꯅꯨꯄꯤꯒ ꯆꯦꯟꯈꯤꯗꯅ ꯃꯉꯥꯜꯅ ꯆꯦꯟꯕꯨ ꯆꯦꯜꯂꯗꯤ ꯐꯩ ꯍꯥꯏꯅꯤ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯂꯨꯍꯣꯡꯕ ꯆꯠꯄ ꯍꯧꯔꯦ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯀꯟꯅ ꯁꯛꯏ ꯆꯟꯅ ꯆꯦ ꯂꯩꯁꯅꯥ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯊꯣꯔꯛꯑꯣꯌꯦ ꯀꯣꯟꯊꯣꯡꯗ ꯂꯩꯁꯅꯥꯅ ꯃꯁꯤ ꯁꯨꯕ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯃꯃꯥꯡꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯇꯟꯕꯅꯦ ꯊꯣꯛꯇ꯭ꯔꯁꯨ ꯅꯣꯏ ꯅꯕꯨꯡꯗꯨ ꯇꯛꯄ ꯌꯥꯝ ꯀꯟꯕꯅꯤ ꯍꯟꯖꯤꯟ ꯁ꯭ꯋꯥꯏꯗ ꯂꯦꯞꯁꯤꯜꯂꯅꯤ ꯑꯝꯇ ꯊꯣꯛꯎꯒꯦ ꯐꯝꯂꯝꯃꯨꯀꯣ ꯆꯟꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯆꯦ ꯂꯩꯁꯅꯥ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯉꯥꯜꯅ ꯅꯪꯅ ꯉꯁꯤ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯂꯨꯛꯁꯇ ꯀꯦꯔꯒ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯂꯩꯁꯅꯥ ꯅꯥꯀꯟꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯃꯤꯅ ꯇꯥꯔꯒ ꯅꯪꯁꯤꯗꯤꯕ ꯁꯤꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕ꯭ꯔꯣ ꯃꯤ ꯃꯁꯥꯒꯤ ꯐꯖꯕꯁꯤꯕꯨ ꯃꯉꯥꯜꯅ ꯏꯁ ꯂꯣꯏꯔꯝꯗꯥꯏꯗ ꯂꯩ ꯀꯣꯟꯕꯝ ꯌꯥꯎꯔꯤꯗꯨꯅ ꯀꯩ ꯍꯥꯏꯕ ꯂꯩꯁꯅꯥꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯀꯥꯏꯔꯤꯅꯤ ꯃꯉꯥꯜꯅ ꯑꯃꯁꯤꯅ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯐꯝꯕ ꯎꯔꯒ ꯑꯩ ꯕꯤꯄꯤ ꯍꯥꯏꯒꯠꯂꯤꯀꯣ ꯂꯩꯁꯅꯥꯅ ꯀꯩꯒꯤ ꯅꯪꯅ ꯕꯤꯄꯤ ꯋꯥꯡꯕꯤꯔꯤꯕ ꯍꯥ ꯃꯉꯥꯜꯅ ꯍꯩ ꯑꯩꯒꯤ ꯇ꯭ꯋꯤꯟꯁꯅ ꯅꯨꯄꯤ ꯊꯤꯔꯒ ꯑꯩ ꯀꯃꯥꯏꯅ ꯊꯤꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯩ ꯕ꯭ꯂꯗꯁꯦ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧ ꯂꯩꯔꯦ ꯂꯩꯁꯅꯥꯅ ꯌꯥꯝ ꯄꯛꯇꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯆꯣꯞꯄꯔ ꯃꯥꯜꯂꯤꯀꯣ ꯃꯉꯥꯜꯅ ꯆꯣꯞꯄꯔ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯒꯦ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯩꯒ ꯉꯁꯤ ꯆꯦꯟꯕ ꯉꯝꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯩꯅꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯌꯨ ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯑꯩ ꯌꯥꯝ ꯇꯟꯖꯩꯗ ꯃꯉꯥꯜꯅ ꯇꯟꯕ ꯌꯥꯔꯣꯏ ꯑꯩ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯂꯩꯁꯅꯥꯅ ꯀꯩ ꯃꯔꯩꯅꯣ ꯌꯥꯝ ꯄꯛꯇꯤꯌꯦꯅ ꯍꯧꯖꯤꯛ ꯅꯇꯨ ꯊꯤꯔꯒ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯆꯥꯒꯦ ꯍꯥꯏꯔꯣ ꯃꯉꯥꯜꯅ ꯆꯥꯅꯕꯩꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯄꯥ ꯄꯦꯟꯁꯟ ꯆꯠꯇ꯭ꯔꯤ ꯂꯩꯁꯅꯥꯅ ꯃꯉꯥꯜ ꯌꯥꯝ ꯄꯛꯇꯕ ꯇꯧꯅꯨ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯀꯤꯁꯜꯂꯛꯏ ꯃꯉꯥꯜꯅ ꯑꯣ ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯑꯩꯁꯦ ꯍꯩꯅꯗ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯆꯦꯟꯖꯈ꯭ꯔో ꯁꯤꯅꯦꯕ ꯂꯩꯁꯅꯥꯅ ꯑꯩ ꯑꯗꯨ ꯀꯥꯏꯗ ꯍꯥꯏꯈ꯭ꯔꯒꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯏꯍꯧꯔꯛꯀꯅꯨ ꯑꯩꯅꯦ ꯃꯆꯤꯡ ꯂꯥꯛꯇꯅ ꯊꯣꯛ ꯆꯦꯟꯅꯤꯀꯣ ꯃꯉꯥꯜꯅ ꯃꯆꯤꯡꯗꯣ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯦꯟꯈ꯭ꯔꯁꯦ ꯑꯩ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯦ ꯑꯃꯁꯤꯅ ꯂꯨꯍꯣꯡꯂꯒ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯂꯩꯁꯅꯥꯅ ꯍꯣꯏꯗ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯁꯤꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯆꯦꯟꯈꯤ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯍꯣꯔꯦꯟ ꯏꯄꯥꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯄꯨꯕꯤꯔꯣ ꯃꯈꯣꯏ ꯇꯥꯃꯣ ꯃꯉꯥꯜꯅ ꯂꯥꯛꯑꯣ ꯒꯥꯔꯤ ꯀꯥꯈꯠꯂꯛꯑꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯔꯣꯃꯥꯟꯁ ꯇꯧꯕ ꯑꯅꯤꯗꯨ ꯒꯥꯔꯤ ꯑꯃꯗ ꯄꯨꯂꯞ ꯆꯠꯈ꯭ꯔꯦ ꯌꯥꯏꯅ ꯑꯅꯤꯁꯤꯅ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯃꯨꯛ ꯆꯦꯟꯗꯣꯏꯖꯥꯠꯂꯣ ꯄꯦꯜꯂꯦꯍꯦ ꯑꯩꯒꯤ ꯍꯦꯔꯣꯏꯟ ꯐꯥꯎ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯀꯩꯅꯥ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ ꯑꯍꯤꯡꯁꯨ ꯊꯦꯟꯖꯤꯜꯂꯛꯑꯦ ꯁꯣꯝꯗ ꯃꯉꯥꯜ ꯃꯥꯡꯈ꯭ꯔꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯌꯥꯏꯅ ꯊꯤꯔꯨꯔꯅꯨ ꯀꯥꯔꯤꯁꯤ ꯑꯣꯏꯔꯔꯣꯏ ꯅꯨꯄꯤ ꯆꯦꯟꯅꯤ ꯍꯥꯏꯔꯝꯃꯕꯅꯤ ꯔꯤꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯁꯨꯛ ꯉꯥꯏꯉꯝꯗ꯭ꯔꯤꯁꯤꯅ ꯃꯤꯒꯤ ꯃꯄꯥꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯇꯥꯔꯤ ꯅꯥꯎꯕꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯥꯏꯗꯅꯣ ꯃꯥꯕꯨ ꯊꯤꯔꯨꯗꯣꯏꯁꯦ ꯃꯥꯕꯨ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯁꯨ ꯂꯣꯏꯈꯤꯁꯅꯨ ꯊꯣꯏꯕꯤꯅ ꯌꯥꯔꯦꯁꯦ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯇ꯭ꯋꯤꯟꯁꯀꯤ ꯍꯧꯅꯕꯤ ꯃꯤꯍꯨꯟꯗꯣ ꯃꯣꯏ ꯃꯁꯦꯟ ꯀꯔꯦꯟ ꯐꯥꯎꯅꯔꯝꯃꯅꯤ ꯂꯩꯁꯅꯥꯒ ꯃꯉꯥꯜꯒꯗꯤ ꯃꯣꯔꯦ ꯌꯧꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯌꯥꯝ ꯂꯥꯞꯃꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯁꯦ ꯃꯉꯥꯜꯅ
ꯅꯪꯕꯨ ꯏꯀꯨꯕꯣꯛꯅ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯆꯠꯂꯣ ꯍꯥꯏꯈꯤꯗꯥꯏ? ꯂꯩꯁꯅꯥꯅ ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯈ꯭ꯔꯦ, ꯍꯌꯦꯡꯗꯤ ꯀꯨꯝꯍꯩ ꯐꯖꯗꯣꯔꯤꯕ꯫ ꯃꯉꯥꯜꯅ ꯀꯔꯤꯒꯤ ꯀꯨꯝꯍꯩꯅꯣ? ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯉꯥ ꯀꯧꯇꯥꯒ ꯌꯣꯡꯆꯥꯛꯀ ꯇꯞ ꯇꯥꯏꯒꯩ ꯂꯩꯈꯤꯁꯤ, ꯑꯗꯨꯅ ꯅꯪꯁꯨ ꯅꯌꯨꯝꯗ ꯊꯤꯜꯂꯛꯑꯣ ꯍꯥꯏꯇꯥꯔꯗꯤ ꯇꯪꯈꯥꯏ ꯑꯃ ꯄꯨꯖꯈꯣ꯫ ꯂꯩꯁꯅꯥꯅ ꯍꯣꯏ ꯇꯪꯈꯥꯏ ꯑꯃ ꯄꯨꯈꯤꯒꯦ ꯍꯔꯥꯎꯅꯕ꯫ ꯁꯣꯝꯗ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯊꯥꯅꯤꯜꯅ ꯂꯥꯡꯂꯦꯟ, ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯉꯥꯎꯔꯒ ꯆꯠꯂꯝꯕꯁꯨ ꯌꯥꯏ꯫ ꯏꯁꯣꯔꯁꯦ ꯂꯩꯇꯕꯗꯤ ꯅꯠꯇꯦꯀꯣ, ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯃꯇ ꯊꯤꯖꯔꯔꯣꯏ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯍꯧꯍꯟꯕꯤꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯊꯣꯡ ꯂꯣꯟꯈ꯭ꯔꯕꯣ? ꯊꯥꯅꯤꯜꯅ ꯂꯣꯜꯂꯝꯃꯦ꯫ ꯂꯥꯡꯂꯦꯟꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯂꯤꯇꯔꯦꯆꯔ ꯃꯌꯥꯝꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯗꯧꯅꯦ꯫ ꯑꯩ ꯀꯥꯡꯈꯟꯁꯦ ꯑꯝꯇ ꯊꯥꯖꯤꯟꯒꯦꯀꯣ꯫ ꯊꯥꯅꯤꯜꯗꯤ ꯂꯥꯡꯂꯦꯟꯕꯨ ꯎꯔꯒ ꯏꯀꯥꯏꯕꯅ ꯋꯥꯒ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯀꯥꯡꯈꯜ ꯊꯥꯕ ꯂꯣꯏꯔꯦ, ꯍꯤꯞꯄꯨ ꯀꯩꯗꯧꯔꯒꯦ ꯎꯪꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯊꯥꯅꯤꯜꯅ ꯑꯗꯨꯏ ꯅꯠꯇꯦꯍꯦ, ꯏꯀꯥꯏꯔꯤꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯦꯀꯣ꯫ ꯊꯥꯅꯤꯜꯅ ꯂꯥꯡꯂꯦꯟ, ꯑꯩ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯕ, ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯅꯨ꯫ ꯂꯥꯡꯂꯦꯟꯅ ꯄꯨꯜꯂꯤꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦ, ꯅꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯑꯣ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯣ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯊꯋꯥꯏꯁꯨ ꯍꯛꯆꯥꯡꯁꯨ ꯅꯪꯒꯤꯅꯤ꯫ ꯊꯥꯅꯤꯜꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯊꯥꯅꯤꯜꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯑꯩ ꯉꯥꯡꯖꯔꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯑꯩꯁꯨ ꯑꯌꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪ ꯂꯩꯔꯝꯕ ꯎꯕꯗ ꯑꯩ ꯉꯛꯈꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯅꯤ ꯈꯪꯈꯤ꯫ ꯅꯪꯒꯤ ꯆꯝꯖꯕ ꯃꯥꯏꯊꯣꯡꯗꯣ ꯎꯔꯒ ꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯀꯣꯏꯖꯗꯕ ꯑꯩꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯍꯧꯗꯣꯛꯄ ꯉꯝꯗꯕꯩ ꯂꯥꯎꯁꯤꯟꯅꯕ꯫ ꯊꯥꯅꯤꯜꯅ ꯏꯁ, ꯅꯪꯗꯤ ꯀꯗꯔ ꯌꯥꯝ ꯍꯩꯅ꯫ ꯅꯥꯀꯟꯗꯒꯤ ꯐꯣꯟ ꯂꯥꯛꯏ, ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯅꯩ꯫ ꯊꯥꯅꯤꯜꯅ ꯃꯉꯥꯜꯅꯤꯅ, ꯃꯥꯗꯤ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯅꯍꯧꯕꯅꯤ, ꯑꯝꯇ ꯄꯥꯏꯒꯦꯀꯣ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ꯫ ꯊꯥꯅꯤꯜꯅ ꯃꯉꯥꯜ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯃꯌꯥꯝꯅ ꯅꯪꯕꯨ ꯊꯤꯅꯍꯧꯕꯅꯤ꯫ ꯃꯉꯥꯜꯅ ꯊꯤꯁꯅꯨ ꯀꯩꯅꯣ, ꯅꯪ ꯗꯤꯁꯇꯔꯕ ꯇꯧꯒꯦꯅ ꯐꯣꯟ ꯇꯧꯔꯛꯏꯅꯤ, ꯑꯩꯁꯨ ꯍꯅꯤꯃꯨꯟ ꯆꯠꯂꯤꯌꯦ꯫ ꯊꯥꯅꯤꯜꯅ ꯍꯩꯃꯤꯟꯅꯥꯏ꯫ ꯊꯥꯅꯤꯜꯅ ꯐꯣꯟꯗꯨ ꯄꯠ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ, ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯊꯥꯅꯤꯜꯅ ꯋꯥꯊꯤ ꯇꯧꯔꯤꯕ, ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯗꯤ ꯌꯦꯜꯂꯛꯑꯔꯣꯏ꯫ ꯂꯥꯡꯂꯦꯟ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯏ꯫ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯦ, ꯁꯥꯎꯔꯤꯔꯣ? ꯂꯥꯡꯂꯦꯟꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ, ꯑꯩꯗꯤ ꯁꯥꯎꯅꯤꯡꯉꯥꯏꯒ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯊꯥꯅꯤꯜꯅ ꯂꯥꯡꯂꯦꯟꯒꯤ ꯈꯗꯥꯡꯗꯨ ꯅꯨꯡꯁꯤꯅ ꯃꯈꯨꯠꯅ ꯊꯥꯡꯒꯠꯄꯤ꯫ ꯂꯥꯡꯂꯦꯟ ꯊꯥꯅꯤꯜꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤ꯫ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯃꯥ, ꯏꯁꯤꯡꯗꯣ ꯑꯩ ꯊꯥꯡꯒꯦ ꯊꯝꯃꯣ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯊꯥꯡꯉꯤꯗꯨꯕꯣ? ꯊꯣꯏꯕꯤꯅ ꯌꯥꯅꯤꯌꯦ ꯏꯕꯦꯝꯃ, ꯏꯃꯥ ꯑꯗꯨꯝ ꯇꯧꯒꯦ꯫ ꯂꯥꯡꯂꯦꯟꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯅꯃꯧ ꯂꯥꯛꯑꯁꯤꯗꯤ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯗꯣꯏꯅꯦ, ꯑꯩ ꯃꯧ ꯑꯐꯕꯤ ꯑꯣꯏꯗꯣꯏꯅꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯒ ꯍꯩꯃꯥ, ꯁꯤꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ, ꯏꯃꯥꯁꯨ ꯃꯅꯦꯝꯄꯣꯛ ꯑꯐꯕꯤꯅꯤ, ꯏꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯊꯥꯡꯒꯦ ꯌꯥꯅꯤꯌꯦ꯫ ꯂꯥꯡꯂꯦꯟꯅ ꯏꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯒ ꯒ꯭ꯌꯥꯁ ꯃꯊꯛꯇ ꯂꯣꯡꯕꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯏꯁꯤꯡ ꯁꯥꯔꯦ, ꯑꯩ ꯕꯥꯠꯔꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯒꯦ꯫ ꯊꯣꯏꯕꯤꯅ ꯏꯃꯥ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒꯦ, ꯌꯥꯔꯅꯤꯌꯦ ꯅꯪꯕꯣ? ꯌꯥꯏꯅ, ꯑꯁ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ, ꯃꯧ ꯑꯅꯧꯕꯤꯁꯦ ꯃꯤꯗꯤ ꯃꯔꯣꯟ ꯐꯥꯎ ꯊꯣꯛꯇꯗꯥꯏꯅꯦ, ꯑꯁꯤꯅ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯀꯣꯏꯉꯥꯡ ꯉꯥꯡꯂꯤꯁꯤꯕꯣ? ꯑꯩ ꯏꯁꯩ ꯇꯥꯔꯒ ꯇꯨꯝꯖꯈ꯭ꯔꯒꯦ, ꯄꯨꯡ 5 ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯈꯣꯜꯅ ꯏꯃꯨꯡꯗꯨ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ꯫ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯗꯕꯗꯧꯅ ꯃꯌꯥꯝꯒ ꯅꯣꯛꯈꯦꯗꯅ, ꯍꯥꯟꯅ ꯂꯣꯏꯅꯔꯛꯄ ꯃꯤꯗꯧꯅ ꯎꯏꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯩ꯫ ꯊꯣꯏꯕꯤꯒ ꯕꯨꯡꯒꯁꯨ ꯃꯃꯧꯒꯤ ꯆꯝꯖꯕ ꯃꯇꯧ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯉꯥꯜ ꯅꯨꯄꯤ ꯆꯦꯜꯂꯗꯨꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯍꯟ ꯃꯁꯦꯟꯅꯤꯅ ꯁꯥꯎꯅꯔꯨꯕ ꯇꯧꯗ꯭ꯔꯦ꯫ ꯅꯣꯡꯊꯥꯡꯁꯨ ꯃꯆꯥꯕꯨ ꯊꯤꯟꯕꯤꯔꯛꯑꯣ, ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯦꯞꯅꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯉꯥꯜ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯕ꯭ꯔꯦꯛ